kano maga koina aduna chinga chakibani khodaina mangak ta thuraga haira abako madai angang du di sagai angang pam chane ba mari tumura ba hogala pada koi thi thina lem bada ma sai u gi hai dorak pane dai mai ko ado rina sing khodaina kola mangak ta sing pugi banana EPOM Media is not affiliated with any crowdfunding campaigns discussed on this podcast. These campaigns are run by individual campaigners, and viewers participate at their own risk. Every action taken is the viewer's sole responsibility. EPOM Media will not be held accountable for any consequences. Our platform focuses on social discussion and promoting a crime-free society. We do not endorse or participate in crowdfunding activities. By watching, you acknowledge and agree to these terms. Mayambu Kurumjari and a very good evening. EPOM Media miyang tabiru pumna magpu ahan ba magtada Suraj Khongban tabam na taramok cha bagaloni na ikai khumna bochari ngasi sumiyam gi damakta EPOM Media na series 9 every Wednesday amadi Saturday da puthok chari ba Crime Diaries humpokani thoi suba episode yengbiri ba singbu pumna magpu taramok chari amadi kai khumna bochari loina na EPOM Media na mayam gi damakta seba tawjarakpa matamda mayam gi support mayam gi ekhoi gi comments mayam gi supportuna aikoina humphugani thoi suba episode yoksinba ngamjabani haina mayamda aikoina credit se pizage aduga loinana Crime Diaries mayamna support obagi damakta su aikoina amuka hanna thagat pa phongdok chari loinana Crime Diaries sina aikoina thamjariba haibade disclaimer 18 years below minor singda avoid to honminasi haibasi musu amuka ningsing jari waro biroi loinana legal platform na chade haibasi musu mayamda amuka su haijari haibadi Crime Diaries haibasi mayamgi damakta EPOM Media na design tawjaraga Manipur dagi aikoi crime si karamba mongda mitigate tominaba amadi educate tominaba amadi awareness oinabagi damakta mayamgi damakta sem sajakhiba adugumlaba Crime Diaries ni habisi mayamda amuktanga hanani sing jari waro biroi loinana Crime Diaries pu support obiriba EPOM Media gi family singbu hanana thagat chari 62 suba episode yengbiriba singbu su amukka hana taramna okchari loinana ngasigi 62 suba episode sidasu adumak sponsor tobirakliba mayamgi Lairen Jewelers na aikoigi mayamda seba toriba aikoigi Manipur gi traditionally design oiraba adugumlaba ornaments mayama jewelry mayama mayamgi damakta sem saduna laribasi mayam sungsoi soidana lingsin berau ahan ba outlet ta sagol banipa kaithel ani subada kwa kaithel segaro thoda bhabukta leibasida mayam sungsoi soidana aikoigi matam kaithokpiraga isagi pamjaba design sing Manipur ge traditionally design tawraba adugumlaba Lairen Jewelers ni mayamna visit tobiraga isa gi chanaba khanbiraga isa si lifestyle se upgrade tobiu loinana elegance oina aikoigi lifestyle si lebiu haina thamjage ngasigi humpuni thoi suba episode ki damakta su mayam gi che Robita Leima oza Robita Leima su studio lengsin na leizare aduga mayam da ngasigi ozana thambiri ba topic se yamna ngakpa yamna akhoi gi karam maina toriba jano haba hena khangning ba hena akhoi gi nungnang ba topic amani akhoi ngasigi topic luhong fandagi bor pukhiba si karam mongda pukhiba no haidu yengminasi ahan beda ozabu taram nongminasi ozabu taram nokcheri ngasigi Crime Diaries ke episode humpuni thoi suba episode sida su ozana yamna changchang lauba yamna kokta yamna khanga dabo oiba adugumlaba topic am puduna lakpiri luhong fandagi bor pukhiba haina ozanga si ekhoi gi Crime Diaries ke humpuni thoi su sujilak le ka ado sigi matang sida ozana kari thambiringi amadi ozagi ngasi gi ke bagi ekhoi gi sponsor to birakpa leibra aduga topic si matang dana kamaina thamkiba no habidi mozan thambiyo han maktada EPOM Media gi subscribers sing aduga Crime Diaries ki viewers sing bo ai koknona khurumjari aduga Suraj bu ai mai kai dai taram noksari agachari aduga EPOM Media bu su ai thakpa phongdoksari ado ngasi gi je sponsor lai banate gi indomsa member hai dare organization gi amadagi mai phi indomsa si am nau yem ta illogen porakpane ado aina kaino je ayam ju nungai taba nahan ibani je office ta parba koi gi member ataina aruba kano amakak thoe crime am kha haidana moi mam je haida gi ba khara la pe lam du jo da khara amna mu office ta
ꯀꯦꯁ ꯑꯃ ꯇꯧꯍꯧꯒꯗꯕ Mhm. ꯑꯔꯨꯕ ꯑꯗꯨꯁꯨ ꯀꯦꯁꯁꯤꯁꯨ ꯑꯔꯨꯕ ꯅꯨꯄꯥꯁꯦ ꯊꯕꯛ ꯆꯪꯈꯤꯗꯣꯔꯦ ꯑꯗꯨꯒ ꯃꯣꯏ ꯔꯤꯂꯦꯁꯟꯗꯣ ꯊꯝꯅꯈ꯭ꯔꯒ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯅꯨꯄꯥꯁꯤꯅ ꯃꯥꯁꯨ ꯆꯪꯈꯤꯗꯣꯔꯦꯅ ꯑꯗꯨꯒꯤ ꯊꯥꯡꯒꯠꯂꯛꯄꯅꯦ ꯂꯩꯁꯥꯕꯤꯁꯤꯅ Mhm. ꯑꯗꯨꯒꯤ ꯑꯣꯏꯕ ꯑꯗꯨ ꯊꯨꯡꯕꯨꯗꯤ ꯊꯨꯡꯅꯍꯟꯈ꯭ꯔꯦ ꯆꯦꯜꯍꯟꯈ꯭ꯔꯦ Mhm. ꯑꯗꯨꯒꯤ ꯄꯔꯞ ꯊꯦꯡꯉꯦꯅ ꯑꯣꯐꯤꯁꯁꯦ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗ ꯊꯣꯛꯄꯁꯤꯗ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯝꯊꯥꯅꯤꯅ ꯌꯥꯝ ꯊꯨꯅ ꯃꯝꯃꯤꯗꯅ ꯍꯣꯏ ꯑꯗ ꯏꯟꯗꯣꯝꯆꯥꯁꯤꯒꯤ ꯒꯥꯔꯤ ꯃꯆꯥꯁꯤꯗ ꯑꯣꯏꯅ ꯆꯠꯂꯦꯕ ꯃꯥꯅ ꯊꯧꯔꯛꯏꯅ ꯇꯣꯡꯉꯦ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯒꯥꯔꯤꯗꯣ ꯃꯥꯅ ꯊꯧꯕꯗ ꯁꯨꯃꯥꯏꯅ ꯒꯣꯂꯥꯏꯒꯤ ꯍꯥꯏꯗꯣꯛꯄꯗ ꯒꯥꯔꯤ ꯑꯃꯒ ꯊꯦꯡꯖꯟꯅꯔꯒ ꯇꯣꯞ ꯂꯥꯎ ꯇꯨꯔꯦꯕ Mhm. ꯇꯨꯕꯗꯨꯗ ꯑꯩꯁꯤꯅ ꯒꯥꯔꯤ ꯃꯊꯛꯇꯨꯗ ꯒꯥꯔꯤ ꯃꯆꯥꯗꯨꯒꯤ ꯃꯊꯛꯇ ꯐꯝꯃ ꯂꯩꯍꯧꯔꯒ ꯀꯩꯝ ꯁꯣꯛꯇ꯭ꯔꯕ Mhm. ꯑꯗꯨ ꯏꯟꯗꯣꯝꯆꯥꯗꯨꯅ ꯁꯨꯃꯥꯏꯅ ꯎꯞꯄꯒ ꯇꯨꯈꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯈꯨꯠꯁꯤꯅꯁꯨ ꯀꯟꯅ ꯅꯝꯈꯤꯕꯒꯤ ꯁꯤ ꯁꯔꯨꯁꯦ ꯂꯣꯏ ꯀꯥꯏꯕ Mhm. ꯑꯗꯩ ꯃꯈꯣꯡꯁꯤꯁꯨ ꯑꯃꯨꯛ ꯒꯥꯔꯤꯒꯤ ꯆꯀꯥ ꯃꯇꯨꯡꯗ ꯂꯥꯛꯄꯗꯣ ꯃꯥꯅ ꯇꯨꯔꯤꯉꯩꯗꯨꯗ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯨꯅ ꯇꯛꯑꯒ ꯆꯠꯈꯤꯕ ꯒꯥꯔꯤ ꯃꯆꯥꯒꯤ ꯑꯣꯏꯕ ꯑꯗꯨꯒꯤ ꯄꯨꯔꯥ ꯍꯦꯛꯇ ꯀꯨꯊꯕꯅꯦꯃꯤ ꯃꯈꯣꯡ ꯈꯣꯡꯅꯝꯁꯤꯗ ꯑꯗꯨꯗꯣ ꯏꯟꯗꯣꯝꯆꯥꯗꯣ ꯗꯣꯁꯥꯗꯣ ꯑꯩꯅ ꯍꯨꯒꯠꯂꯦꯕ ꯃꯥꯁꯦ ꯒꯥꯔꯤꯗꯣ ꯆꯤꯡꯊꯣꯛꯑꯒ ꯑꯗꯣ ꯃꯤꯈꯩꯁꯨ ꯆꯦꯟꯁꯟꯅꯔꯛꯑꯦ ꯑꯗꯨꯒ ꯃꯥꯗꯤꯅꯦ ꯍꯦꯛ ꯑꯩꯅ ꯍꯦꯛ ꯃꯈꯨꯠ ꯄꯥꯏꯕ ꯏꯟꯗꯣꯝꯆꯥꯅ ꯆꯤꯡꯈꯠꯄꯗꯨꯗ ꯃꯥꯅ ꯀꯩ ꯍꯥꯏꯒꯦꯗꯀꯣ ꯅꯪ ꯆꯠꯂꯣ ꯔꯣꯕꯤꯇꯥ ꯅꯪ ꯀꯦꯁꯇꯣ ꯆꯠꯂꯣ ꯑꯩ ꯊꯣꯛꯇ ꯍꯧꯒꯦ ꯍꯥꯏꯕ ꯋꯥꯅꯤꯗ ꯍꯨꯒꯠꯄ ꯍꯧꯕꯗ ꯐꯖꯅꯕ ꯍꯨꯒꯠꯇ꯭ꯔꯤꯕ ꯃꯈꯣꯡꯗꯣ ꯃꯥꯁꯦ ꯂꯦꯞꯄ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦꯕ ꯄꯨꯔꯥ ꯍꯥꯏꯁꯤꯅꯦꯃꯤ ꯀꯨꯠꯈ꯭ꯔꯦꯕ ꯄꯨꯔꯥ ꯀꯨꯠꯂ ꯂꯩꯈ꯭ꯔꯦꯕ Mhm. ꯑꯗꯩꯗꯤ ꯑꯁ ꯏꯟꯗꯣꯝꯆꯥ ꯑꯩ ꯌꯥꯔꯣꯏ ꯏꯟꯗꯣꯝꯆꯥ ꯍꯨꯟꯗꯣꯛꯑꯒ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯏꯕꯥꯅꯤꯈꯛꯅꯤ ꯑꯗꯨꯒ ꯅꯪ ꯆꯠꯂꯣ ꯃꯤ ꯃꯌꯥꯝ ꯑꯣꯐꯤꯁꯇꯗꯤ ꯉꯥꯏꯅꯔꯦꯅ ꯏꯕꯥꯅꯤ ꯌꯨꯝꯗꯩ ꯂꯩꯕꯗꯩ ꯐꯣꯟ ꯇꯧꯔꯛꯈ꯭ꯔꯕꯅꯦꯕ ꯆꯠꯂꯣ ꯀꯦꯁꯇꯣ ꯑꯔꯨꯕꯅꯤ ꯅꯪ ꯌꯥꯎꯗ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯃꯤꯁꯨ ꯌꯥꯝꯗꯦꯅ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯥꯁꯦ ꯃꯌꯥꯝ ꯆꯪꯁꯤꯜꯂ ꯈꯣꯠꯂꯒ ꯆꯧꯀꯤ ꯑꯃ ꯄꯨꯊꯣꯔꯛꯑꯦ ꯃꯣꯏ ꯌꯨꯝꯗꯨ ꯐꯝꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯑꯗꯨꯒ ꯃꯥꯅ ꯑꯩ ꯌꯨꯝꯒꯤ ꯃꯤ ꯀꯧꯔꯒꯦ ꯆꯠꯂꯣꯅ ꯏꯟꯗꯣꯝꯆꯥ ꯍꯣꯔꯦꯟ ꯏꯟꯗꯣꯝꯆꯥ ꯀꯀꯥꯅ ꯑꯗꯩ ꯅꯆꯥꯅꯨꯄꯥꯅ ꯅꯨꯡꯉꯥꯏꯔꯣꯏ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯔꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯒ ꯏꯟꯗꯣꯝꯆꯥ ꯈꯛ ꯍꯨꯟꯗꯣꯛꯑ ꯊꯝꯃꯝꯃꯦ ꯍꯥꯏꯕꯗꯣ ꯀꯦꯁꯇꯣ ꯑꯩ ꯌꯩꯊꯣꯛꯍꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯩ ꯃꯥꯅ ꯒꯥꯔꯤ ꯑꯃ ꯈꯥꯝꯃꯦ ꯑꯗꯨꯒ ꯉꯥꯏꯈꯣ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯑꯩ ꯌꯨꯝꯐꯧ ꯆꯠꯂꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯌꯨꯝꯗꯩ ꯆꯠꯃꯤꯟꯅꯒꯦ ꯀꯔꯤꯝ ꯈꯜꯂꯣꯏ ꯅꯣꯏ ꯀꯀꯥ ꯍꯣꯏ ꯀꯔꯤꯝ ꯍꯥꯏꯔꯣꯏ ꯆꯠꯂꯣ ꯑꯗ ꯃꯥꯅ ꯌꯥꯗꯗꯅ ꯅꯝꯗꯅ ꯑꯩꯁꯦ ꯊꯥꯗꯣꯔꯛꯑꯦ ꯑꯗꯨꯒ ꯃꯥ ꯃꯊꯟꯇ ꯒꯥꯔꯤꯗꯨꯗ ꯃꯥꯁꯦ ꯇꯣꯡꯕꯐꯥꯎ ꯑꯩꯈꯣꯏꯒꯤ ꯃꯈꯣꯡ ꯅꯥꯝꯃꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯄ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯆꯠꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒꯗꯤ ꯑꯩꯅ ꯀꯦꯁ ꯅꯨꯡꯁꯦ ꯂꯣꯏꯔꯒ ꯑꯁ ꯂꯥꯎꯅꯕꯒ ꯈꯣꯠꯄꯒ ꯀꯦꯁꯇꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯑꯩꯁꯦ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯍꯟꯖꯜꯂꯦ ꯌꯨꯝꯗ ꯍꯥꯟꯅ ꯌꯧꯗ꯭ꯔꯗꯤꯅ ꯑꯩ ꯄꯨꯔꯥ ꯆꯥꯛ ꯆꯥꯈꯣꯝ ꯆꯥꯊꯣꯛꯑ ꯆꯠꯂꯨꯕꯗꯗꯤ ꯃꯈꯨꯠꯇꯨꯁꯨ ꯂꯣꯏꯅ ꯕꯦꯟꯗꯦꯖ ꯍꯩꯔꯝꯃꯦ ꯍꯩꯕ ꯍꯥꯏꯕꯗꯣ ꯃꯈꯣꯡꯗꯨꯁꯨ ꯂꯣꯏ ꯍꯩꯔꯝꯃꯦ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯂ ꯃꯥꯁꯦ ꯇꯨꯝ ꯂꯩꯔꯝꯃꯦ ꯋꯥꯡꯅ ꯊꯥꯡꯒꯠꯂꯣ ꯍꯥꯏꯌꯦꯅ ꯆꯤꯛꯄꯅꯁꯨ ꯃꯍꯥ ꯑꯣꯏ ꯍꯥꯏ ꯑꯍꯟꯗꯨꯗ ꯃꯈꯨꯠꯇꯨꯁꯨ ꯑꯃꯨꯛ ꯌꯦꯠꯇ ꯑꯗꯩ ꯃꯈꯣꯡꯗꯨꯁꯨ ꯕꯤꯂꯥꯃꯇꯤ ꯍꯩꯔꯦ ꯀꯔꯤꯝꯇ ꯂꯦꯡꯕ ꯈꯣꯠꯄ ꯊꯥꯡꯗꯣ ꯁꯔꯨꯁꯦ ꯀꯥꯏ ꯂꯩꯔꯝꯃꯦꯕ ꯀ꯭ꯔꯦꯛ ꯂꯣꯏꯅ ꯃꯈꯨꯠꯁꯨ ꯆꯨꯝꯅ ꯁꯝꯕꯅ ꯌꯥꯗ꯭ꯔꯦꯕ ꯑꯩꯁꯦ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯑꯍꯟꯗꯨꯗ ꯌꯦꯡꯉꯨ ꯅꯤꯡꯊꯝꯊꯥ ꯃꯇꯝꯁꯤꯗ ꯍꯧꯒꯠꯄ ꯈꯣꯠꯄ ꯆꯥꯛ ꯆꯥꯕꯁꯨ ꯌꯥꯔꯔꯣꯏ ꯃꯈꯨꯠꯇꯣ ꯕꯦꯟꯗꯦꯖꯁꯨ ꯌꯦꯜꯂꯦ ꯀꯩꯅꯣꯁꯨ ꯍꯩꯔꯦ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯀꯩꯅꯣꯅꯤ ꯑꯃꯨꯛꯁꯨ ꯌꯦꯠꯅꯤꯀꯣ ꯑꯗꯩ ꯑꯃꯨꯛꯁꯨ ꯃꯈꯣꯡꯗꯨꯁꯨ ꯌꯦꯡꯉꯣ ꯍꯧꯒꯠꯄ ꯈꯣꯠꯄꯁꯨ ꯉꯝꯃꯔꯣꯏ ꯑꯍꯟꯗꯣ ꯑꯩꯅꯦ ꯍꯦꯛꯇ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇꯕꯗ ꯑꯣ ꯏꯁꯣꯔꯁꯤꯅꯅꯦ ꯑꯩꯉꯣꯟꯗ ꯊꯧꯗꯣꯛ ꯊꯣꯛꯀꯗꯕꯁꯦ ꯏꯟꯗꯣꯝꯆꯥꯁꯤꯗ ꯊꯣꯛꯍꯟꯈ꯭ꯔ ꯃꯥꯅꯦꯗꯀꯣꯅ ꯑꯩꯁꯦ ꯑꯗꯩ ꯑꯩꯁꯨ ꯍꯟꯗꯛꯇ ꯇꯨꯁꯜꯂꯨꯕꯗ ꯌꯨꯝꯗ ꯀ꯭ꯔꯥꯏꯝꯗꯥꯔꯤ ꯁꯣꯞ ꯂꯥꯛꯄꯗ ꯈꯣꯡ ꯂꯩꯊꯦꯛꯑꯦꯅ ꯇꯧꯕꯗꯣ ꯑꯩꯐꯧꯗ ꯅꯤꯅꯤꯈꯛ ꯑꯩꯗꯤ ꯂꯩꯊꯦꯛꯄꯅꯤꯅ ꯁꯤꯡꯂꯤꯗꯣ ꯁꯝꯕ ꯐꯩꯕ ꯁꯤꯡꯂꯤ ꯊꯨꯞꯄꯅꯤꯅ ꯑꯩꯒꯤꯗꯤ ꯁꯔꯨ ꯀꯥꯏꯕ ꯈꯣꯠꯄ ꯅꯠꯇꯕꯅꯤꯅ ꯑꯗꯣ ꯑꯩꯐꯧꯗ ꯑꯗꯣ ꯆꯣꯡꯉ ꯆꯠꯄꯗ ꯈꯣꯡ ꯅꯥꯝꯁꯦ ꯊꯥꯕ ꯊꯣꯛꯇꯗꯅ ꯌꯥꯝ ꯋꯥꯈꯤꯕ ꯅꯣꯡ ꯅꯤꯅꯤꯗꯣ ꯑꯗꯨꯗꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤꯅꯦ ꯁꯣꯏꯅꯥꯏꯕ ꯃꯤꯁꯤꯡꯒꯤ ꯑꯋꯥꯕ ꯑꯩ ꯈꯪꯉꯦ ꯍꯥꯏꯁꯤꯅꯦꯕ ꯑꯗꯨꯗ ꯑꯩꯒꯤꯗꯤ ꯑꯗꯣ ꯀꯨꯏꯕꯁꯨ ꯅꯠꯇꯦ ꯕꯦꯟꯗꯦꯖ ꯈꯣꯡ ꯍꯩꯕꯁꯨ ꯅꯠꯇꯦꯗꯅꯀꯣ ꯃꯥꯒꯤꯗꯤ ꯍꯩꯈ꯭ꯔꯕꯅꯤꯅ ꯆꯠꯄ ꯈꯣꯠꯄ ꯂꯦꯡꯕ ꯑꯝꯇ ꯌꯥꯗꯕꯤꯅꯦꯕ ꯊꯥꯃꯨꯛꯁꯦ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯍꯪꯕ ꯆꯠꯄꯗꯨꯗ ꯃꯥꯅ ꯁꯤꯒꯤ ꯐꯤ ꯃꯆꯨꯁꯦ ꯁꯨꯝ ꯑꯣꯐꯤꯁꯇ ꯁꯥꯔꯤ ꯁꯦꯠꯂꯛꯄꯗꯣ ꯑꯩꯅ ꯏꯟꯗꯣꯝꯆꯥ ꯑꯅꯥꯕ ꯍꯪꯕꯗꯨ ꯆꯠꯂꯤꯕ ꯐꯤꯗꯨꯗꯤ ꯁꯨꯝ ꯅꯣꯡꯃꯒꯤ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛ ꯅꯝꯁꯤꯜꯂꯛꯄꯅꯤꯅ ꯑꯗ ꯏꯟꯗꯣꯝꯆꯥ ꯏꯟꯗꯣꯝꯆꯥꯒꯤ ꯃꯆꯨꯗꯣ ꯄꯥꯝꯃꯦꯅ ꯑꯃꯨꯛ ꯁꯤ ꯄꯨꯔ ꯂꯥꯛꯑꯒ ꯏꯜꯂꯛꯄꯅꯤ ꯑꯗꯣ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯇꯧꯋꯦ ꯏꯟꯗꯣꯝꯆꯥꯗꯣ ꯃꯩꯇꯩ ꯂꯩꯃ ꯀꯧꯋꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯀꯣꯡꯕ ꯅꯣꯡꯊꯣꯝꯕꯝ ꯂꯩꯀꯥꯏꯗꯩ ꯃꯁꯥꯁꯦ ꯍꯥꯟꯅ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯔꯝꯃꯦ ꯑꯗꯨꯒ ꯋꯥꯔꯗ ꯃꯦꯝꯕꯔꯁꯨ ꯑꯣꯏꯔꯝꯃꯦꯕ ꯃꯇꯝ ꯁꯥꯡꯅꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯀꯥꯏꯒꯤ ꯊꯧꯗꯥꯡ ꯂꯧꯕ ꯏꯟꯗꯣꯝꯆꯥ ꯑꯃꯈꯛꯇꯅꯦꯕ ꯃꯥꯁꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯒꯤ ꯃꯤꯡꯊꯣꯜ ꯂꯨꯍꯣꯡꯐꯥꯟꯗꯒꯤ ꯕꯣꯔ ꯄꯨꯈꯤꯕ ꯍꯥꯏꯕꯁꯦ ꯂꯨꯍꯣꯡꯕꯒꯤ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗꯒꯤꯅꯦꯕ ꯄꯨꯈ꯭ꯔꯤꯕ ꯕꯣꯔꯁꯦ ꯁꯤꯒꯤ ꯀꯝꯄ꯭ꯂꯦꯟꯁꯦ ꯂꯥꯛꯄꯗ ꯑꯩꯈꯣꯏꯁꯦ ꯉꯛꯑꯦꯕ ꯆꯍꯤꯗꯤ 9-10 ꯁꯨꯔꯝꯃꯅꯤ ꯃꯗꯣ ꯉꯛꯑꯦ ꯑꯩꯈꯣꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣꯅ ꯑꯗꯩ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯣꯏ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯈꯨꯟ ꯊꯪꯅꯩꯌꯦ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯤꯒꯁꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯗꯤ ꯀ꯭ꯂꯥꯁ 9 ꯈꯛ ꯀꯥꯔꯤꯕ ꯃꯇꯝ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ 10 ꯀꯥꯕ ꯑꯗ 9ꯗ ꯁ꯭ꯀꯨꯜ ꯌꯥꯝ ꯍꯣꯡꯅꯩꯗꯅꯀꯣ ꯑꯗꯨꯒꯤ ꯍꯣꯡꯕꯁꯤꯗ ꯃꯣꯏꯁꯦ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯅꯦꯕ ꯑꯗꯨꯗ ꯍꯣꯡꯕꯁꯤꯗ ꯅꯨꯄꯤ ꯃꯆꯥꯁꯤ
nupa mchajina pam kareba han school karakpada sumaina class 10 karambana 9 ki hongapose pam ba adai moi class 9 hongnar ko masen pam na ba siji yam tawramme ba matam amta ada jiki nupa mchaju school je bi ka khatna ba khara maje dum grade oina gunda oina dum tawram ba ko mi ga je kya usitaba pas wang angan ba mi ga je ki da ba dum ba oi angang je ada mana ko tan tan na nupi je na ya te phana koina ai matam jati na school la e moi gi thonga de kitang nupa ji kano je nupi hoi ji ki khun na hale a manung da de moi de thodorok to nya ba kon nupi ji ki khun ji da gai je to nupa hoi ki khun ji yori ne ba moi na ngai le ra ni nupi ji school ga moi cycle ngak ta ne ba aduga inna ra ni aduga hairomi aseng baro ya da ya roi adu du khoi lambi phau ya roi dui di that kani ka cycle mo ni gai na tawe ba ade aseng wa da ga ma mang da thodjala mai cycle ga phai da thamjal la ga yam haina dab do amai thaw ba school da ju beran da ja moi class ki maya ja dom lai dei ba ade hap thare da na adu ju class maya ja ma na ha ne ta le ram dei ba ya dei ba wai di ana dum hai dei ba dei di school la le adum get ta ngai ra ma thong min na bi san taw lum ba sang ba na bu kal la di upai lai te than mi mang da mai sum tor ba ni ikai ba ni na ko ya re no pim ja ji ju nuksina ra ba ni se dei no pim ja ji adum khalak pa gi ma sak se nungsi ba oi ba ko ado mara si lei ba no pim ja do adum aduga mi mu tak tor ga aduga mamit katang lak tak tor ga mi mu ba da nungsi bam le do oi ba aduga no pa ja to pa mo class ki jo hai ba adai asma di aduna haire aduna sithi pi bani haire mana hapta kauthoga ngangani kaino mina pijarak podu aina ranan aduju ana mina harak podu aingona sauri kai gino ana aduju ek thaiba aduju di kaino ana no pijina ade aina yaram me hayo koina ram me hayo adu idinang aingona saw adu chuna tana nang na mina harak podu gibo mina sithi pi ha ga na aingona saw je kai gino ana adu nang na hayela ina trana e kari aina hairo hai gibran nang na ngoda koi harak podu aina ngoda hairo hai gibran adu ka do hayela ino sineba mina harak podu ai khang brana adu ya khana law na ba ko adai thaban chonge dana question chena ba mina ga pa ya ba na te ko adai di kaino tawrani koi nungthin dai la ga moi ga anda sakan taw phana ni moi gi lampa gi thaban ni lila ni ga hairati amaina dum ma je question chena re adai di kaino je hek sauna ba da kaino je nupi je tholo na nungdang e kok thok ba ada nungdang ni tholoi ha ba je thol ta yaroi adu na thonggan du ga di yum du ga di mai u ra ba ne ba sorok se khongba lam ta ne ba khali je emi halal ma lem ga ni nungdang ni ta ni ko ni ga je khan ba ja na te ba adu ga pai dawre ma adum law dana tholo yam thuna adum ta nei chang ka ni ga na hek taw dana ne koi law ga ga na taw ga mai taw ba du ga magi kaino mong ma taw mayam jina maga koi nei ha moi sagai gi mabung jing mawwa jing ji loi khange ba adai ma se jing ka kai jina ma na bi asi ko no asi je asi no ba na tai charo asi hayang pi ga yam fu an ga da ba kaino ne asi ko no kholo no na moi jina mayam jina ya khai ba ko adai di kaino tawre nong ma ju kok thoga thonggan ji daga nang phol waiting lei kai no waiting lei kai no na eta thongan jaga set ka tha bi nu pi je kaino mabung thokpam na u hore ba sa ga ye kaino nga ta toi do ha nungdang chu nungdang nei ba nang toi do kaino ha ana mabung thok jang nu pa je phu ra tha ga le ba asi ko no ko asi na taw dana ngang nge ba adu mai na dai di mu class 10 je loi ra ga nu pa ji di school loi gre dana nu pi ji tam hore dana ada ju ma loi ga bani na cheno ko ana ama dong sinarak to be school tam ho ba ama dong sinarak to ba ade mi atopa na koi gi have je nang nu pa yam koi de ai tam dab dagi adu na khana ju au do ba nu pi ji am tension pi ba nu pa lei ba koi na ba ko ade ma se gi nu pa je mak to boy tong na ra ge da na mana phone ga je nu pi ji na mama gi phone da ne ba moi ni he wai sa ne je ma sai phone de lei phone tri ba nu pi ji na block tham jal laga wai pai da ba ga je hek phone block tham gra ba pai dra ba la ga do lei doi mai lam hen bai sang si pung ni pa ma pam lok je dum lei doi ne ba de amang tha jal ka ni kok thoro na amang tha jal ka ni adai le kai ya ngang tang tholo ya de sa pol ma mi thai am lai ga du kok thok soi tha bi am hai na da ba amai tor ba ne tok na ba su ngam da ba adai ni pi na ekon tholak pa ka kai je ngai ra ga mung lai ram de blok thami kai gi no adu na taw adai di kai no di ma ban je nu pi na de dum kha ga adum lap tho ba ne ba ma si ma nung di nung si doi ju ma gi ma ong ma taw du da ma si talak pa adai ka mai taw ge da khoi gi kai no je
ꯃꯥ ꯅꯨꯄꯤꯁꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯔ ꯑꯃꯨꯛ ꯀꯣꯏꯅ ꯑꯃꯨꯛ ꯂꯥꯞꯊꯣꯛꯅ ꯁꯨꯝ ꯂꯥꯛꯄꯁꯤꯅꯅꯦ ꯅꯨꯄꯤꯁꯦ 10 ꯂꯣꯏꯔꯦ ꯃꯥꯁꯦ ꯃꯦꯇ꯭ꯔꯤꯛ ꯊꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯊꯥꯒꯗꯕꯁꯤꯗ ꯑꯩꯈꯣꯏ ꯌꯥꯎꯁꯪꯅ ꯍꯥꯜꯂꯒ ꯌꯥꯎꯁꯪ ꯂꯣꯏꯔꯒ ꯑꯦꯛꯖꯥꯝ ꯂꯩꯕ ꯑꯗꯨ ꯑꯣꯏꯌꯦꯕ ꯆꯍꯤꯁꯦ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯊꯥꯕꯜ ꯅꯨꯃꯤꯠꯁꯤꯗ ꯅꯨꯄꯥꯁꯤꯅ ꯊꯥꯕꯜ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯌꯦꯡꯕꯗꯤ ꯌꯥꯅꯤ ꯑꯩꯒ ꯌꯦꯡꯃꯤꯟꯅꯁꯦ ꯍꯥꯏꯕ ꯅꯨꯄꯤꯁꯤꯅ ꯑꯩꯗꯤ ꯊꯥꯕꯜ ꯆꯣꯡꯅꯤꯡꯉꯤ ꯌꯥꯎꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯕꯥꯅꯤꯁꯦ ꯉꯪꯅꯔꯦꯕ ꯈꯠꯅꯔꯦꯕ ꯑꯗꯩ ꯅꯪ ꯆꯣꯡꯗ ꯆꯣꯡꯉꯝꯃꯨ ꯅꯪ ꯉꯝꯃꯒꯅ ꯅꯪ ꯀꯩꯗꯧꯗꯣꯏꯕ ꯑꯅ ꯁꯥꯎꯅꯔꯦꯕ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯆꯣꯡꯅꯤ ꯁꯤꯅꯦꯕ ꯅꯨꯄꯤꯁꯨ ꯅꯪꯅ ꯁꯨꯝ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯇꯣꯛꯅꯔꯁꯦ ꯍꯥꯏꯁꯨ ꯌꯥꯗꯦ ꯊꯣꯡꯒꯥꯟꯗ ꯈꯔ ꯂꯥꯛꯁꯟ ꯑꯗꯒꯤ ꯐꯣꯟ ꯍꯦꯛ ꯕ꯭ꯂꯣꯛ ꯊꯝꯃꯦ ꯄꯥꯏꯈꯠꯇ꯭ꯔꯦ ꯊꯣꯡꯒꯥꯟꯗ ꯅꯨꯡꯗꯥꯡꯐꯥꯎ ꯈꯔ ꯂꯩꯁꯟ ꯑꯗꯩ ꯐꯣꯟ ꯑꯃ ꯋꯥꯏꯇꯤꯡ ꯂꯩꯕꯩꯁꯨ ꯐꯣꯟ ꯑꯃ ꯄꯥꯏꯍꯧꯗꯕꯩꯁꯨ ꯀꯩꯗꯧ ꯂꯩꯔꯨꯏꯌꯦꯅ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧꯁꯦ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯅ ꯇꯧꯔꯦꯕ ꯅꯨꯡꯉꯥꯏꯅꯤ ꯍꯣꯔꯦꯟꯗꯤ ꯊꯥꯕꯜ ꯀꯥꯏꯕ꯭ꯔꯥ ꯃꯤ ꯀꯥꯏꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯅꯤ ꯀꯥꯏꯀꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯪ ꯅꯥꯗꯤ ꯂꯩꯔꯒ ꯑꯩꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯈꯩ ꯊꯥꯗꯣꯔꯛꯀꯦ ꯅꯪꯅ ꯀꯩꯗꯧ ꯉꯝꯗꯣꯏꯕ ꯅꯪ ꯉꯥꯡꯁꯨ ꯐꯨꯔ ꯊꯥꯈ꯭ꯔꯕ ꯅꯠꯇ꯭ꯔꯅ ꯈꯠꯅꯔꯦꯕ ꯅꯨꯃꯤꯠꯁꯦꯀꯣ ꯑꯗꯩ ꯅꯨꯄꯥꯁꯨ ꯃꯃꯥꯟꯅꯕ ꯇꯧꯔ ꯂꯥꯛꯑꯦꯀꯣ ꯑꯗꯩ ꯅꯨꯄꯤꯁꯤꯁꯨ ꯊꯥꯕꯜꯗ ꯆꯣꯡꯒꯥꯏꯔꯦꯀꯣ ꯄꯠ ꯊꯗꯠꯂꯤ ꯅꯨꯄꯥꯁꯤꯅ ꯊꯣꯛꯂꯥꯎ ꯂꯥꯎ ꯌꯥꯝ ꯊꯨꯅꯥꯅ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯅꯪ ꯅꯊꯧ ꯀꯩ ꯂꯩꯒꯦ ꯊꯥꯕꯜ ꯍꯦꯛ ꯆꯣꯡꯐꯝ ꯆꯣꯡꯉꯩ ꯒ꯭ꯔꯥꯎꯟꯁꯤꯗꯅꯤꯀꯣ ꯅꯪ ꯑꯩꯈꯣꯏ ꯗꯗꯥꯍꯣꯏ ꯇꯥꯛꯊꯣꯛꯑꯒꯦꯅ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯊꯣꯛꯂꯛꯑꯣ ꯀꯥꯟꯗ ꯃꯥꯅ ꯊꯥꯕꯜ ꯃꯐꯝꯁꯤꯗꯩ ꯅꯨꯄꯤꯁꯦ ꯆꯤꯡꯊꯣꯔꯛꯑꯦꯕ ꯊꯥꯕꯜ ꯍꯧꯗ ꯉꯥꯏꯔꯤꯕꯅꯤꯀꯣ ꯍꯥꯏꯁꯦ ꯑꯗꯩ ꯆꯤꯡꯊꯣꯔꯛꯑꯦ ꯑꯗꯨꯒ ꯃꯕꯥꯅꯤꯁꯦ ꯃꯇꯥꯏꯗꯣ ꯈꯠꯅꯔꯦꯕꯀꯣ ꯃꯤꯒꯤ ꯂꯩꯀꯥꯏ ꯃꯣꯏꯒꯤ ꯍꯦꯛ ꯊꯣꯡꯒꯥꯜ 3 ꯃꯔꯤ ꯆꯠꯂ ꯂꯩꯕ ꯂꯝꯄꯥꯛꯅꯦꯕ ꯑꯗꯣ ꯃꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯂꯣꯏꯅ ꯌꯦꯡꯉꯤꯕꯅꯦꯕ ꯊꯥꯕꯜꯁꯦ ꯑꯗꯩꯗꯤ ꯌꯣꯝꯖꯟꯅꯔꯛꯑꯦꯕ ꯑꯗꯩꯗꯤ ꯐꯨꯔꯦ ꯅꯨꯄꯥꯁꯦ ꯃꯣꯏꯒꯤ ꯃꯕꯨꯡ ꯀꯩ ꯈꯔꯅꯀꯣ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯅꯪ ꯑꯅ ꯊꯥꯗꯣꯛꯈ꯭ꯔꯦꯕ ꯑꯗꯩ ꯅꯨꯄꯤꯁꯦ ꯊꯥꯕꯜ ꯆꯣꯡꯉꯦꯕꯀꯣ ꯑꯗꯩꯗꯤ ꯅꯨꯄꯥꯁꯦ ꯍꯦꯛꯇ ꯁꯥꯎꯅꯤꯡꯉꯦꯕ ꯃꯥꯁꯦꯀꯣ ꯃꯆꯤꯡꯁꯦ ꯀꯥꯔꯦꯕ ꯃꯥꯗꯤ ꯆꯠꯇꯕꯤꯗ ꯁꯥꯏꯠ ꯑꯝꯗ ꯍꯥꯏꯗꯣꯛꯑꯒ ꯈꯨꯕꯥꯛ ꯈꯨꯅꯝꯅ ꯈꯔ ꯊꯥꯔ ꯉꯥꯡ ꯈꯣꯠꯂ ꯆꯠꯍꯟꯈꯤꯕꯗꯨꯅꯦꯕ ꯅꯨꯄꯤꯗꯨ ꯆꯤꯡꯊꯣꯛꯑ ꯃꯥꯅ ꯊꯥꯕꯜꯒꯤ ꯍꯦꯛ ꯃꯅꯥ ꯒ꯭ꯔꯥꯎꯟ ꯃꯤ ꯌꯦꯡꯅꯩꯗꯨꯗ ꯈꯜꯂꯛꯑꯃꯤꯅ ꯃꯕꯨꯡꯈꯩꯗꯣ ꯁꯨꯝ ꯌꯦꯡ ꯂꯩ ꯌꯥꯔꯤꯕ꯭ꯔꯥ ꯑꯗꯩ ꯅꯨꯄꯤꯗꯨꯁꯨ ꯃꯥꯅ ꯆꯤꯡꯊꯣꯔꯛꯑꯒ ꯅꯪ ꯊꯥꯕꯜ ꯆꯣꯡꯅ ꯍꯥꯏꯔ ꯆꯣꯡꯉꯤ ꯀꯩꯒꯤꯅꯣ ꯑꯗꯨ ꯀꯥꯏꯅ ꯁꯦꯠ ꯊꯥꯖꯜꯂꯛꯑꯃꯤꯅ ꯃꯕꯨꯡ ꯂꯩꯀꯥꯏꯅꯤ ꯃꯣꯏꯒꯤ ꯎꯈꯤꯅꯦꯒꯁꯦ ꯃꯥꯁꯨ ꯉꯥꯛꯇꯪꯗꯨꯗ ꯈꯟꯗ꯭ꯔꯕꯅꯤꯅ ꯃꯆꯤꯟꯁꯦ ꯈꯨꯝꯃꯦꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯊꯥꯕꯜꯁꯦ ꯃꯥꯗꯤ ꯅꯨꯄꯤꯁꯦ ꯆꯣꯡ ꯂꯩꯔꯦ ꯃꯨꯛꯈꯥꯏꯔꯒ ꯑꯗꯩꯗꯤ ꯃꯥꯗꯤ ꯀꯩꯅꯣ ꯇꯧ ꯂꯩꯔꯦ ꯑꯗꯥꯏꯗ ꯂꯨꯝꯃꯒ ꯀꯣꯏꯆꯠ ꯆꯠꯂꯒ ꯁꯨꯝ ꯃꯑꯣꯡꯁꯦ ꯌꯦꯡ ꯂꯩꯔꯦ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯒ ꯄꯥꯏꯔꯒ ꯋꯥꯔꯤꯒ ꯁꯥꯔ ꯊꯥꯕꯜ ꯆꯣꯡꯕꯗꯨꯗꯗꯤ ꯍꯦꯛꯇ ꯃꯥꯗꯤ ꯂꯣꯏꯈ꯭ꯔꯦ ꯁꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦꯕ ꯃꯥꯁꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯏꯒꯤꯁꯦ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯃꯣꯏꯒꯤ ꯑꯍꯟꯈꯩꯁꯤꯅ ꯅꯨꯄꯥꯒꯤ ꯀꯥꯡꯕꯨꯁꯦ ꯃꯣꯏꯔꯣꯝꯒꯤ ꯄꯥꯝꯗꯦꯕ ꯑꯗꯨꯝ ꯃꯣꯏ ꯈꯔ ꯃꯤ ꯈꯠꯅꯒꯟꯕ ꯑꯗꯨꯝꯕ ꯁꯥꯒꯩ ꯑꯣꯏꯅ ꯇꯧꯕ ꯁꯥꯒꯩ ꯑꯃꯅ ꯁꯥꯒꯩ ꯑꯃ ꯃꯁꯛ ꯈꯪꯕ ꯑꯗꯨꯝ ꯎꯁꯤꯠꯇꯕ ꯑꯗꯨ ꯑꯣꯏꯅꯕꯀꯣ ꯑꯗꯨꯒꯤ ꯄꯥꯝꯗꯦꯕ ꯑꯗꯩꯗꯤ ꯊꯥꯕꯜꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯔꯛꯑꯦ ꯂꯣꯏꯔꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯔꯝꯗꯥꯏꯒꯤꯗꯣ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯃꯗ ꯑꯩ ꯁꯤꯔꯅꯤ ꯍꯥꯏꯌꯣ ꯍꯦꯛ ꯊꯣꯛꯂꯛꯇꯗꯤ ꯑꯩ ꯀꯩꯅꯣꯝ ꯈꯛꯇ ꯍꯥꯏꯔꯝꯒꯦꯌꯣ ꯑꯩ ꯁꯤꯔꯅꯤ ꯍꯥꯏꯌꯣꯅ ꯍꯥꯏꯕꯗꯒꯤ ꯃꯥꯅ ꯍꯟꯖꯜꯂꯛꯄꯗ ꯃꯣꯏ ꯊꯣꯡꯒꯥꯟꯗ ꯍꯧꯕ ꯎ ꯄꯥꯝꯕꯤꯗꯣ ꯊꯧꯔꯤ ꯌꯥꯜꯂ ꯁꯤꯔꯝꯒꯅꯤ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯑꯅ ꯍꯥꯏꯔꯒ ꯈꯨꯗꯩꯒꯁꯦ ꯑꯃ ꯄꯥꯏꯔꯒ ꯃꯥꯗꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯎꯔꯕꯅꯦꯕ ꯑꯗꯩ ꯃꯤꯒꯤ ꯐꯣꯟ ꯋꯥꯏꯇꯤꯡ ꯂꯩꯕꯐꯧ ꯌꯥꯗꯕ ꯐꯣꯟ ꯄꯥꯏꯔꯛꯇꯕꯐꯧ ꯌꯥꯗꯕꯗꯩ ꯅꯨꯄꯥ ꯑꯃꯅ ꯀꯣꯏꯒꯦ ꯍꯥꯏꯔꯛꯄꯩꯐꯧ ꯐꯨꯔꯤꯕ ꯈꯠꯅꯔꯤꯕꯗꯨꯗ ꯅꯨꯄꯥꯒ ꯄꯥꯏꯒꯥꯏꯔꯒ ꯃꯥꯏ ꯃꯃꯥꯡꯗ ꯅꯣꯛꯇꯅ ꯈꯦꯗ ꯋꯥꯔꯤ ꯁꯥꯗꯅ ꯊꯥꯕꯜꯒ ꯆꯣꯡꯒꯥꯏꯕꯗꯨꯗꯗꯤ ꯃꯥꯗꯤ ꯍꯦꯛꯇ ꯂꯩ ꯌꯥꯗ꯭ꯔꯦꯕ ꯑꯗꯩ ꯊꯥꯕꯜ ꯆꯣꯡꯗ ꯋꯥꯔꯤ ꯁꯥꯕꯁꯤꯃꯛꯇꯕꯨ ꯁꯨꯃꯥꯏꯅ ꯅꯛꯁꯠꯅꯔꯒꯅꯤꯗꯣ ꯁꯥꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯏ ꯊꯦꯡꯖꯟꯅꯗꯣꯏ ꯇꯧꯔꯒꯅꯦꯕ ꯃꯥꯁꯦ ꯍꯦꯛꯇ ꯂꯣꯏꯈ꯭ꯔꯦꯀꯣ ꯃꯥꯅ ꯇꯧꯔꯤꯁꯦ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯑꯗꯨ ꯈꯝꯕꯟꯕꯅ ꯍꯦꯟꯃꯟꯕ ꯁꯨꯝꯕ ꯅꯨꯄꯥ ꯃꯆꯥ ꯌꯥꯎꯋꯦꯕ ꯑꯗꯩꯗꯤ ꯏꯃꯥꯟꯅꯕꯤꯁꯤꯅ ꯍꯥꯏꯔꯦꯕꯀꯣ ꯅꯪ ꯑꯁꯤꯗꯤ ꯁꯤꯅꯥ ꯊꯣꯛꯑꯗꯤ ꯈꯨꯗꯩ ꯄꯥꯏꯔꯒ ꯂꯩꯍꯧꯔꯦ ꯑꯁꯤꯅ ꯌꯥꯅꯦꯅ ꯅꯪꯇ ꯊꯦꯝ ꯑꯃ ꯊꯥꯈꯤꯗꯗꯤ ꯈꯨꯗꯩꯁꯦ ꯂꯧꯍꯧꯔꯒ ꯁꯤ ꯕꯦꯔꯥ ꯀꯥꯟꯅꯔꯅꯤ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯊꯧꯔꯤ ꯀꯥꯅ ꯁꯤꯔꯝꯃꯗꯤ ꯊꯥꯕꯜ ꯍꯜꯂꯛꯄꯗ ꯃꯤ ꯃꯌꯥꯝꯅ ꯌꯦꯡꯉꯣ ꯂꯝꯄꯥꯛꯇꯨꯗꯒꯤ ꯃꯤꯁꯦ ꯄꯨꯂꯞ ꯊꯣꯛꯂꯛꯇꯣꯏꯅꯦ ꯂꯧꯕꯨꯛꯅꯦ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯣꯏꯒꯤ ꯂꯝꯕꯤꯁꯦ ꯄꯨꯂꯞꯅꯦꯕ ꯊꯥꯕꯜ ꯍꯦꯛ ꯌꯥꯎꯔꯤꯕ ꯃꯤꯁꯦ ꯄꯨꯂꯞ ꯊꯣꯛꯂꯛꯇꯣꯏꯅꯦꯕ ꯑꯗꯨꯗ ꯃꯣꯏ ꯊꯣꯡꯒꯥꯟꯗꯨꯗꯤ ꯊꯥꯕꯜ ꯃꯐꯝꯗꯨ ꯊꯣꯡꯒꯥꯜ 3 ꯃꯔꯤ ꯈꯛꯇꯅꯤ ꯂꯣꯏ ꯃꯤꯗꯨ ꯎꯅꯗꯣꯏ ꯅꯠꯇ꯭ꯔꯥ ꯏꯔꯥꯡꯗꯣ ꯊꯣꯛꯅꯔꯣꯏꯗ꯭ꯔꯥ ꯑꯗꯗꯤ ꯑꯁ ꯁꯅ ꯅꯨꯄꯤꯁꯦ ꯃꯊꯥ ꯁꯥꯔꯦ ꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯌꯦꯠꯄꯁꯤ ꯇꯣꯛꯅ ꯌꯦꯠꯂꯤꯗꯀꯣ ꯑꯩꯅ ꯂꯥꯛꯑꯣ ꯆꯠꯂꯁꯦꯅ ꯍꯥꯏꯔꯒ ꯊꯦꯝ ꯑꯃ ꯊꯥꯗꯣꯛꯈ꯭ꯔꯁꯦꯅ ꯃꯃꯥꯟꯅꯕꯤꯗꯨꯒ ꯃꯥꯁꯦ ꯊꯣꯛꯂꯛꯑꯦꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯅꯪ ꯌꯥꯝ ꯊꯨꯅ ꯈꯨꯗꯩꯗꯣ ꯄꯤꯔꯛꯎ ꯅꯪ ꯀꯔꯤꯒꯤ ꯁꯤꯕ ꯅꯪ ꯑꯩꯁꯦ ꯈꯣꯡꯒꯣꯏꯅꯒꯦ ꯍꯥꯏꯔ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯗꯩ ꯃꯥꯅ ꯀꯔꯤꯒꯤ ꯅꯪ ꯊꯥꯕꯜ ꯆꯣꯡꯕ ꯅꯪ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯇ ꯈꯨꯗꯩꯁꯤꯅ ꯀꯣꯠꯂꯒꯅꯦ ꯀꯤꯁꯜ ꯍꯥꯏꯐꯦꯠ ꯁꯨꯃꯥꯏꯅ ꯀꯣꯠꯂꯦꯗꯅ ꯑꯗꯨꯒ ꯍꯥꯏꯐꯦꯠꯇꯪ ꯀꯤꯔꯒ ꯃꯉꯛꯇꯤ ꯆꯦꯠꯇꯕꯤꯗꯣ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯆꯤꯡꯕꯅꯦꯃꯤ ꯆꯤꯡꯉꯦꯗꯩ ꯅꯨꯄꯤꯁꯤꯅ ꯊꯧꯔꯤꯁꯦ ꯍꯨꯛꯇꯣꯛꯀꯦ ꯇꯧꯏ ꯈꯨꯗꯩꯁꯦ ꯌꯥꯗꯦ ꯃꯥꯅ ꯆꯤꯡꯉꯒꯅꯦ ꯑꯗꯩꯗꯤ ꯍꯦꯛꯇ ꯆꯤꯡꯉꯒ ꯃꯥꯅ ꯅꯝꯗꯅ ꯅꯨꯄꯤꯁꯦ ꯑꯗꯩꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯁꯨ ꯈꯔ ꯑꯗꯨꯝ ꯅꯨꯄꯥꯁꯤꯒꯤ ꯃꯤꯆꯪ ꯑꯗꯨꯝ ꯆꯪꯕ ꯑꯣꯏꯌꯦꯕ ꯃꯥꯗꯣꯀꯣ ꯈꯔ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧ ꯅꯪ ꯃꯤ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯅꯪ ꯆꯪꯈ꯭ꯔꯣ ꯆꯠꯂꯨ ꯑꯩ ꯊꯣꯛꯄ ꯇꯧꯔꯒꯦ ꯃꯁꯤ ꯑꯅ ꯇꯧꯔꯒ ꯃꯃꯥꯟꯅꯕꯤꯁꯦ ꯆꯪꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯆꯤꯡꯉ ꯁꯥꯎꯅꯔ ꯈꯣꯠꯂ ꯆꯦꯜꯂꯅꯤ ꯍꯥꯏꯔꯒ ꯆꯤꯡꯈꯤꯕꯗꯤ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ
ꯑꯗꯨꯝ ꯁꯥꯎꯅꯕꯩ ꯑꯁ꯭ꯋꯥꯏꯕꯨ ꯄꯨꯊꯣꯛꯑꯒ ꯑꯁ꯭ꯋꯥꯏ ꯈꯔ ꯊꯥꯕꯜ ꯃꯈꯣꯟ ꯇꯥꯗꯕꯗ ꯈꯤꯇꯪ ꯂꯥꯞꯅ ꯋꯥꯔꯤ ꯁꯥꯔꯒꯦ ꯍꯥꯏ ꯃꯥꯅꯦꯅ ꯈꯟꯕ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯃꯃꯥꯟꯅꯕꯈꯩꯗꯣ ꯌꯥꯝ ꯊꯨꯅ ꯊꯧꯔꯛꯑꯣ ꯒꯥꯔꯤꯗꯣ ꯌꯥꯝ ꯊꯨꯅ ꯊꯧꯔꯛꯑꯣ ꯍꯥꯏꯔꯒ ꯅꯝꯗꯅ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦꯕ ꯅꯨꯄꯤꯁꯦ ꯑꯗꯩꯗꯤ ꯊꯥꯕꯜ ꯍꯜꯂꯛꯄꯁꯤꯗꯗꯤ ꯃꯩ ꯊꯥꯕꯜ ꯂꯣꯏꯔꯦꯅ ꯊꯤꯅꯔꯛꯄꯗ ꯅꯨꯄꯤꯁꯦ ꯂꯩꯇ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯃꯥꯟꯅꯕꯤꯁꯤ ꯀꯤꯗꯅ ꯍꯥꯏꯗꯣꯛꯇ꯭ꯔꯦꯕ ꯃꯥꯗꯤꯀꯣ ꯊꯤꯅꯔꯦ ꯑꯗꯩ ꯊꯥꯕꯜꯁꯦ ꯃꯤ ꯂꯣꯏ ꯀꯥꯏꯅꯔꯦ ꯂꯣꯏꯔꯦ ꯂꯣꯏ ꯍꯟꯖꯟꯅꯔꯦ ꯃꯥꯁꯦ ꯍꯜꯂꯛꯇ꯭ꯔꯦ ꯃꯩ ꯍꯪꯅꯔꯦ ꯃꯃꯥꯟꯅꯕꯤ ꯍꯣꯏꯗ ꯑꯃꯗ ꯂꯩꯇꯦ ꯆꯪꯉꯛꯇꯦ ꯂꯣꯏ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯊꯤꯔꯨꯔꯦ ꯃꯣꯏ ꯑꯗꯥꯏ ꯂꯝꯄꯥꯛ ꯂꯕꯨꯛ ꯑꯗꯥꯏꯗ ꯁꯥꯒꯩꯁꯦ ꯃꯤꯈꯩꯁꯦ ꯇꯨꯝꯅꯗ꯭ꯔꯦ ꯑꯩꯈꯣꯏ ꯊꯤꯅꯔꯦ ꯑꯗꯩꯗꯤ ꯑꯉꯥꯡ ꯑꯃꯈꯛꯅ ꯉꯁꯥꯏ ꯀꯩꯅꯣ ꯃꯥꯒ ꯀꯣꯏꯅꯕ ꯅꯨꯄꯥꯗꯨꯅ ꯆꯤꯡꯉꯒ ꯆꯠꯈꯤꯕꯅꯤ ꯈꯨꯗꯩꯅ ꯃꯉꯛꯇ ꯊꯨꯔꯒꯅ ꯍꯥꯏꯔꯛꯑꯕꯀꯣ ꯑꯗꯩꯗꯤ ꯑꯉꯥꯡꯗꯨꯗꯤ ꯃꯣꯏ ꯁꯥꯒꯩ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯅꯦꯕ ꯃꯥꯗꯤ ꯇꯨꯝꯃꯨꯔꯕ ꯑꯗꯨꯒ ꯍꯧꯒꯠꯂꯛꯄꯗ ꯀꯣꯏꯊꯤ ꯊꯤꯅ ꯂꯩꯔꯝꯕꯗꯨꯗ ꯃꯥ ꯉꯁꯥꯏ ꯎꯈꯤꯕꯗ ꯍꯥꯏꯗꯣꯔꯛꯄꯅꯦꯕ ꯑꯗꯩꯗꯤ ꯃꯥꯏ ꯈꯨꯍꯥꯏꯗꯣ ꯎꯔꯤꯅ ꯈꯨꯗꯩꯅ ꯀꯣꯠꯂ ꯃꯉꯛꯇ ꯆꯤꯡꯉ ꯄꯨꯈꯤꯕꯅꯦꯅ ꯑꯗꯩꯗꯤ ꯑꯁ ꯑꯗꯨꯗꯤ ꯆꯠꯂꯁꯤꯅ ꯍꯥꯏꯔꯒ ꯃꯣꯏ ꯁꯥꯒꯩ ꯃꯌꯥꯝꯁꯦ ꯍꯨꯞꯄꯒ ꯆꯠꯂꯦ ꯅꯨꯄꯥꯒꯤ ꯃꯌꯨꯝꯗꯨꯗꯀꯣ ꯑꯗꯩ ꯅꯨꯄꯥꯒꯤ ꯃꯃꯥ ꯃꯄꯥꯁꯦ ꯇꯨꯝꯃꯝꯃꯤ ꯍꯧꯗꯣꯛꯑꯦ ꯃꯣꯏꯅ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯅꯦ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯋꯥꯉꯥꯡ ꯍꯥꯏꯔꯦꯗꯅ ꯐꯖꯈꯤꯗ꯭ꯔ ꯄꯣꯠꯅꯤꯀꯣ ꯀꯥꯛꯈ꯭ꯔ ꯄꯣꯠꯅꯤꯀꯣ ꯑꯗꯩ ꯑꯩꯈꯣꯏ ꯏꯆꯥꯗꯨꯅ ꯅꯣꯏ ꯑꯉꯥꯡꯗꯨꯅ ꯑꯩꯈꯣꯏ ꯑꯉꯥꯡꯗꯣ ꯄꯨꯈ꯭ꯔꯦ ꯍꯥꯏ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯃꯤꯟꯅꯁꯤꯒ ꯍꯥꯏꯕ ꯅꯠꯇꯦ ꯇꯥꯗ꯭ꯔꯣ ꯊꯣꯛꯂꯛꯑꯣ ꯍꯧꯖꯤꯛꯐꯥꯎ ꯇꯥꯗ꯭ꯔꯣ ꯀꯥꯏꯅ ꯇꯧꯔꯒ ꯑꯗꯩ ꯊꯣꯛꯅꯔꯦ ꯅꯨꯄꯤ ꯄꯨꯊꯣꯔꯛꯑꯣ ꯁꯤꯅꯦ ꯃꯃꯥ ꯃꯄꯥꯗꯨ ꯇꯔꯪ ꯆꯠꯂꯦꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣꯅ ꯑꯩꯈꯣꯏ ꯑꯉꯥꯡꯗꯣ ꯆꯦꯟꯈ꯭ꯔꯦ ꯅꯣꯏ ꯑꯉꯥꯡꯅ ꯆꯤꯡꯉ ꯄꯨꯈ꯭ꯔꯦ ꯈꯨꯗꯩꯅ ꯃꯉꯛ ꯊꯨꯔꯒ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯏꯆꯥ ꯅꯨꯄꯥ ꯊꯥꯕꯜ ꯆꯠꯈꯤꯕꯅꯦ ꯍꯜꯂꯛꯇ꯭ꯔꯤ ꯑꯩꯈꯣꯏ ꯈꯪꯗꯦ ꯍꯥꯏꯔꯦꯕ ꯀꯔꯤ ꯈꯪꯗꯕ ꯅꯣꯏ ꯃꯥꯅ ꯂꯣꯠꯂꯒ ꯑꯗꯩꯗꯤ ꯃꯣꯏꯁꯨ ꯊꯣꯛꯅꯔꯦ ꯈꯠꯅꯔꯦ ꯃꯣꯏꯁꯨ ꯁꯥꯒꯩꯁꯦ ꯃꯤ ꯈꯠꯅꯕ ꯀꯟꯕ ꯁꯥꯒꯩꯅꯦꯕ ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯑꯗꯨꯝꯕ ꯈꯔ ꯍꯩꯇꯕ ꯖꯒꯥꯗꯅꯦ ꯑꯗꯨꯝꯕ ꯌꯥꯝ ꯂꯩꯌꯦꯕ ꯍꯨꯞꯇꯣꯔꯛꯑꯒ ꯀꯔꯤꯅ ꯅꯨꯄꯤ ꯃꯌꯨꯝꯁꯨ ꯃꯌꯥꯝ ꯂꯥꯛꯄ ꯑꯗꯩ ꯈꯠꯅꯔꯦ ꯑꯍꯤꯡꯁꯤꯗ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣꯅ ꯑꯗꯩ ꯆꯦꯜꯂꯝꯃꯁꯨ ꯑꯩꯈꯣꯏ ꯈꯪꯕ ꯅꯠꯇꯦ ꯈꯪꯗꯦ ꯍꯥꯏꯁꯤꯅꯦ ꯑꯗꯨꯒ ꯅꯣꯏꯅ ꯍꯦꯛꯇ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯍꯦꯛꯇ ꯄꯨꯊꯣꯛ ꯉꯝꯕ꯭ꯔꯥ ꯅꯣꯏꯁꯨ ꯄꯨꯊꯣꯔꯛꯑꯣ ꯑꯗꯨꯗꯤ ꯀꯥꯏꯅ ꯈꯠꯅꯔꯦꯕ ꯃꯣꯏꯁꯦ ꯑꯗꯩꯗꯤ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗ ꯅꯨꯄꯤ ꯊꯤꯜꯂꯛꯀꯗꯕꯅꯦꯒ ꯍꯥꯏꯔꯒ ꯂꯥꯎꯒꯩ ꯂꯥꯎꯅꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯁꯨ ꯑꯃꯨꯛ ꯀꯣꯏꯊꯤ ꯊꯤꯅꯔꯦ ꯀꯣꯏꯍꯪ ꯍꯪꯅꯔꯦ ꯑꯗ ꯆꯦꯜꯂꯦ ꯍꯥꯏꯔꯦ ꯃꯃꯥꯟꯅꯕꯈꯩꯅ ꯁꯤꯗ ꯊꯩꯔꯦ ꯈꯣꯠꯂꯦꯅ ꯑꯗꯩ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯃꯤ ꯃꯆꯥꯗꯣ ꯆꯦꯜꯂꯦ ꯍꯥꯏꯔꯕꯅꯤꯅ ꯅꯨꯄꯥ ꯃꯌꯨꯝꯅꯤꯅ ꯃꯨꯛꯇꯅ ꯆꯠꯇ ꯌꯥꯄꯣꯟꯇꯦꯕ ꯉꯔꯥꯡ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯂꯥꯎꯅꯈꯤ ꯀꯩꯗꯧꯕꯩ ꯃꯣꯏ ꯃꯌꯨꯝ ꯆꯠꯇꯣꯏꯕꯅ ꯂꯩ ꯌꯥꯕ ꯅꯠꯇꯦ ꯆꯠꯅꯕꯤꯅꯤꯅ ꯍꯥꯏꯗꯣꯛꯄ ꯆꯠꯂꯦ ꯑꯗꯨꯒꯗꯤ ꯃꯄꯥꯁꯦ ꯐꯥꯖꯤꯜꯂꯦ ꯃꯣꯏꯅꯀꯣ ꯃꯄꯥꯁꯦ ꯐꯥꯖꯤꯜꯂꯦ ꯂꯨꯄꯥ ꯄꯩꯁꯥ ꯈꯔ ꯍꯥꯏꯔꯦ ꯑꯗꯨ ꯄꯣꯔꯛꯎ ꯍꯣꯔꯦꯟ ꯂꯨꯍꯣꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯗꯥꯏꯇ ꯂꯧꯔꯒꯦ ꯈꯣꯠꯂꯒꯦ ꯃꯣꯏ ꯄꯔꯗꯥ ꯂꯣꯏ ꯀꯩ ꯐꯣꯟ ꯇꯧꯅꯔꯛꯑꯦꯕ ꯍꯣꯔꯦꯟꯁꯦ ꯑꯗꯨꯝ ꯂꯨꯍꯣꯡꯁꯤ ꯑꯗꯨ ꯃꯄꯥ ꯐꯥꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏ ꯇꯧꯅꯣ ꯍꯌꯦꯡꯋꯥꯏ ꯂꯩꯅꯕꯗꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯩ ꯅꯣꯏꯅ ꯍꯥꯏꯔꯤ ꯄꯩꯁꯥꯗꯨꯁꯨ ꯃꯄꯥꯗꯣ ꯐꯥꯎꯍꯧꯔꯗꯤ ꯀꯅꯥꯅ ꯊꯤꯗꯣꯔꯤꯅ ꯑꯗꯩ ꯄꯔꯗꯥꯅ ꯗꯥꯏꯇ ꯂꯧꯔ ꯃꯄꯥꯁꯦ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯅꯨꯄꯤꯁꯦ ꯍꯥꯟꯅ ꯊꯤꯜꯂꯛꯑꯣ ꯑꯗꯨꯒ ꯁꯤꯗ ꯄꯣꯠꯂꯣꯏ ꯁꯦꯠꯂꯝꯃꯒꯦ ꯑꯗꯩ ꯅꯣꯏ ꯅꯨꯄꯥ ꯂꯥꯛꯑꯣ ꯁꯤꯅꯦꯕ ꯑꯗꯩ ꯄꯩꯁꯥꯗꯣ ꯄꯨꯔꯒ ꯅꯨꯄꯤꯗꯣ ꯊꯤꯜꯂꯛꯑꯣ ꯍꯥꯟꯅ ꯅꯨꯡꯊꯤꯟꯗ ꯍꯥꯏꯌꯦꯕ ꯑꯗꯨꯁꯨ ꯃꯣꯏꯅ ꯄꯩꯁꯥꯗꯣ ꯁꯨꯅꯗ꯭ꯔꯤ ꯑꯩꯈꯣꯏ ꯁꯦꯟꯅꯔꯛꯈꯤꯒꯦ ꯅꯨꯄꯤꯁꯤꯗꯤ ꯅꯣꯏ ꯄꯣꯠꯂꯣꯏ ꯁꯦꯠꯀꯗꯕꯅꯤꯅ ꯊꯤꯜꯂꯛꯑꯒꯦꯅ ꯄꯨꯡ 12 ꯁ꯭ꯋꯥꯏꯗ ꯅꯨꯄꯤꯁꯦ ꯍꯥꯟꯅ ꯊꯤꯜꯂꯛꯑꯦ ꯑꯗꯩ ꯁꯣꯝꯗ ꯄꯣꯠꯂꯣꯏ ꯁꯦꯠꯂꯦ ꯑꯁꯣꯝꯒꯤꯁꯨ ꯂꯣꯏ ꯁꯦꯠꯂꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯥꯟꯗꯣꯞꯁꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯂꯝꯄꯥꯛꯇꯨꯗꯒꯤ ꯈꯔ ꯑꯃꯨꯛ ꯆꯠꯂꯒꯅꯦ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯃ ꯂꯩꯌꯦꯕ ꯃꯣꯏ ꯈꯨꯜ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯂꯨꯍꯣꯡꯅꯩꯌꯦꯕ ꯁꯨꯃꯥꯡꯒ ꯀꯩ ꯂꯩꯇꯕꯒꯤꯀꯣ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯑꯗꯨꯗ ꯈꯤꯇꯪ ꯂꯥꯞꯅꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯗꯤ ꯑꯗꯨꯒ ꯑꯁꯣꯝꯗꯗꯤ ꯄꯩꯁꯥꯁꯦ ꯂꯩꯇ꯭ꯔꯦꯕꯀꯣ ꯂꯩꯇ꯭ꯔꯦ ꯁꯨꯗ꯭ꯔꯦ ꯄꯩꯁꯥꯁꯦ ꯑꯗꯨꯗꯤ ꯍꯥꯏꯅꯔꯁꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯅꯪꯅꯕ ꯄꯤꯔꯁꯤ ꯂꯨꯍꯣꯡꯕꯁꯤ ꯀꯥꯏ ꯌꯥꯗꯕꯅꯤꯅ ꯆꯠꯂꯁꯤ ꯈꯨꯗꯛꯇꯕꯨ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯩ ꯄꯩꯁꯥꯅꯣꯅ ꯃꯣꯏ ꯄꯩꯁꯥꯗꯣ ꯍꯦꯛꯇ ꯌꯥꯝꯃꯨꯕꯗꯤ ꯅꯠꯇꯦꯕꯀꯣ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯂꯥꯛ ꯑꯃꯅꯤꯒꯤ ꯋꯥꯔꯤꯅꯦꯕ ꯑꯗꯨꯏꯁꯨ ꯈꯨꯗꯛꯇꯗꯤ ꯍꯦꯛ ꯂꯩꯇꯦꯗꯅꯀꯣ ꯑꯗ ꯁꯣꯝꯒꯤꯁꯨ ꯎꯁꯤꯠꯇꯦ ꯉꯔꯥꯡꯗ ꯊꯥꯕꯜ ꯆꯣꯡꯐꯝꯗ ꯐꯨꯏ ꯑꯗꯨꯒ ꯃꯥꯅ ꯉꯝꯕꯕꯨ ꯍꯦꯛꯇ ꯆꯦꯜ ꯂꯩꯔꯝꯃꯦꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯗꯨꯅ ꯁꯥꯎꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯎꯁꯤꯠꯇ꯭ꯔꯤꯅꯤ ꯈꯔ ꯋꯥꯍꯟꯁꯤ ꯈꯔ ꯂꯥꯛꯅꯁꯤꯅ ꯇꯧꯕꯩ ꯋꯥꯅꯦꯕ ꯑꯗꯩꯗꯤ ꯁꯤꯒꯨꯝꯕꯗ ꯅꯨꯄꯤ ꯃꯌꯨꯝ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯌꯥꯝ ꯆꯦꯂꯦꯟꯖ ꯇꯧꯅꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯩꯅ ꯉꯝꯃꯦ ꯆꯦꯜꯂꯦ ꯅꯣꯏꯅ ꯀꯩꯗꯧ ꯉꯝꯃꯤꯒꯨꯝꯕ ꯅꯨꯄꯥꯅꯁꯨ ꯃꯣꯏꯁꯦ ꯑꯗꯩ ꯀꯩꯅꯣ ꯅꯨꯄꯤꯔꯣꯝꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯍꯜ ꯂꯃꯟꯅꯁꯨ ꯀꯌꯥ ꯎꯁꯤꯠꯇ꯭ꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯁꯨ ꯎꯁꯤꯠꯇꯗꯅ ꯃꯥꯁꯦ ꯆꯦꯟꯒꯦꯅ ꯉꯁꯤ ꯆꯦꯜꯂꯤꯃꯤ ꯑꯗꯨꯏꯗꯤ ꯅꯪꯁꯨ ꯂꯥꯛꯅꯒꯦ ꯀꯥꯏꯅ ꯇꯧꯅꯕꯤꯗꯨꯅꯦꯕ ꯑꯗꯩꯗꯤ ꯂꯨꯍꯣꯡꯕꯗꯨ ꯆꯠꯂꯦ ꯑꯗꯩ ꯅꯨꯄꯤ ꯃꯌꯨꯝꯅ ꯕꯣꯔꯒꯤ ꯐꯝꯐꯝꯗ ꯑꯩꯈꯣꯏ ꯃꯥꯟꯗꯣꯞ ꯆꯪꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯐꯝꯕꯗꯣ ꯐꯝꯗꯅ ꯈꯣꯠꯇꯅ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯩ ꯃꯣꯏ
ꯑꯍꯟ ꯈꯔ ꯊꯥꯗꯣꯔꯛꯏ ꯃꯄꯥ ꯍꯣꯏ ꯀꯩ ꯍꯣꯏ ꯀꯧꯁꯜꯂꯛꯏ ꯄꯩꯁꯥꯗꯣ ꯄꯤꯔꯣ ꯄꯩꯁꯥ ꯍꯥꯟꯅ ꯊꯤꯔꯣꯅ ꯀꯩꯅꯥ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗꯅꯀꯣ ꯑꯗꯩꯗꯤ ꯑꯁꯣꯝꯗꯁꯨ ꯉꯁꯥꯏꯒꯤ ꯀꯩꯅꯥꯗꯣ ꯊꯤꯜꯂꯛꯄ ꯈꯣꯠꯂꯛꯄꯗꯣ ꯈꯔ ꯊꯦꯡꯕꯅꯤꯅ ꯈꯨꯗꯛꯇ ꯁꯤꯟꯕꯅꯤꯅ ꯃꯣꯏꯁꯨ ꯄꯣꯠꯂꯣꯏ ꯁꯦꯠꯄꯤꯒ ꯀꯩꯗꯣ ꯇꯧꯔ ꯈꯔ ꯊꯦꯡꯉꯦ ꯄꯣꯠꯂꯣꯏ ꯁꯦꯠꯄꯁꯦ ꯍꯧꯕꯗ ꯈꯔ ꯊꯦꯡꯉꯦꯕ ꯑꯗꯨꯒꯤ ꯀꯩꯅꯥꯁꯦ ꯄꯣꯠꯂꯣꯏ ꯁꯦꯠ ꯂꯣꯏꯗ꯭ꯔꯤꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯄꯩꯁꯥꯁꯦ ꯌꯥꯎꯔꯛꯇ꯭ꯔꯦ ꯊꯤꯕꯗ ꯁꯨꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯥꯛꯀꯧ ꯃꯃꯥꯡꯗ ꯄꯤꯒꯦ ꯍꯥꯏꯔꯦꯕ ꯑꯗꯩ ꯃꯣꯏꯁꯦ ꯈꯠꯅꯔꯦ ꯉꯪꯅꯔꯦꯕꯀꯣ ꯍꯧꯖꯤꯛꯃꯛ ꯆꯠꯂꯨ ꯌꯥꯝ ꯊꯨꯅ ꯊꯤꯔꯨꯁꯨ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯗꯤ ꯉꯁꯤ ꯀꯩꯅꯥ ꯄꯨꯊꯣꯔꯛꯑꯣꯏ ꯅꯪ ꯉꯪꯅꯔꯦꯕ ꯑꯗꯩꯗꯤ ꯃꯣꯏꯗꯤ ꯑꯗꯨ ꯍꯥꯏꯕ ꯋꯥꯅꯤ ꯁꯣꯝꯗꯗꯤ ꯀꯩꯅꯥꯗꯤ ꯑꯗꯨꯒꯤꯗꯃꯛ ꯄꯩꯁꯥ ꯄꯤꯗꯦ ꯄꯨꯊꯣꯛꯇꯕꯕꯨꯗꯤ ꯅꯠꯇꯦꯕ ꯁꯦꯠꯄ ꯂꯣꯏꯗꯕꯒꯤꯅꯦꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯉꯪꯅꯔ ꯂꯩꯕꯁꯤꯗ ꯊꯦꯡꯖꯜꯂꯛꯑꯦ ꯈꯔ ꯁꯨꯝ ꯃꯝꯖꯜꯂꯛꯑꯦ ꯊꯦꯡꯖꯜꯂꯛꯑꯦ ꯑꯗꯩ ꯀꯩꯅꯥꯁꯦ ꯄꯨꯊꯣꯔꯛꯇ꯭ꯔꯦ ꯑꯗꯩ ꯀꯩꯅꯥꯁꯦ ꯁꯦꯠꯄꯁꯦ ꯂꯣꯏꯁꯜꯂꯦ ꯑꯗꯩ ꯃꯣꯏꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯂꯨꯍꯣꯡꯕꯒꯤ ꯀꯩꯅꯣ ꯁꯦꯠꯂꯝꯃꯤꯅ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯄꯩꯁꯥ ꯄꯨꯔꯛꯇꯦꯅ ꯉꯥꯏ ꯂꯩꯗꯣꯏꯅꯣ ꯑꯗꯩ ꯀꯃꯥꯏꯅ ꯂꯨꯍꯣꯡꯕꯁꯨ ꯇꯣꯛꯇꯣꯏꯅꯣ ꯄꯤꯈ꯭ꯔꯁꯤ ꯑꯗꯨꯒ ꯍꯌꯦꯡ ꯑꯗꯨꯝ ꯆꯥꯛꯀꯧ ꯅꯪꯅꯕ ꯄꯤꯖꯔꯛꯑꯖꯅꯤ ꯑꯩꯈꯣꯏ ꯗꯥꯏꯇ ꯂꯧꯔꯒꯦꯅ ꯑꯗꯨꯁꯨ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯄ꯭ꯔꯙꯥꯟ ꯍꯣꯏ ꯀꯩ ꯑꯣꯏꯗꯨꯅ ꯗꯥꯏꯇꯁꯦ ꯂꯧꯔꯦꯕ ꯑꯗꯨꯗꯤ ꯍꯣꯏ ꯐꯔꯦ ꯀꯩꯅꯥꯁꯦ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯣꯝꯗꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯁꯣꯝꯗꯅ ꯅꯨꯄꯥ ꯃꯌꯨꯝꯁꯤꯡꯁꯦ ꯍꯦꯛꯇ ꯀꯣꯂꯨꯞ 2 ꯊꯣꯛꯀꯤ 3 ꯊꯣꯛꯀꯤ ꯎꯁꯤꯠꯇꯕ ꯑꯗꯨ ꯇꯧꯗꯕ ꯄꯩꯁꯥꯗ ꯌꯣꯟꯕ ꯃꯣꯏ ꯃꯆꯥꯅꯨꯄꯤ ꯈꯨꯗꯛꯇꯕꯨ ꯄꯩꯁꯥ ꯑꯗꯨ ꯄꯨꯔꯛꯇ꯭ꯔꯗꯤ ꯂꯨꯍꯣꯡꯉꯣꯏ ꯍꯥꯏꯕ ꯍꯧꯖꯤꯛꯄꯨ ꯊꯤꯅꯔꯨꯆꯣ ꯍꯥꯏꯕꯅ ꯃꯤ ꯈꯔꯁꯨ ꯑꯃꯨꯛ ꯊꯤꯅꯕ ꯆꯦꯟꯈ꯭ꯔꯤꯅꯦꯕꯀꯣ ꯎꯁꯤꯠꯇꯕ ꯃꯣꯏ ꯃꯆꯥꯅꯨꯄꯤꯁꯤꯕꯨ ꯀꯌꯥ ꯃꯃꯜ ꯂꯩꯕꯅꯣ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯗꯨ ꯇꯧꯗꯦꯅ ꯁꯣꯝꯒꯤ ꯄ꯭ꯔꯙꯥꯟ ꯍꯣꯏ ꯀꯩ ꯍꯣꯏ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨꯗꯤ ꯄꯥꯎꯗ ꯁꯨꯡꯐꯥꯎ ꯐꯥꯎꯅꯗ꯭ꯔꯕ ꯑꯗꯨꯒ ꯀꯩꯅꯥꯁꯤꯗꯤ ꯁꯣꯝꯗ ꯊꯣꯛꯂꯛꯄ ꯍꯧꯔꯛꯑꯦ ꯀꯣ ꯍꯧꯔꯛꯑꯦ ꯑꯗꯨꯒꯗꯤ ꯁꯣꯝꯗꯅ ꯎꯁꯤꯠꯇꯦ ꯃꯣꯏꯁꯤꯗꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯄꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯏꯗꯤ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯣꯏ ꯀꯩꯅꯥ ꯄꯨꯊꯣꯔꯛꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯄꯩꯁꯥ ꯄꯤꯗꯦꯅ ꯑꯗꯨꯗꯤ ꯉꯥꯏꯔ ꯀꯩꯅꯥ ꯁꯨꯡꯄꯨ ꯄꯨꯊꯣꯔꯛꯇ꯭ꯔꯦꯅ ꯍꯥꯏꯔ ꯂꯨꯍꯣꯡ ꯀꯥꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯀꯩꯅꯣꯁꯨ ꯃꯆꯥꯅꯨꯄꯤ ꯂꯧꯔꯦ ꯄꯩꯁꯥ ꯄꯤꯔꯦ ꯂꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯄꯩꯁꯥ ꯄꯤꯗꯧ ꯂꯩꯔꯦ ꯑꯗꯨꯏꯗꯤ ꯂꯧꯔꯒ ꯄꯩꯁꯥ ꯄꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯂꯧꯗꯕꯤꯗ ꯄꯩꯁꯥꯗꯣ ꯄꯤꯊꯣꯛꯈ꯭ꯔ ꯂꯣꯏꯁꯟꯅꯕꯅ ꯐꯩ ꯑꯩꯈꯣꯏꯁꯨ ꯄꯥꯝꯗꯦ ꯃꯣꯏ ꯃꯧꯁꯦ ꯍꯌꯦꯡ ꯂꯩꯃꯤꯟꯅꯕꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯅꯠꯇ꯭ꯔꯒ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯃꯨꯛꯇꯅ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯏꯀꯥꯏ ꯄꯤꯕ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯇꯧꯔꯦ ꯑꯗꯩ ꯕꯣꯔꯗꯤ ꯁꯣꯝꯗ ꯊꯣꯛꯑꯒ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯐꯝꯕ ꯃꯂꯣꯡꯐꯥꯟꯗ ꯐꯝꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯩꯗꯤ ꯑꯁꯨꯛ ꯏꯀꯥꯏꯕꯤꯕ ꯂꯨꯍꯣꯡꯕ ꯃꯥꯟꯗꯣꯞꯁꯤꯗ ꯕꯣꯔꯁꯤꯅ ꯉꯁꯥꯏꯗꯩ ꯐꯝꯃꯦ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎ ꯀꯩꯅꯥ ꯉꯥꯏꯍꯦꯟꯗ ꯊꯝꯕ ꯄꯩꯁꯥ ꯄꯨꯔꯛꯇ꯭ꯔꯤꯐꯥꯎ ꯂꯨꯍꯣꯡꯉꯣꯏ ꯍꯥꯏꯕ ꯃꯣꯏꯅ ꯏꯀꯥꯏꯕꯤꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯏꯀꯥꯏꯕ ꯅꯪꯍꯟꯒꯗꯕ ꯅꯠꯇꯦ ꯄꯩꯁꯥꯗꯨ ꯋꯥꯗ ꯄꯥꯟꯕ꯭ꯔꯥ ꯈꯨꯗꯛꯇ ꯄꯤ ꯉꯝꯕ꯭ꯔꯥ ꯑꯗꯨꯅ ꯂꯨꯍꯣꯡꯐꯥꯟꯗꯩ ꯑꯩꯈꯣꯏꯁꯨ ꯕꯣꯔꯁꯦ ꯄꯨꯔ ꯆꯠꯈꯤꯁꯤ ꯃꯣꯏ ꯀꯩꯗꯧ ꯉꯝꯗꯣꯏꯕ ꯑꯗꯨꯒ ꯃꯣꯏ ꯏꯀꯥꯏꯕ ꯑꯣꯏꯅ ꯄꯤꯔꯝꯁꯤ ꯑꯩꯈꯣꯏ ꯀꯩꯅꯥꯗꯣ ꯄꯨꯊꯣꯔꯛꯇ꯭ꯔꯦ ꯄꯩꯁꯥ ꯄꯤ ꯉꯝꯗꯗꯅ ꯂꯨꯍꯣꯡ ꯀꯥꯏꯔꯦ ꯍꯥꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯕꯣꯔ ꯄꯨꯔ ꯆꯠꯈ꯭ꯔꯦꯅ ꯇꯧꯁꯤꯅ ꯃꯨꯛꯅꯔꯛꯑꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯍꯦꯛꯇ ꯇꯧꯔꯀꯥꯟꯗꯗꯤ ꯕꯣꯔꯁꯦ ꯃꯣꯏꯁꯨ ꯀꯩꯅꯥꯒꯤꯁꯨ ꯃꯤꯈꯩꯁꯦ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯒꯤꯅꯦ ꯁꯣꯝ ꯌꯨꯝꯗ ꯈꯔ ꯂꯧꯍꯧ ꯃꯥꯟꯗꯣꯞꯇ ꯈꯔ ꯂꯩ ꯑꯗꯨꯃꯥꯏꯅ ꯃꯆꯤꯟ ꯇꯧꯅꯕ ꯑꯗꯩ ꯈꯔ ꯑꯃꯅ ꯎꯁꯤꯠꯇ꯭ꯔꯤꯅꯤ ꯄꯣꯔꯛꯑꯣꯏꯅ ꯄꯣꯔꯛꯇ꯭ꯔꯤꯃꯤ ꯂꯧꯈ꯭ꯔ ꯃꯈꯨꯠ ꯆꯟꯈ꯭ꯔꯒ ꯍꯌꯦꯡ ꯄꯤꯔꯛꯑꯔꯣꯏꯗꯕꯅꯤ ꯑꯗꯨꯗꯤ ꯄꯩꯁꯥꯗꯣ ꯌꯥꯝ ꯄꯥꯝꯃꯨꯕꯩ ꯋꯥ ꯅꯠꯇꯦ ꯃꯣꯏꯅ ꯍꯌꯦꯡ ꯉꯝꯈ꯭ꯔꯦ ꯄꯩꯁꯥ ꯄꯤꯗꯅ ꯍꯣꯡꯉꯛꯑꯦꯅ ꯃꯣꯏꯅ ꯃꯨꯛꯀꯗꯕꯗꯣ ꯆꯦꯟꯕ ꯐꯪꯉꯤ ꯃꯨꯛꯑꯒ ꯆꯦꯟꯈ꯭ꯔꯦ ꯉꯔꯥꯡꯁꯦ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯐꯪꯉꯤ ꯈꯤꯇꯪꯁꯨ ꯃꯣꯏꯒꯤ ꯑꯔꯩꯕꯗꯣ ꯄꯣꯔꯛꯑꯒ ꯄꯩꯁꯥꯁꯦ ꯈꯤꯇꯪ ꯁꯨꯄꯥꯠꯇ꯭ꯔꯦ ꯍꯥꯏꯕꯁꯨ ꯍꯥꯏꯗꯦ ꯂꯨꯄꯥ ꯑꯃ ꯄꯣꯔꯛꯇꯅ ꯄꯩꯁꯥ ꯄꯣꯔꯛꯎꯅ ꯍꯥꯏꯈꯤꯕ ꯃꯀꯨꯕꯣꯛ ꯐꯥꯖꯤꯟꯗꯅ ꯇꯧꯔꯤꯕ ꯄꯣꯠꯇꯨꯗ ꯃꯣꯏꯅ ꯗꯥꯏꯇ ꯂꯧꯈ꯭ꯔꯒꯦꯅ ꯆꯠꯈ꯭ꯔꯒ ꯎꯁꯤꯠꯇꯕꯅ ꯁꯣꯝꯗꯁꯨ ꯈꯔꯗꯤ ꯉꯪꯅꯔꯒ ꯂꯩꯅꯩꯌꯦꯕꯀꯣ ꯄꯨꯊꯣꯛꯏꯁꯤꯅ ꯈꯔ ꯑꯃꯅ ꯄꯨꯊꯣꯛꯁꯤ ꯍꯣꯡꯗꯣꯛꯈ꯭ꯔꯁꯦ ꯍꯥꯏꯕ ꯈꯔ ꯑꯃꯅ ꯎꯁꯤꯠꯂꯣꯏ ꯑꯅ ꯇꯧꯅꯕ ꯑꯗꯨꯒꯤ ꯁꯨꯝ ꯂꯩꯅꯕꯅꯦ ꯑꯗꯨꯒꯗꯤ ꯄꯨꯊꯣꯛꯑꯁꯤ ꯍꯣꯡꯒꯁꯤ ꯐꯖꯗꯦ ꯃꯁꯤ ꯂꯨꯍꯣꯡꯕ ꯀꯥꯏꯕꯅ ꯄꯨꯊꯣꯛꯄ ꯍꯧꯔꯛꯑꯀꯥꯟꯗ ꯁꯣꯝꯗꯅ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯂꯥꯛꯑꯣ ꯆꯠꯁꯤ ꯄꯩꯁꯥꯒ ꯀꯩꯅꯥꯒ ꯑꯣꯟꯅꯕꯅꯤ ꯁꯤ ꯂꯨꯍꯣꯡꯕꯁꯤꯗꯤ ꯃꯆꯥꯅꯨꯄꯤ ꯌꯣꯟꯕꯅꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯕꯨ ꯄꯩꯁꯥ ꯄꯨꯔꯛꯇꯗꯤ ꯀꯩꯅꯥ ꯄꯨꯊꯣꯛꯏ ꯀꯅꯥꯅ ꯍꯥꯏꯅꯩ ꯆꯠꯁꯤ ꯂꯥꯎ ꯃꯣꯏ ꯃꯆꯥ ꯈꯛꯇꯔꯥꯅ ꯇꯧꯔꯒ ꯂꯨꯍꯣꯡꯐꯥꯟꯗꯒꯤ ꯕꯣꯔꯁꯦ ꯄꯨꯔ ꯆꯠꯈꯤꯕꯅꯦꯃꯦ ꯀꯩꯅꯥꯁꯤꯅ ꯁꯣꯝꯗ ꯌꯧꯁꯜꯂꯛꯑꯦ ꯕꯣꯔꯁꯤꯅ ꯆꯠꯈ꯭ꯔꯦ ꯑꯗꯩꯗꯤ ꯉꯥꯏꯈꯣ ꯅꯣꯏ ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯤꯁꯤꯕꯣꯅ ꯀꯩꯅꯣ ꯃꯌꯨꯝꯁꯨ ꯅꯨꯄꯤ ꯃꯌꯨꯝꯁꯨ ꯂꯥꯎ ꯈꯣꯡ ꯇꯧꯋꯦꯕ ꯑꯗꯩꯗꯤ ꯅꯣꯏ ꯑꯩꯈꯣꯏ ꯐꯥꯒꯦ ꯍꯥꯏꯔో ꯄꯩꯁꯥ ꯑꯃꯨꯛ ꯂꯧꯍꯧꯈꯤꯒꯦ ꯍꯥꯏꯔꯣ ꯇꯧꯅꯗ ꯅꯣꯏꯅ ꯑꯩꯈꯣꯏ ꯊꯤꯡ ꯉꯝꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯃꯥꯏ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯅꯈ꯭ꯔꯦꯕꯀꯣ ꯀꯩꯅꯥꯁꯤꯅ ꯌꯧꯁꯜꯂꯛꯄꯗꯗꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯑꯃꯇ ꯂꯩꯔꯝꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯕꯣꯔ ꯄꯨꯈ꯭ꯔꯦ ꯋꯥ ꯂꯥꯡꯅꯔꯦ ꯑꯗꯩ ꯎꯁꯤꯠꯇꯕ ꯈꯣꯠꯇꯕ ꯑꯗꯩꯗꯤ ꯇꯥꯟꯅꯧ ꯈꯣꯠꯅꯧꯅ ꯃꯣꯏꯅ ꯇꯥꯟꯅꯕꯗꯗꯤ ꯕꯣꯔ ꯍꯣꯏꯗꯤ ꯃꯌꯨꯝ ꯌꯧꯈ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯣꯏꯒꯤ ꯅꯨꯄꯤ ꯃꯌꯨꯝ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯣꯏ ꯃꯌꯨꯝꯗ ꯎꯁꯤꯠꯇꯕ ꯑꯩꯈꯣꯏꯕꯨ ꯀꯩꯅꯥ ꯄꯨꯊꯣꯔꯛꯑꯕꯁꯤꯕꯨ ꯕꯣꯔ ꯂꯨꯍꯣꯡꯐꯥꯟꯗꯩ ꯄꯨꯔ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗꯩ ꯕꯣꯔꯕꯨ ꯄꯨꯔ ꯆꯠꯈꯤꯕ ꯉꯔꯥꯡꯁꯨ ꯉꯝꯅꯦꯅ ꯎꯁꯤꯠꯇꯗꯅ ꯆꯦꯟꯈ꯭ꯔꯕ ꯑꯗꯨꯒ ꯉꯁꯤꯁꯨ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯕ ꯂꯨꯍꯣꯡꯕꯗꯣ ꯂꯥꯛꯇ꯭ꯔꯁꯨ ꯇꯣꯛꯑꯣ ꯂꯥꯛꯑꯒ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯐꯝꯃꯝꯃꯒꯕꯨ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯕ ꯈꯔ ꯊꯦꯡꯕꯩ ꯀꯩꯅꯥ ꯀꯦꯕ ꯀꯨꯏꯕꯒꯤ ꯑꯗꯒꯤ ꯃꯥꯟꯗꯣꯞꯁꯦ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯁꯤꯒ ꯈꯔ ꯂꯥꯞꯅꯕꯒꯤ ꯈꯤꯇꯪ ꯃꯇꯝ ꯆꯪꯕꯁꯤꯗ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄꯅ ꯍꯦꯛꯇ ꯂꯣꯏꯔꯦ ꯆꯧꯁꯨ ꯂꯥꯎ ꯅꯨꯄꯥ ꯃꯌꯨꯝꯗꯣ ꯎꯁꯤꯠꯇꯕꯅꯤꯅ ꯆꯠꯂꯦ ꯂꯥꯎꯅꯔꯦ ꯈꯣꯡꯅꯔꯦ ꯑꯗꯩꯗꯤ ꯅꯣꯏ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯊꯦꯡꯅꯅꯤ ꯂꯥꯛꯀꯦꯔꯥ ꯊꯦꯡꯅꯅꯤ
ꯅꯣꯏꯒꯤ ꯅꯨꯄꯤꯗꯣ ꯃꯧ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯑꯗꯨꯗꯨꯅ ꯍꯦꯛꯇ ꯂꯥꯎꯊꯠꯅꯗꯅ ꯑꯗꯩ ꯍꯧꯖꯤꯛꯃꯛ ꯕꯣꯔꯗꯣ ꯄꯨꯊꯣꯔꯛ ꯂꯨꯍꯣꯡꯅꯤꯅ ꯁꯨꯡꯍꯣꯡ ꯍꯣꯡꯉꯣꯏ ꯅꯣꯏꯅ ꯍꯦꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯂꯥꯛꯄ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯏ ꯁꯨꯡꯍꯣꯡ ꯍꯣꯡꯉꯣꯏ ꯍꯦꯛꯇ ꯅꯣꯏ ꯉꯁꯥꯏ ꯀꯩꯅꯥ ꯄꯨꯊꯣꯔꯛꯇꯤ ꯅꯠꯇ꯭ꯔꯥ ꯄꯩꯁꯥ ꯄꯨꯔꯛꯇꯦꯅ ꯄꯩꯁꯥ ꯄꯤ ꯉꯝꯗ꯭ꯔꯦ ꯄꯩꯁꯥ ꯄꯤ ꯉꯝꯗ꯭ꯔꯕꯅꯤꯅꯅꯦ ꯑꯩꯈꯣꯏꯗꯤ ꯂꯨꯍꯣꯡꯕ ꯀꯥꯏꯔꯦ ꯏꯃꯧꯗꯣ ꯏꯃꯧ ꯐꯪꯗ꯭ꯔꯦ ꯄꯩꯁꯥꯅ ꯌꯣꯟꯕ ꯌꯥꯕ ꯏꯃꯨꯡꯗ ꯌꯣꯜꯂꯨꯔꯣ ꯑꯁ ꯍꯦꯛꯇ ꯂꯣꯏꯅꯔꯦ ꯈꯟꯅꯗꯅ ꯂꯣꯏꯅꯔꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯏꯁꯦ ꯍꯜꯂꯦ ꯅꯨꯄꯤ ꯃꯌꯨꯝꯁꯤꯁꯨ ꯁꯤꯗ ꯑꯩꯈꯣꯏꯅ ꯈꯔ ꯑꯃꯅ ꯍꯥꯏ ꯀꯩꯅꯥꯗꯣ ꯅꯝꯗ ꯊꯤꯟꯖꯤꯟꯁꯦ ꯍꯥꯏ ꯈꯔ ꯑꯃꯅ ꯍꯥꯏ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯊꯤꯜꯂꯨꯕꯗ ꯌꯥꯝ ꯑꯃ ꯂꯩꯇꯕ ꯇꯥꯅꯤ ꯑꯗꯨꯅ ꯃꯁꯤ ꯂꯩꯕꯗꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯅ ꯃꯣꯏꯁꯨ ꯈꯟꯊꯅꯔꯦꯕ ꯃꯇꯝꯁꯤꯗ ꯍꯦꯛ ꯂꯝ ꯑꯃꯗ ꯀꯩꯅꯣꯝ ꯊꯣꯛꯑꯕꯀꯣ ꯋꯥꯔꯨ ꯅꯨꯡꯖꯨ ꯀꯩꯅꯣꯝ ꯊꯣꯛꯄꯁꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯇꯥꯛꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯇꯥꯛꯄ ꯆꯠꯅꯕꯤꯅꯦꯕ ꯍꯦꯛꯇ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯗ ꯂꯥꯛꯇꯣꯏꯅꯤ ꯆꯥꯎꯈ꯭ꯔꯕ ꯀ꯭ꯔꯥꯏꯝꯁꯦ ꯂꯥꯛꯇꯣꯏꯅꯦꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯀꯣ ꯃꯌꯥꯝꯅ ꯊꯥꯖꯕꯤꯕ ꯅꯨꯡꯁꯤꯕꯤꯕꯗꯣ ꯅꯣꯡꯉꯥꯟꯕꯒ ꯍꯦꯛꯇ ꯆꯦꯟꯅꯔꯛꯏ ꯑꯗꯩꯗꯤ ꯑꯁ ꯀꯦꯁꯁꯤꯗꯤ ꯌꯥꯝ ꯂꯨꯏ ꯃꯁꯤ ꯌꯥꯝ ꯆꯥꯎꯏ ꯇꯔꯥꯏ ꯇꯔꯥꯏ ꯌꯥꯔꯣꯏꯅ ꯑꯩꯈꯣꯏꯁꯨ ꯑꯦꯗꯚꯥꯏꯖꯔ ꯃꯌꯥꯝ ꯈꯨꯗꯛꯇ ꯐꯣꯟꯒ ꯇꯧꯅꯩ ꯃꯦꯝꯕꯔ ꯃꯌꯥꯝ ꯊꯥꯏ ꯅꯣꯏ ꯅꯨꯄꯥ ꯃꯌꯨꯝꯁꯨ ꯁꯥꯎꯔꯝꯈꯤꯅꯤ ꯃꯁꯤ ꯑꯅ ꯑꯗꯩ ꯌꯦꯡꯉꯁꯤ ꯑꯍꯥꯟꯕ ꯃꯣꯏ ꯐꯝꯗꯣꯛꯅꯔꯣ ꯅꯨꯄꯤ ꯃꯌꯨꯝꯅ ꯑꯌꯥꯝꯕꯅꯅꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯁꯨꯝꯕꯁꯦ ꯃꯣꯏꯅ ꯃꯇꯦꯡ ꯂꯧꯔꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯀꯦꯁ ꯅꯨꯡ ꯀꯩꯀꯩ ꯇꯧꯅꯕꯁꯦ ꯄꯥꯝꯗꯕ ꯑꯗꯨꯅ ꯁꯨꯝ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯣꯏꯅ ꯐꯝꯃꯤꯟꯅꯔꯒ ꯑꯗꯨꯒ ꯅꯣꯏꯁꯨ ꯑꯩꯈꯣꯏ ꯃꯦꯝꯕꯔ ꯃꯌꯥꯝ ꯆꯠꯂꯒ ꯄꯥꯎ ꯄꯤꯔꯨꯔꯦꯀꯣ ꯑꯩꯈꯣꯏ ꯃꯦꯝꯕꯔ ꯈꯔꯅ ꯍꯣꯔꯦꯟꯁꯨ ꯂꯥꯛꯑꯣ ꯃꯣꯏꯁꯨ ꯁꯥꯎꯔꯤ ꯅꯣꯏꯁꯨ ꯁꯥꯎꯔꯤ ꯑꯗꯣ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯕ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗꯒꯤ ꯕꯣꯔ ꯄꯨꯈ꯭ꯔꯦꯅ ꯃꯅꯤꯄꯨꯔꯁꯤꯗ ꯑꯍꯥꯟꯕꯕꯨ ꯑꯣꯏꯔꯝꯒꯅꯤ ꯊꯣꯛꯈ꯭ꯔꯦ ꯊꯧꯗꯣꯛꯁꯦ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯅꯤ ꯅꯨꯡꯉꯥꯏꯇꯦ ꯍꯦꯛ ꯁꯥꯎꯅꯕꯗꯩ ꯃꯨꯛꯅꯕꯗꯩ ꯁꯨꯝꯕ ꯊꯧꯗꯣꯛꯁꯦ ꯊꯥꯖꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯑꯗꯨꯝ ꯊꯣꯛꯏ ꯑꯗꯣ ꯂꯥꯛꯑꯣ ꯅꯣꯏꯁꯦ ꯁꯥꯗꯣꯛꯅꯔꯣ ꯃꯤꯁꯦ ꯌꯥꯝꯅꯔꯛꯀꯅꯨ ꯍꯥꯏ ꯍꯦꯛꯇ ꯅꯨꯡꯊꯤꯟꯁꯤꯗꯗꯤ ꯃꯤꯁꯦ ꯍꯨꯛꯈꯩ ꯂꯥꯛꯅꯔꯦ ꯑꯩꯈꯣꯏꯁꯨ ꯃꯦꯝꯕꯔꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ ꯃꯌꯥꯝꯁꯤ ꯄꯥꯎ ꯄꯤꯗꯅ ꯌꯥꯝꯃꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯅ ꯗꯥꯏꯇ ꯂꯧꯕꯤꯌꯨ ꯒꯦꯠꯀꯤ ꯋꯥꯡꯃꯗ ꯂꯩꯕꯤꯌꯨ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯤ 5 ꯆꯪꯕꯤꯔꯛꯀꯅꯨꯅ ꯑꯉꯥꯡ ꯅꯨꯄꯤ ꯑꯉꯥꯡ ꯋꯥ ꯌꯥꯝ ꯉꯥꯡꯍꯟꯕꯤꯔꯛꯀꯅꯨ ꯁꯤꯗꯥꯅ ꯇꯧꯔꯀꯥꯟꯗ ꯗꯥꯏꯇ ꯂꯧꯕ ꯉꯝꯕ ꯑꯍꯟꯁꯤꯡ ꯇꯧꯔꯒ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯩꯀꯥꯏ ꯑꯅꯤꯗꯨꯒꯤ ꯌꯥꯎꯔꯀꯥꯟꯗ ꯐꯖꯅ ꯂꯣꯏꯁꯟꯅꯒꯦ ꯑꯁ ꯌꯥꯝ ꯉꯥꯡꯅꯩ ꯌꯥꯝ ꯂꯥꯎꯅꯩ ꯌꯥꯝ ꯂꯥꯎꯅꯩ ꯏꯔꯥꯡ ꯑꯆꯧꯕ ꯑꯃꯅꯤ ꯑꯃꯅꯤ ꯑꯗ ꯅꯨꯄꯤꯗꯨꯅꯁꯨ ꯅꯪ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯂꯨꯍꯣꯡꯕꯁꯦ ꯑꯃꯨꯛꯀ ꯍꯟꯅ ꯍꯣꯡꯁꯤꯔꯥ ꯍꯥꯏꯕꯗ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯝꯃꯒ ꯄꯣꯠꯂꯣꯏ ꯁꯦꯠꯂꯒ ꯊꯣꯛꯂꯛꯑꯕ ꯑꯩꯕꯨ ꯂꯧꯗꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯀꯥꯏꯈ꯭ꯔꯦ ꯋꯥ ꯂꯥꯎꯈ꯭ꯔꯦ ꯑꯩꯒꯤ ꯏꯖꯠ ꯁꯣꯛꯈ꯭ꯔꯦ ꯂꯩꯀꯥꯏ ꯈꯨꯟ ꯃꯃꯥꯡꯗ ꯑꯩꯒꯤꯗ ꯅꯠꯇꯅ ꯁꯥꯒꯩ ꯅꯥꯇꯩ ꯑꯍꯜ ꯂꯃꯟ ꯏꯃꯥ ꯏꯄꯥꯒꯤ ꯏꯖꯠ ꯁꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯂꯩꯔꯔꯣꯏ ꯍꯥꯏꯔꯦ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯍꯪꯉꯦ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯦ ꯏꯀꯥꯏꯕ ꯄꯤꯔꯒ ꯄꯩꯁా ꯄꯣꯔꯛꯇꯦꯅ ꯀꯩꯅꯥ ꯄꯨꯊꯣꯔꯛꯇꯕ ꯑꯗꯨꯗꯒꯤ ꯂꯨꯍꯣꯡꯕ ꯃꯐꯝ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗꯒꯤ ꯑꯩꯁꯦ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯅꯪꯒꯤ ꯈꯛ ꯅꯠꯇꯦ ꯏꯖꯠ ꯂꯩꯔꯤꯁꯦ ꯑꯩꯒꯤꯁꯨ ꯂꯩ ꯅꯪꯒꯤ ꯈꯛ ꯅꯠꯇꯦ ꯅꯃꯥ ꯅꯨꯄꯥ ꯂꯩꯔꯤꯁꯦ ꯁꯥꯒꯩ ꯅꯥꯇꯩ ꯂꯩꯔꯤꯁꯦ ꯑꯩꯒꯤꯁꯨ ꯂꯩ ꯄꯩꯁꯥꯗꯨꯒꯤ ꯅꯠꯇ꯭ꯔ ꯅꯣꯏꯅ ꯄꯨꯊꯣꯔꯛꯇ꯭ꯔꯤꯗꯣ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯂꯧꯅꯖꯔꯣ ꯊꯨꯡꯅꯖꯔꯣ ꯍꯥꯏꯕ ꯅꯠꯇꯕ ꯄꯩꯁꯥꯒ ꯑꯣꯟꯅꯕ ꯅꯨꯄꯤꯗꯤ ꯑꯩꯁꯨ ꯂꯧꯔꯣꯏ ꯁꯤꯅꯦꯕ ꯑꯗꯨꯅ ꯑꯩꯁꯨ ꯏꯀꯥꯏꯕ ꯄꯤꯔꯛꯑꯦ ꯀꯩꯅꯥ ꯄꯨꯊꯣꯛꯄꯤꯔꯛꯇ꯭ꯔꯦꯅ ꯍꯜꯂꯛꯑꯦ ꯂꯨꯍꯣꯡꯕ ꯀꯥꯏꯔꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤꯁꯨ ꯏꯖꯠ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯝ ꯌꯥꯅꯗ꯭ꯔꯦ ꯑꯗꯩꯗꯤ ꯑꯗꯨꯝ ꯅꯨꯄꯤꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯣ ꯈꯣꯠꯂꯣꯅ ꯃꯣꯏ ꯌꯥꯅꯔꯒ ꯑꯗꯩ ꯂꯨꯍꯣꯡꯕ ꯑꯃꯅ ꯊꯥꯡꯒꯠꯂꯛꯀꯅꯤ ꯀꯩꯅꯥ ꯄꯨꯗꯅ ꯕꯣꯔ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯊꯥꯡꯒꯠꯂꯛꯑꯅꯤꯀꯣ ꯑꯗꯨꯏꯗꯤ ꯅꯨꯄꯤꯗꯨꯒꯤ ꯍꯛꯇꯣ ꯂꯩꯕꯅꯤꯅ ꯃꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯅꯔꯒ ꯃꯣꯏ ꯌꯥꯅꯔꯒꯗꯤ ꯂꯣꯏꯁꯟꯅꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤ ꯑꯗꯣ ꯅꯨꯡꯁꯤꯅꯕ ꯀꯌꯥ ꯁꯨꯃꯥꯏꯅ ꯀꯥꯏꯅꯈꯤꯕ ꯌꯥꯎꯏ ꯀꯩꯁꯨ ꯏꯅꯠ ꯅꯠꯅꯗꯕꯗꯀꯣ ꯑꯗꯩ ꯑꯍꯜ ꯂꯃꯟ ꯁꯥꯒꯩ ꯅꯥꯇꯩ ꯇꯧꯔꯒ ꯁꯥꯎꯅꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯅ ꯅꯦꯝꯊꯅꯕ ꯐꯥꯊꯕꯤꯕ ꯑꯁꯥꯎꯕ ꯈꯔꯅ ꯁꯥꯎꯔꯁꯨꯅꯦ ꯈꯔ ꯑꯃꯅꯗꯤ ꯐꯥꯊꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯗ ꯅꯥꯈꯣꯏꯍꯩ ꯐꯖꯃꯟꯗꯦꯍꯦ ꯃꯣꯏꯅ ꯅꯥꯈꯩ ꯁꯦꯡꯅ ꯀꯩꯅꯥꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯌꯦꯕ ꯅꯥꯈꯩ ꯁꯦꯡꯅ ꯀꯩꯅꯥꯁꯦ ꯑꯩꯈꯣꯏ ꯅꯣꯏ ꯄꯩꯁꯥꯁꯦ ꯄꯨꯔꯛꯇ꯭ꯔꯒꯗꯤ ꯀꯩꯅꯥ ꯁꯨꯡꯄꯨ ꯄꯨꯊꯣꯔꯛꯑꯔꯣꯏ ꯅꯣꯏ ꯆꯠꯂꯣ ꯅꯣꯏꯅ ꯄꯩꯁా ꯄꯨꯊꯣꯔꯛꯇ꯭ꯔꯕꯅꯤꯅ ꯅꯣꯏ ꯆꯠꯂꯣꯅ ꯃꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯅꯣꯏꯅ ꯆꯠꯂꯛꯑꯝꯃꯒꯗꯤ ꯅꯣꯏ ꯆꯨꯝꯒꯗꯕꯅꯤ ꯄꯩꯁꯥꯒꯤꯗꯃꯛꯇ ꯃꯣꯏꯅ ꯀꯩꯅꯥ ꯄꯨꯊꯣꯔꯛꯈꯤꯗꯕꯅꯤꯅ ꯑꯗꯨ ꯅꯣꯏꯅ ꯑꯣꯏꯅ ꯋꯥꯔꯤꯗꯣ ꯀꯟꯐꯥꯔꯝ ꯑꯣꯏꯅꯗꯅ ꯄꯩꯁꯥꯗꯣ ꯄꯣꯔꯛꯑꯣ ꯉꯥꯏꯅꯒꯦ ꯈꯣꯠꯀꯦ ꯑꯗꯨꯗꯨ ꯈꯔꯕꯨꯗꯤ ꯅꯣꯏ ꯉꯪꯅꯔꯦ ꯍꯥꯏꯅꯔꯦ ꯃꯣꯏꯅꯁꯨ ꯍꯣꯏ ꯍꯥꯏꯕꯕꯨꯗꯤ ꯍꯧꯖꯤꯛ ꯄꯩꯁꯥ ꯊꯤꯔꯨꯁꯨ ꯀꯩꯒꯤ ꯄꯩꯁా ꯄꯨꯔꯛꯇꯕꯅ ꯍꯥꯏꯕꯨꯗꯤ ꯍꯥꯏꯔꯦ ꯑꯗꯣ ꯃꯣꯏꯁꯨ ꯉꯥꯏꯍꯥꯛ ꯃꯤ ꯈꯔꯅ ꯁꯥꯎꯔꯁꯨ ꯈꯔ ꯐꯥꯊꯔ ꯀꯩꯅꯥꯗꯨꯐꯥꯎꯗꯤ ꯄꯨꯊꯣꯔꯛꯑꯦ ꯃꯥꯟꯗꯣꯞ ꯌꯧꯔꯛꯑꯦ ꯑꯗꯨꯀꯥꯟꯗ ꯕꯣꯔ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯅꯣꯏꯅ ꯀꯩꯅꯥ ꯂꯧꯗꯅ ꯆꯠꯈꯤꯕꯗ ꯇꯥꯗꯣꯔꯦ ꯋꯥꯔꯤꯁꯦ ꯀꯟꯐꯥꯔꯝ ꯑꯃ ꯑꯣꯏꯅꯗꯅ ꯅꯣꯏꯅ ꯍꯧꯒꯠꯈ꯭ꯔꯕꯅꯤꯅ
ꯍꯥꯏꯅ ꯇꯧꯋꯦ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯌꯥꯝ ꯀꯞꯈꯤꯀꯣ ꯃꯥꯅ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯒꯤꯗꯣ ꯑꯗꯨꯗ ꯂꯣꯏ ꯂꯤꯔꯝꯃꯤꯅꯦ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯃꯥꯅ ꯅꯨꯡꯁꯤꯅꯕꯗ ꯃꯉꯣꯟꯗ ꯀꯥꯔꯟ ꯇꯥꯕꯤꯕ ꯋꯥꯍꯟꯕꯤꯕ ꯁꯨꯝꯕ ꯌꯥꯝ ꯌꯥꯎꯋꯦ ꯅꯨꯡꯁꯤꯅꯕꯗ ꯆꯨꯝꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯐꯖꯅ ꯅꯨꯡꯁꯤꯅꯕ ꯅꯠꯇꯕ ꯅꯨꯄꯥꯁꯤꯅꯅꯦ ꯀꯥꯔꯟꯒ ꯇꯨꯔꯟꯒ ꯇꯧꯔꯒ ꯌꯥꯝ ꯅꯨꯄꯤꯁꯤꯗ ꯌꯥꯝ ꯋꯥꯍꯟꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯊꯧꯗꯣꯛꯇꯣ ꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤꯗꯤ ꯉꯁꯤꯗꯤ ꯋꯥꯔꯤꯁꯦ ꯈꯔ ꯌꯥꯝꯃꯦ ꯋꯥꯔꯤ ꯀꯨꯜꯂꯣꯝꯅꯦ ꯑꯩꯅ ꯂꯤꯗꯣꯏꯁꯦꯀꯣ ꯑꯌꯥꯝꯕꯅꯁꯨ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ ꯉꯥꯛꯇꯅꯤ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯦ ꯑꯩꯅ ꯊꯦꯡꯅꯕ ꯉꯥꯛꯇꯅꯦꯕ ꯑꯃꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯟꯗꯛ ꯃꯥꯁꯦ ꯏꯕꯦꯝ ꯑꯃꯈꯛ ꯍꯦꯜꯄꯔ ꯑꯣꯏꯕ ꯆꯠꯀꯦ ꯊꯕꯛ ꯁꯤꯟꯕꯤꯌꯣꯅ ꯂꯥꯛꯄꯅꯦ ꯃꯥꯁꯦ ꯃꯩꯇꯩꯅꯤ ꯆꯤꯡꯃꯤꯗ ꯑꯔꯥꯞꯄ ꯆꯤꯡꯒꯤ ꯈꯨꯜ ꯑꯃꯗ ꯌꯨꯝ ꯄꯥꯜꯂꯦ ꯃꯆꯥꯁꯦ 3ꯅꯦ ꯍꯥꯏ ꯑꯗꯣ ꯃꯥ ꯂꯧꯔꯛꯑꯦ ꯍꯥꯏꯗꯅ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯅ ꯄꯥꯝꯗꯕ ꯈꯣꯠꯇꯕ ꯂꯩꯀꯥꯏꯗꯨꯅ ꯃꯣꯏ ꯁꯥꯒꯩꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯗꯨꯝꯕꯗꯤ ꯇꯧꯗꯦ ꯍꯥꯏ ꯃꯥꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ ꯍꯥꯏ ꯅꯨꯡꯁꯤꯅ ꯃꯅꯦꯝ ꯃꯀꯨꯁꯨ ꯌꯥꯝ ꯐꯩ ꯍꯥꯏ ꯑꯗꯨꯒ ꯅꯨꯄꯥꯁꯦ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯤ ꯑꯗꯨꯝ ꯌꯨ ꯊꯛꯑꯝꯕ ꯅꯨꯄꯥ ꯑꯣꯏꯔꯦꯕ ꯌꯨꯁꯦ ꯐꯖꯅ ꯊꯛꯄ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯛ ꯂꯩꯕꯒ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯅꯩꯔꯦ ꯅꯨꯄꯤꯁꯦ ꯄꯨꯕ ꯈꯣꯠꯅꯕ ꯈꯣꯠꯄꯁꯦ ꯃꯁꯤꯡ ꯈꯪꯗ꯭ꯔꯦ ꯑꯗ ꯃꯥꯅ ꯏꯀꯥꯏꯕꯒꯤ ꯆꯤꯡꯃꯤꯗꯁꯨ ꯃꯌꯨꯝ ꯄꯥꯜꯂ ꯍꯜꯂꯛꯑꯦ ꯍꯥꯏꯅꯦꯅ ꯏꯀꯥꯏꯕꯒꯤꯀꯣ ꯃꯥꯅ ꯁꯨꯡꯍꯟꯖꯗꯦ ꯃꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯟꯗꯣ ꯆꯤꯡꯒꯤ ꯈꯨꯟꯗꯣ ꯂꯣꯏ ꯐꯕꯅꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕꯅꯤꯅ ꯑꯃꯗ ꯑꯃꯨꯛ ꯆꯪ ꯃꯥ ꯁꯥꯎꯔꯦ ꯍꯥꯏꯕ ꯑꯃꯗ ꯑꯃꯨꯛ ꯆꯪꯉ ꯂꯦꯛꯊꯣꯛ ꯑꯗꯩ ꯃꯌꯥꯝꯅ ꯇꯧꯔꯒ ꯅꯨꯄꯥꯗꯣ ꯈꯔ ꯉꯥꯡ ꯈꯔ ꯆꯩ ꯈꯔ ꯐꯨ ꯃꯣꯏ ꯈꯨꯟꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯃꯕꯥꯅꯤꯁꯦ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯃꯥꯅ ꯊꯕꯛ ꯈꯔ ꯁꯨꯔꯦꯗꯅ ꯑꯗꯨꯅ ꯑꯗꯨꯝ ꯊꯛꯇꯣꯛꯄ ꯆꯥꯊꯣꯛꯄ ꯑꯍꯤꯡ ꯍꯜꯂꯛꯇꯕꯤ ꯍꯜꯂꯒ ꯆꯒꯠ ꯉꯥꯡꯕꯤ ꯑꯗ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝ ꯉꯜꯂꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯟ ꯁꯤꯡꯖꯨꯁꯦ ꯁꯤꯁꯦ ꯃꯥꯁꯦ ꯁꯦꯝꯃꯦꯕ ꯁꯟ ꯁꯤꯡꯖꯨ ꯍꯩ ꯑꯆꯥꯔ ꯌꯦꯟ ꯁꯤꯡꯖꯨ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯁꯦꯝꯃꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯂꯝꯁꯦ ꯒꯨꯍꯥꯇꯤ ꯂꯥꯏꯟ ꯁꯤꯗ ꯒꯥꯔꯤ ꯆꯠꯄ ꯁꯤꯒꯤ ꯂꯝꯕꯤ ꯁꯦꯛꯃꯥꯏꯔꯣꯝꯗꯒꯤ ꯆꯠꯈꯤꯕꯁꯦ ꯁꯤꯒꯤ ꯆꯤꯡꯒꯤ ꯂꯝ ꯑꯃꯗꯅꯦ ꯃꯥꯅ ꯄꯥꯜꯂꯤꯁꯦ ꯑꯗꯨꯅ ꯒꯥꯔꯤ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯒꯨꯍꯥꯇꯤ ꯆꯠꯄꯒꯤ ꯒꯥꯔꯤ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯈꯥꯝꯃꯒ ꯃꯣꯏꯅ ꯂꯩꯕꯗꯣ ꯑꯗꯨꯗ ꯃꯇꯝ ꯃꯇꯝꯒꯤ ꯆꯨꯖꯥꯛ ꯑꯐꯨꯠꯄ ꯀꯤꯍꯣꯝ ꯈꯥꯏꯔꯒ ꯁꯦꯝꯃꯒ ꯊꯨꯝ ꯇꯣꯠꯂꯒ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯁꯟ ꯁꯤꯡꯖꯨ ꯌꯦꯟ ꯁꯤꯡꯖꯨ ꯑꯗꯨꯝꯕ ꯑꯆꯥꯔ ꯅꯨꯡꯖꯥꯔ ꯃꯌꯥꯝꯁꯦ ꯕꯁꯇ ꯀꯥꯈꯠꯂꯒ ꯌꯣꯟꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯌꯣꯜꯂꯒ ꯃꯥꯅ ꯏꯃꯨꯡꯁꯦ ꯄꯨꯏꯌꯦꯕ ꯑꯗꯩ ꯑꯃꯨꯛꯁꯨ ꯅꯨꯡꯊꯤꯟꯗ ꯑꯃꯨꯛ ꯃꯣꯏꯒꯤ ꯈꯨꯟꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯃ ꯂꯩ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯁꯥ ꯊꯣꯡꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯑꯆꯥꯔ ꯅꯨꯡꯖꯥꯔ ꯃꯌꯥꯝꯁꯦ ꯂꯣꯏꯃꯨꯛ ꯌꯣꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯃꯨꯡꯗꯤ ꯂꯥꯏꯅ ꯄꯨꯖꯔꯦꯕ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯗꯅ ꯃꯥꯒꯤ ꯍꯣꯠꯅꯕ ꯀꯟꯕ ꯁꯤꯗ ꯑꯗꯨꯝ ꯂꯣꯏ ꯂꯩꯕꯤꯌꯦꯕꯀꯣ ꯑꯗꯨꯒ ꯏꯃꯨꯡꯗꯤ ꯀꯣꯝꯅ ꯄꯨꯔꯦ ꯇꯧꯕꯇꯕꯨ ꯅꯨꯄꯥꯁꯤꯅꯅꯦ ꯊꯛꯑ ꯐꯨꯔꯒꯅꯦ ꯂꯥꯛꯑ ꯊꯣꯛꯂꯒ ꯈꯔ ꯀꯧꯈꯥꯏ ꯈꯨꯟ ꯃꯌꯥꯝꯅ ꯈꯔ ꯈꯥꯝ ꯏꯀꯥꯏꯕꯕꯨ ꯅꯪꯕ ꯌꯥꯕ ꯅꯪ ꯃꯆꯥꯗꯤ ꯑꯃꯒꯤ ꯃꯊꯪꯗ ꯑꯅꯤ ꯃꯊꯪꯗ 3 4 ꯁꯨꯖꯟꯈ꯭ರೆ ꯑꯗꯩ ꯊꯣꯛꯄ ꯌꯥꯔꯣꯏ ꯑꯅ ꯐꯨꯗꯅꯅꯦ ꯃꯈꯣꯡ ꯃꯈꯨꯠꯀꯁꯦ ꯂꯩꯊꯦꯛꯇꯅꯅꯦ ꯊꯣꯛꯄ ꯉꯝꯗꯗꯅ ꯊꯈꯥꯏꯃꯨꯛꯀ ꯅꯥ ꯂꯩꯔꯒ ꯊꯣꯛꯇꯕꯁꯨ ꯌꯥꯎꯕ ꯑꯗꯨꯝꯕꯗ ꯑꯃꯨꯛ ꯄꯩꯁꯥ ꯄꯨꯊꯕ ꯃꯥꯅ ꯉꯁꯥꯏꯒꯤ ꯂꯣꯟ ꯅꯨꯡ ꯂꯧꯔꯨꯕ ꯑꯗꯩ ꯃꯆꯥꯈꯩꯁꯦ ꯃꯥ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯑꯃꯗꯤ ꯄꯤꯛꯏꯕꯀꯣ ꯃꯥꯅ ꯄꯨꯔꯛꯄꯗꯣ ꯑꯇꯩꯗꯤ ꯂꯣꯏ ꯂꯥꯏꯔꯤꯛ ꯇꯝꯃꯦꯕ ꯃꯆꯥ 5ꯗꯨꯒꯤ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯛꯄ ꯈꯣꯠꯂꯛꯄꯁꯤꯗ ꯁꯥꯡꯈ꯭ꯔꯕ ꯃꯇꯝꯁꯦ ꯆꯥꯕꯩꯁꯨ ꯃꯆꯥ ꯃꯌꯥꯝꯗꯨꯒꯤ ꯐꯤꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯑꯗꯩ ꯃꯆꯥꯈꯩ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯁ꯭ꯀꯨꯜꯗꯣ ꯆꯤꯡꯗꯨꯗ ꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯃꯃꯤꯡ ꯆꯠꯄ ꯁ꯭ꯀꯨꯜ ꯑꯃꯅꯦꯕ ꯑꯆꯧꯕ ꯑꯗꯨꯗꯁꯨ ꯃꯥꯅ ꯆꯠꯂꯒ ꯁ꯭ꯀꯨꯜ ꯍꯥꯞ ꯃꯇꯝꯗ ꯃꯥ ꯍꯥꯏꯕ ꯑꯆꯥꯔ ꯃꯌꯥꯝꯗꯣ ꯌꯣꯜꯂꯦꯕ ꯑꯗꯩ ꯕꯣꯔꯗꯤꯡꯗꯁꯨ ꯌꯣꯜꯂꯦꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯀꯣꯝꯅ ꯍꯤꯡꯉꯕꯗꯣ ꯃꯥ ꯅꯨꯄꯥꯗꯨꯁꯨ ꯌꯥꯎꯁꯜꯂꯒ ꯃꯥꯁꯦ ꯑꯍꯤꯡꯕꯧꯒ ꯑꯆꯥꯔ ꯁꯤꯡꯖꯨꯁꯦ ꯁꯦꯝꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯌꯥꯎꯁꯜꯂ ꯌꯥꯝꯕꯁꯦ ꯌꯨꯝ ꯄꯥꯟ ꯌꯥꯗ꯭ꯔꯥ ꯑꯗꯣ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯁꯨ ꯂꯩꯔꯕ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯉꯥꯎꯒꯦꯅ ꯉꯥꯎꯈ꯭ꯔꯕꯗꯤ ꯌꯨ ꯅꯨꯡ ꯊꯛꯈ꯭ꯔꯕꯗꯤ ꯎꯄꯥꯏ ꯂꯩꯇꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯐꯨꯕꯁꯤꯗꯅꯦ ꯄꯣꯞꯄꯦ ꯃꯅꯪꯒꯟꯒꯁꯦ ꯁꯨꯃꯥꯏꯅ ꯇꯥꯔ ꯇꯨꯝ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯋꯥꯕ ꯌꯥꯕ ꯋꯥꯏꯑꯦꯕ ꯑꯗꯨꯒꯗꯤ ꯀꯩꯗꯧꯔꯦ ꯃꯥꯁꯦ ꯍꯟꯗꯛꯇꯤ ꯈꯥꯡꯕꯁꯦ ꯉꯝꯃꯛꯇꯗꯅꯅꯦ ꯃꯆꯥ 5 ꯊꯝꯃꯝꯃꯒ ꯃꯆꯥ ꯑꯍꯟꯗꯤ ꯀꯣꯂꯦꯖ ꯇꯝꯃꯦꯌꯦ ꯑꯗꯨꯒ ꯑꯗꯨꯝ 12 ꯇꯝꯕ ꯑꯗꯒꯤꯗꯤ 9 ꯇꯝꯕ ꯑꯗꯩ 7 ꯇꯝꯕ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯍꯧꯔꯦ ꯃꯆꯥ ꯑꯄꯤꯛꯄꯗꯣ ꯄꯨꯔ ꯂꯥꯛꯑꯦ ꯆꯍꯤ 3ꯒꯤꯗꯣ ꯃꯥꯁꯦ ꯑꯩ ꯏꯄꯥꯝꯗꯁꯨ ꯆꯪꯅꯤꯡꯗꯦ ꯆꯤꯡꯃꯤꯗ ꯄꯥꯜꯂꯨꯔꯒ ꯍꯜꯂꯛꯏ ꯍꯥꯏꯒꯅꯤ ꯑꯗꯨꯅ ꯑꯩ ꯃꯄꯥꯟ ꯂꯝꯗ ꯍꯦꯜꯄꯔ ꯆꯠꯆꯒꯦ ꯑꯗꯣ ꯏꯆꯥ ꯑꯄꯤꯛꯄꯁꯤꯗꯤ ꯑꯇꯩꯗꯤ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯍꯧꯔꯦ ꯑꯗꯣ ꯑꯄꯤꯛꯄꯁꯤꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯄꯨꯔ ꯆꯠ ꯌꯥꯕ ꯃꯐꯝ ꯁꯤꯟꯕꯤꯌꯣꯅ ꯂꯥꯛꯑꯝꯃꯦꯕ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅꯀꯣ ꯃꯥ ꯑꯗꯣ ꯆꯤꯡꯒꯤ ꯂꯝ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯄꯥꯜꯂꯨꯕꯗ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯩꯇꯩ ꯅꯤꯉꯣꯜ ꯂꯧꯔꯦꯅ ꯑꯣꯠ ꯅꯩꯕ ꯑꯗꯨꯝꯕꯗꯤ ꯂꯩꯇꯦ ꯂꯣꯏ ꯐꯩ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯕꯨ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯉꯥꯎꯁꯟꯅꯕꯅꯤꯅ ꯁꯤ ꯀꯌꯥ ꯋꯥꯅ
ꯈꯥꯡꯉ ꯌꯥꯒꯗ꯭ꯔꯥ ꯃꯆꯥ 3 ꯁꯨꯖꯟꯈꯤ ꯌꯦꯡꯉꯨ ꯀꯌꯥ ꯋꯥꯅ ꯈꯥꯡꯖꯈ꯭ꯔꯕ ꯑꯗꯣ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯀꯥꯟꯗꯗꯤ ꯃꯥꯁꯨ ꯊꯣꯛꯂꯛꯑꯦꯕ ꯆꯦꯟꯊꯣꯔꯛꯑꯦꯕꯀꯣ ꯑꯩꯅ ꯍꯣꯏ ꯑꯩ ꯁꯤꯟꯒꯦ ꯑꯗꯨꯕꯨ ꯅꯪ ꯑꯝꯇꯪꯗꯤ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯍꯥꯏꯗꯅ ꯑꯩꯅ ꯃꯥꯁꯦ ꯊꯥꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩ ꯑꯃꯅ ꯀꯩꯅꯣꯁꯦ ꯅꯨꯃꯤꯗꯥꯡ ꯅꯍꯥꯟ ꯊꯦꯡꯉꯦ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗ ꯒꯦꯠꯁꯦ ꯊꯤꯜꯂꯛꯑꯦꯀꯣ ꯑꯩꯈꯣꯏꯁꯨ ꯋꯥꯗꯅ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯦꯕ ꯍꯩꯁ ꯃꯁꯤ ꯑꯔꯨꯕ ꯑꯃꯗꯤ ꯑꯣꯏꯔꯝꯃꯅꯤꯅ ꯊꯣꯛꯑꯦ ꯃꯤꯁꯦ ꯌꯥꯝꯃꯦ ꯂꯥꯛꯑꯝꯃꯤꯁꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯈꯛ ꯊꯤꯜꯂꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯤ ꯃꯣꯏꯁꯦ ꯃꯄꯥꯁꯦ ꯂꯩꯈꯤꯗ꯭ꯔꯦ ꯌꯥꯝ ꯉꯟꯅꯀꯣ ꯃꯥꯅ ꯄꯤꯛꯏꯉꯩꯗ ꯑꯗꯨꯒ ꯃꯥ ꯈꯛ ꯄꯣꯛꯑꯝꯕ ꯑꯗꯨꯒ ꯃꯃꯥꯁꯤꯅ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦꯕ ꯑꯗꯩ ꯃꯥꯁꯦ ꯑꯃꯨꯛ ꯃꯄꯥ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯩꯕ ꯑꯗꯩ ꯃꯃꯥ ꯁꯣꯝꯗꯩ ꯑꯃꯨꯛ ꯈꯠꯅꯔꯦ ꯈꯣꯠꯂꯦꯅ ꯃꯃꯥ ꯍꯣꯏꯒꯤ ꯃꯄꯥꯝꯁꯦ ꯑꯃꯨꯛ ꯆꯦꯜꯂꯛꯄ ꯅꯛꯅꯕꯀꯣ ꯃꯃꯥ ꯍꯣꯏ ꯃꯄꯥꯝꯗ ꯑꯃꯨꯛ ꯂꯩꯕ ꯃꯃꯥ ꯍꯣꯏ ꯃꯄꯥꯝꯁꯤꯗꯁꯨ ꯑꯃꯨꯛ ꯍꯦꯛ ꯃꯣꯏ ꯃꯥꯝꯇꯣꯜ ꯍꯣꯏ ꯀꯩ ꯍꯣꯏ ꯈꯔ ꯍꯦꯛ ꯉꯥꯡꯉꯨꯔꯒꯅ ꯁꯥꯎꯔꯒ ꯑꯃꯨꯛ ꯑꯁꯣꯝꯗ ꯑꯃꯨꯛ ꯍꯦꯛ ꯆꯦꯟꯕ ꯁꯨꯝ ꯇꯧꯔꯦꯕ ꯑꯉꯥꯡꯁꯦ ꯑꯗꯩ ꯃꯕꯣꯛꯅꯗꯤ ꯑꯗꯨꯝ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯖꯕ ꯑꯗ ꯃꯥꯏ ꯃꯃꯥꯁꯤꯅ ꯃꯌꯨꯝ ꯄꯥꯜꯂꯤꯁꯤꯁꯨ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯂꯩꯕ ꯃꯆꯥ ꯂꯩꯕ ꯑꯣꯏꯕꯒꯤ ꯄꯨꯁꯟꯕ ꯌꯥꯗꯗꯅ ꯄꯨꯁꯟꯗ꯭ꯔꯒ ꯆꯦꯛꯀꯣꯟꯗ ꯂꯩꯕ ꯑꯗꯨꯒꯤ ꯂꯩꯕꯁꯤꯗ ꯃꯥꯁꯦ ꯑꯃꯨꯛ ꯃꯃꯥꯒꯤ ꯃꯅꯥꯛꯇꯣ ꯆꯦꯛꯀꯣꯟꯗ ꯂꯩꯔꯦꯗꯅ ꯑꯃꯨꯛ ꯃꯄꯥꯗꯨꯅ ꯅꯪꯅ ꯆꯥ ꯊꯥꯛꯅꯕ ꯌꯨꯝ ꯄꯥꯟꯕ ꯅꯠꯇꯦ ꯑꯩꯁꯨ ꯏꯆꯥ ꯂꯩ ꯆꯠꯍꯟꯒꯣ ꯑꯅ ꯆꯦꯛꯀꯣꯟꯁꯤꯗ ꯅꯪ ꯂꯧꯔꯨꯕꯗꯩ ꯑꯩ ꯅꯨꯄꯤ ꯑꯉꯥꯡ ꯂꯣꯏ ꯀꯥꯏꯅꯔꯝꯃꯒ ꯁꯤꯗ ꯄꯨꯟꯁꯤ ꯂꯩꯔꯃꯤꯟꯅꯩꯁꯤꯅ ꯍꯦꯟꯅ ꯅꯩꯕꯀꯣ ꯑꯗꯒꯤ ꯆꯦꯛꯀꯣꯟꯗ ꯅꯨꯄꯥ ꯅꯍꯥ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯂꯩꯁꯥꯕꯤ ꯃꯆꯥꯗꯣ ꯂꯛꯅꯕꯤꯕꯀꯣ ꯑꯗꯩ ꯃꯃꯥꯗꯨꯅ ꯑꯇꯣꯝꯕꯤ ꯑꯣꯏꯊꯣꯔꯛꯄꯅꯤꯅ ꯅꯥꯇꯩ ꯆꯥꯗ꯭ꯔꯕꯅꯤꯅ ꯑꯗꯩꯗꯤ ꯑꯗꯁꯨ ꯂꯩꯕ ꯅꯨꯡꯉꯥꯏꯇꯗꯅ ꯑꯃꯨꯛ ꯆꯦꯟꯕ ꯁꯨꯝ ꯇꯧꯋꯦꯕ ꯑꯉꯥꯡꯁꯦ ꯃꯕꯣꯛꯁꯦ ꯌꯥꯝ ꯋꯥꯏꯌꯦ ꯃꯆꯥꯅꯨꯄꯤꯗꯨꯒꯤꯁꯨ ꯋꯥꯕꯀꯣ ꯃꯤꯒꯤꯗ ꯃꯥꯏ ꯅꯨꯄꯥ ꯂꯩꯈꯤꯗ꯭ꯔꯒ ꯃꯆꯥ ꯌꯣꯛꯏꯉꯩꯗꯁꯨ ꯑꯃꯨꯛ ꯃꯕꯣꯛꯁꯦ ꯄꯥꯡꯕ ꯌꯥꯕ ꯑꯃꯨꯛ ꯄꯥꯡꯕ ꯃꯆꯥꯗꯣ ꯉꯟꯅ ꯂꯨꯈꯥ ꯑꯣꯏꯍꯧꯔꯦꯅ ꯑꯗꯩ ꯑꯃꯨꯛ ꯃꯤꯒꯤ ꯑꯇꯣꯝꯕꯤ ꯑꯃꯨꯛ ꯑꯣꯏꯁꯜꯂꯨꯔꯕꯅꯤꯅ ꯂꯧꯁꯟꯗ꯭ꯔꯦ ꯚꯔꯥꯗ ꯂꯩꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯗꯨꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯩ ꯍꯧꯖꯤꯛ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯦ ꯆꯥꯎꯈꯠꯂꯛꯑꯦ ꯆꯍꯤ 13 ꯁꯨꯒꯠꯂꯛꯑꯕꯅꯤꯅ ꯑꯃꯨꯛꯁꯨ ꯃꯁꯨꯗꯨꯒꯤ ꯑꯃꯨꯛꯁꯨ ꯋꯥꯕ ꯑꯗ ꯃꯧꯈꯩꯅ ꯉꯥꯡꯉꯦꯕ ꯅꯆꯥ ꯅꯤꯉꯣꯟꯒꯤ ꯑꯃꯨꯛ ꯇꯧꯕ ꯌꯥꯕ ꯇꯧꯔꯦ ꯅꯁꯨꯒꯤ ꯑꯃꯨꯛ ꯇꯧꯔꯦ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯃꯊꯥꯁꯦ ꯁꯥꯔꯦꯕ ꯑꯗꯩꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯜꯂꯦꯕ ꯆꯦꯜꯂꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯁꯨ ꯈꯔ ꯒꯨꯂꯤ ꯅꯨꯡꯂꯤ ꯆꯥꯗꯅ ꯁꯦꯟꯇꯔꯗ ꯂꯩꯔꯨꯕ ꯉꯥꯎꯁꯟꯅꯕ ꯑꯃꯁꯨ ꯑꯣꯏꯕ ꯃꯌꯥꯝꯅ ꯂꯣꯏ ꯈꯪꯅꯕ ꯉꯥꯎꯁꯟꯅꯕꯗ ꯑꯁ ꯑꯗꯨꯗꯤ ꯈꯣꯡꯒꯨꯟ ꯇꯥꯔꯣꯏ ꯑꯗꯨꯗꯤ ꯆꯦ ꯔꯣꯕꯤꯇꯥꯒꯤꯗ ꯃꯇꯝ ꯈꯔ ꯍꯣꯝꯗ ꯊꯝꯃꯨꯔꯁꯦ ꯑꯉꯥꯡꯁꯦ ꯃꯥꯅ ꯃꯃꯥ ꯁꯛꯅ ꯅꯥꯀꯣꯜꯂꯒ ꯑꯉꯥꯡꯁꯦ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯍꯟꯖꯔꯖꯅꯤ ꯐꯤ ꯅꯨꯡ ꯁꯥꯗꯅ ꯈꯣꯠꯇꯅ ꯑꯥꯗ ꯆꯅꯨ ꯅꯤꯉꯣꯜ ꯐꯤꯁꯥꯀꯣꯟꯗꯨꯗ ꯂꯩꯖꯔꯖꯅꯦꯅ ꯊꯤꯜꯂꯛꯄꯅꯦꯕ ꯃꯣꯏꯅ ꯑꯩꯅꯁꯨ ꯐꯖꯅ ꯍꯥꯏꯔꯦ ꯏꯕꯦꯝꯃ ꯅꯪ ꯂꯩꯔꯣ ꯁꯤꯗ ꯃꯦꯟ ꯇꯥꯅ ꯑꯗꯨꯒ ꯑꯉꯥꯡꯁꯤꯅ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ ꯃꯣꯏꯅꯁꯨ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯦ ꯌꯥꯗ꯭ꯔꯦ ꯑꯉꯥꯡꯗꯨꯅ ꯑꯩꯗꯤ ꯁꯤꯈꯤꯅꯤ ꯁꯤꯗ ꯂꯩꯍꯧꯔꯗꯤ ꯑꯩ ꯁꯤꯈꯤꯅꯤ ꯅꯣꯏꯅ ꯀꯩꯗꯧꯕꯩ ꯑꯩ ꯁꯤꯗ ꯄꯨꯕꯤꯔꯛꯏꯅꯣ ꯅꯣꯏꯅ ꯑꯩ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯗꯣ ꯈꯪꯉꯤ ꯅꯣꯏ ꯑꯩ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯂꯩꯍꯟꯅꯤꯡꯗꯦꯅ ꯑꯩꯁꯨ ꯆꯦꯟꯖꯔꯦ ꯑꯩ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯣꯏꯅ ꯊꯤꯟꯕꯤꯌꯨ ꯑꯩ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯅꯣꯡ ꯅꯤꯅꯤꯁꯦ ꯀꯩ ꯊꯧꯗꯣꯛ ꯊꯣꯛꯀꯦ ꯌꯦꯡꯉꯨ ꯀꯥꯏꯅ ꯍꯥꯏꯔꯦꯕ ꯑꯉꯥꯡꯁꯦ ꯑꯉꯥꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯌꯥꯗ꯭ꯔꯦ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯃꯥꯀꯣ ꯑꯩꯅ ꯁꯤ ꯑꯉꯥꯡꯁꯦ ꯊꯝꯃꯝꯒꯅꯨ ꯁꯤꯗꯗꯤ ꯃꯁꯥꯅꯅꯦ ꯑꯩ ꯁꯤꯗ ꯂꯩꯒꯦꯅ ꯂꯥꯛꯄ ꯃꯤꯗꯣ ꯂꯩꯕꯅꯤ ꯃꯁꯥꯅ ꯌꯥꯗꯅ ꯅꯝꯗꯅ ꯂꯩꯔꯝꯕꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯆꯦꯟꯈ꯭ꯔꯣ ꯃꯥꯡꯈ꯭ꯔꯣ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯣ ꯑꯗꯨꯅ ꯄꯨꯈꯣ ꯁꯤ ꯑꯉꯥꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯕꯗ ꯂꯣꯏꯔꯦ ꯃꯥ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯌꯥꯔꯔꯣꯏ ꯅꯣꯏ ꯐꯖꯅ ꯊꯦꯝꯃ ꯈꯣꯠꯂꯒ ꯃꯁꯥꯅ ꯌꯥꯀꯥꯟꯗ ꯊꯤꯜꯂꯛꯀꯦꯁꯨ ꯊꯤꯜꯂꯛꯑꯣ ꯁꯤ ꯑꯉꯥꯡꯁꯦ ꯄꯨꯈꯣ ꯑꯩ ꯂꯩꯃꯤꯟꯅꯍꯧꯕ ꯉꯝꯃꯣꯏꯅ ꯑꯩ ꯐꯖꯅ ꯍꯥꯏꯕꯗꯨꯗ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯑꯉꯥꯡꯁꯦ ꯍꯥꯏꯅꯕ ꯌꯥꯗꯕ ꯃꯅꯨꯡ ꯌꯥꯝ ꯀꯟꯕ ꯃꯥꯅ ꯈꯟꯈꯤꯕꯗꯣ ꯃꯥꯅ ꯅꯨꯄꯥꯁꯦ ꯅꯨꯡꯁꯤꯈꯤꯕ ꯂꯩꯅꯤꯡꯈꯤꯕꯁꯦ ꯑꯗꯨꯝ ꯂꯩꯅꯤꯡꯉꯒ ꯂꯨꯞꯈꯤꯕ ꯁꯦꯝꯗꯣꯛꯄꯒꯤ ꯃꯇꯝꯁꯦ ꯍꯦꯟꯈ꯭ꯔꯦꯕ ꯑꯗꯨꯅ ꯁꯤꯗꯤ ꯌꯥꯔꯔꯣꯏꯅ ꯑꯩꯁꯦ ꯏꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯥꯁꯨ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯩ ꯁꯤꯗ ꯐꯤ ꯁꯥꯖꯒꯦ ꯀꯥꯟꯗ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯥꯛꯑꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝꯒꯠꯄꯤꯕ ꯌꯥꯏꯑꯕ ꯑꯗꯣ ꯁꯤꯗꯤ ꯑꯩ ꯉꯝꯃꯣꯏ ꯂꯩꯍꯧꯕꯅ ꯄꯨꯕ ꯑꯗꯣ ꯃꯣꯏ ꯄꯨꯔ ꯆꯠꯈꯤ ꯃꯣꯏ ꯃꯕꯣꯛꯇꯣ ꯌꯥꯝ ꯃꯊꯥ ꯁꯥꯈꯤ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅ ꯃꯃꯥ ꯃꯄꯥ ꯉꯟꯅ ꯀꯥꯏꯅꯕꯗ ꯑꯗꯨꯝ ꯏꯟꯈꯠꯂꯛꯄꯗ ꯈꯠꯄꯗ ꯑꯗꯨꯝ ꯃꯥꯡꯕ ꯑꯉꯥꯡ ꯃꯌꯥꯝ ꯂꯩꯔꯤꯅꯦꯕ ꯃꯌꯨꯝ ꯁꯨꯃꯥꯏꯅ ꯉꯟꯅ ꯄꯥꯟꯊꯣꯛꯎꯕꯗꯩ ꯃꯥꯒꯤꯁꯨ ꯋꯥꯌꯣꯡ ꯆꯥꯗꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯤꯅꯦꯕ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯨ ꯃꯥꯁꯨ ꯃꯣꯏꯅ ꯍꯥꯏꯔꯦ ꯆꯍꯤ ꯁꯨꯒꯦꯔꯥ ꯁꯨꯔꯣꯏꯔꯥ ꯅꯣꯏꯔꯣꯝꯗ ꯊꯝꯃꯣ ꯅꯣꯏ ꯊꯣꯛꯄ ꯑꯩꯈꯣꯏꯗꯤ ꯉꯝꯃꯔꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯅꯤ ꯍꯥꯏꯌꯦꯕ ꯂꯨꯍꯣꯡꯒꯦꯔꯥ ꯍꯣꯡꯉꯣꯏꯔꯣꯅ ꯃꯣꯏꯁꯨ ꯗꯥꯏꯇ ꯂꯧ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏꯅ ꯑꯗꯩ ꯃꯣꯏꯅ ꯐꯥꯗꯣꯛꯎꯔꯒꯁꯨꯅꯦ ꯑꯗꯨꯝ ꯆꯦꯟꯁꯤꯟꯈꯤꯗꯧ ꯂꯩꯔꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯑꯉꯥꯡꯗꯨꯅ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯜꯂꯒ ꯃꯁꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯨꯄꯥꯗꯨꯁꯨ ꯑꯃꯨꯛꯁꯨ ꯅꯤꯁꯥ ꯆꯥꯏ ꯍꯥꯏꯔꯦ ꯑꯗꯨ ꯑꯗꯨꯝ ꯈꯜꯂꯦ ꯑꯗꯨꯝ ꯍꯜꯂꯛꯑꯅꯤ ꯑꯗꯨ ꯀꯌꯥꯝ ꯈꯣꯡꯒꯨꯟ ꯇꯥꯅ ꯄꯥꯟꯗꯣꯏꯅꯣꯕ ꯑꯗꯩ ꯃꯌꯨꯝꯗꯣ ꯄꯥꯜꯂꯨꯔꯃꯤꯅ ꯑꯉꯥꯡ ꯑꯃꯨꯛ ꯌꯥꯎꯁꯜꯂꯛꯀꯅꯤ ꯃꯁꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩꯗꯨꯗ ꯑꯉꯥꯡꯗꯨꯒꯤ ꯑꯃꯨꯛ ꯍꯣꯠꯅꯕꯁꯨ ꯉꯝꯃꯣꯏ ꯑꯉꯥꯡꯗꯣ ꯍꯨꯟꯗꯣꯛꯑꯒ ꯑꯃꯨꯛ ꯃꯌꯨꯝ ꯄꯥꯟꯊꯣꯛꯀꯦ ꯍꯥꯏꯔꯛꯀꯅꯤ ꯅꯨꯄꯥ ꯀꯣꯏꯒꯦ ꯍꯥꯏꯔꯛꯀꯅꯤ ꯁꯨꯝꯕ ꯀꯌꯥꯁꯤꯅꯦꯕ ꯉꯁꯤ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯀꯣ
ꯒ꯭ꯌꯥꯟ ꯇꯥꯕ ꯂꯣꯏꯈ꯭ꯔꯦꯕ ꯑꯉꯥꯡꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯦꯕ ꯑꯗꯩ ꯑꯃꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯃꯆꯥ ꯅꯤꯉꯣꯜ ꯄꯤꯕꯥꯒꯤ ꯀꯩꯅꯣꯒ ꯃꯃꯧ ꯅꯨꯄꯤꯒꯅꯦ ꯅꯤꯉꯣꯜꯒꯤ ꯃꯆꯥꯅꯨꯄꯥꯒ ꯃꯣꯏꯁꯦ ꯗꯥꯏꯔꯦꯛ ꯑꯣꯛꯇ ꯂꯤꯁꯇ ꯆꯠꯂꯤꯉꯩꯗꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯃꯧ ꯍꯧꯖꯤꯛꯀꯤ ꯃꯧꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯗꯥꯏꯔꯦꯛ ꯐꯃꯨꯡꯗꯩ ꯐꯥꯔꯦꯕ ꯃꯥꯅ ꯍꯟꯖꯜꯂꯛꯄꯗ ꯑꯗꯨꯒꯤ ꯃꯣꯏ ꯋꯥꯊꯣꯛ ꯌꯥꯝ ꯆꯥꯎꯅ ꯊꯣꯛꯅꯩ ꯃꯤ ꯀꯧꯅꯗꯅ ꯁꯥꯒꯩ ꯂꯩꯀꯥꯏ ꯈꯨꯟ ꯐꯝꯗꯅ ꯑꯗꯣ ꯅꯨꯄꯤꯁꯤꯅ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯑꯗꯩ ꯃꯄꯨꯔꯣꯏꯕꯗꯨꯅ ꯃꯄꯥꯝꯅ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯅꯨꯄꯤꯗꯣ ꯃꯄꯨꯔꯣꯏꯕꯗꯨꯅ ꯑꯩ ꯂꯧꯁꯟ ꯉꯝꯃꯣꯏ ꯍꯥꯏꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯁꯨ ꯅꯨꯄꯥ ꯆꯦꯟꯅꯔꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯄꯨꯈ꯭ꯔꯦ ꯑꯗꯣ ꯃꯣꯏꯁꯦ ꯑꯇꯩ ꯅꯠꯅꯗꯦ ꯍꯥꯏꯕꯀꯣ ꯅꯤꯉꯣꯜ ꯃꯆꯥ ꯄꯤꯕꯥ ꯃꯃꯧꯅꯦꯕ ꯇꯧꯅꯔꯤꯕ ꯊꯕꯛꯇꯣꯀꯣ ꯑꯗꯨꯃꯥꯏꯅ ꯊꯧꯗꯣꯛꯁꯦ ꯌꯥꯝ ꯊꯣꯛꯑꯦꯕ ꯃꯐꯝꯁꯤꯗ ꯑꯗꯒꯤꯗꯤ ꯃꯧ ꯑꯃꯈꯛꯁꯨꯅꯦ ꯃꯧ ꯅꯍꯥꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯀꯩꯊꯦꯜ ꯐꯝꯕꯤ ꯈꯔꯅꯅꯦ ꯁꯤ ꯕꯖꯥꯔꯗ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥ ꯈꯔꯅ ꯊꯤꯜꯂꯛꯑꯦꯕ ꯃꯥꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯃꯣꯏꯒ ꯂꯩꯃꯤꯟꯅꯔꯦ ꯑꯗꯣ ꯃꯥꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯥꯏꯔꯦꯕ ꯃꯥꯅ ꯂꯝ ꯅꯨꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯁꯦ ꯆꯨꯝꯅ ꯍꯥꯏꯗ꯭ꯔꯦ ꯃꯥꯁꯦ ꯃꯄꯥꯝꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯏ ꯃꯅꯦꯒꯤꯗ ꯑꯗꯨꯏ ꯃꯅꯦꯅ ꯉꯥꯡꯕ ꯆꯩꯕꯩ ꯊꯣꯛꯂꯛꯄꯅꯤ ꯑꯅ ꯍꯥꯏꯔꯦꯕ ꯑꯗꯨꯒ ꯃꯣꯏꯅ ꯃꯄꯥꯝꯗ ꯄꯥꯎ ꯄꯤꯔꯦ ꯂꯥꯛꯑꯣꯅ ꯑꯗꯩ ꯃꯄꯥꯝꯗ ꯄꯤꯔꯤꯁꯦ ꯀꯩꯅꯣ ꯅꯨꯄꯤꯁꯤꯅꯗꯤ ꯐꯖꯅ ꯑꯝꯇ ꯍꯥꯏꯗ꯭ꯔꯦꯕꯀꯣ ꯃꯄꯥꯝꯒꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯂꯣꯏ ꯍꯥꯏꯔꯦꯕ ꯑꯗꯨ ꯃꯥꯏ ꯅꯨꯄꯥ ꯃꯌꯨꯝꯒꯗꯤ ꯃꯥ ꯁꯨꯛꯄꯟ ꯄꯟꯗ꯭ꯔꯦꯕ ꯑꯗꯨꯒꯗꯤ ꯀꯩꯊꯦꯜ ꯐꯝꯕꯤꯒꯤ ꯃꯔꯛꯁꯤꯗꯅꯦ ꯃꯣꯏ ꯃꯅꯥꯛꯇꯩ ꯑꯃ ꯌꯥꯎꯔꯝꯗꯅ ꯈꯪꯕꯗꯒꯤ ꯁꯤꯗꯤ ꯃꯄꯥꯝꯗ ꯂꯩꯇꯦꯍꯦ ꯃꯥꯏ ꯅꯨꯄꯥꯒ ꯂꯩꯕꯅꯤ ꯅꯨꯄꯥ ꯃꯌꯨꯝꯗꯩꯅꯤ ꯃꯥꯅ ꯂꯥꯛꯏꯁꯦ ꯑꯩ ꯄꯥꯎ ꯄꯤꯒꯦ ꯃꯄꯥꯝꯗ ꯃꯥꯅ ꯄꯤꯕꯤꯈꯤꯕꯅꯦꯕ ꯑꯗꯩ ꯅꯨꯄꯥ ꯃꯌꯨꯝꯗꯨꯅ ꯀꯩꯊꯦꯜ ꯐꯝꯕꯤ ꯃꯥꯕꯈꯩꯗꯨꯗ ꯃꯄꯥꯝꯁꯤꯅ ꯐꯣꯟ ꯇꯧꯔꯛꯑꯀꯥꯟꯗ ꯃꯥ ꯅꯨꯄꯥ ꯃꯌꯨꯝꯗꯩꯅꯤ ꯊꯣꯛꯈ꯭ꯔꯤꯗꯣ ꯑꯩꯈꯣꯏꯗꯩ ꯅꯠꯇꯦ ꯈꯣꯠꯇꯦ ꯈꯥꯏꯅꯔꯛꯑꯒ ꯂꯩꯇꯦ ꯃꯥꯅ ꯍꯥꯏꯔꯛꯑꯦꯗꯅ ꯂꯧꯕ ꯂꯥꯛꯑꯦ ꯑꯗꯩ ꯏꯃꯥꯈꯩꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯝ ꯊꯝꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣই ꯍꯣꯝꯗ ꯊꯤꯜꯂꯛꯄ ꯑꯗꯣ ꯃꯣꯏꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒ ꯃꯄꯥꯝꯒꯅ ꯂꯧꯕ ꯂꯥꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯃꯥꯏ ꯅꯨꯄꯥꯒ ꯈꯤꯇꯪ ꯍꯦꯛ ꯈꯠꯅꯕꯗ ꯁꯥꯎꯔ ꯕꯪ ꯂꯥꯎ ꯊꯣꯛꯂꯛꯄꯤꯗꯨꯅꯤꯗ ꯀꯩꯁꯨ ꯑꯣꯠꯂ ꯅꯩꯔꯦ ꯐꯨꯔꯦ ꯌꯥꯝ ꯊꯤꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯝ ꯃꯉꯣꯟꯗ ꯂꯥꯏ ꯅꯨꯡꯁꯤꯠꯀꯨꯝꯕ ꯏꯄꯪ ꯄꯪꯁꯤꯟꯕ ꯏꯄꯥ ꯐꯥꯖꯤꯟꯕ ꯑꯃ ꯇꯧꯋꯦ ꯑꯗꯩ ꯅꯨꯄꯥꯗꯨꯁꯨ ꯑꯃꯨꯛ ꯊꯣꯏꯗꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯈꯣꯡꯒꯨꯟ ꯇꯥꯗꯦ ꯃꯤꯑꯣꯏ ꯀꯩꯅꯣ ꯋꯥꯈꯜ ꯁꯨꯗꯕ ꯍꯥꯏꯗꯣ ꯅꯨꯄꯥꯗꯨꯁꯨ ꯑꯩꯅ ꯑꯗꯨꯅꯦ ꯅꯨꯄꯤꯅ ꯁꯤꯡꯕ꯭ꯔꯥ ꯁꯤꯡꯗ ꯅꯨꯄꯥꯅ ꯁꯤꯡꯕ꯭ꯔꯥ ꯁꯤꯡꯗ ꯅꯕꯥꯅꯤ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯥꯒ ꯈꯤꯇꯪ ꯉꯥꯡꯅꯕꯒꯤꯕꯨ ꯀꯩꯁꯨꯒꯤ ꯅꯠꯇꯦꯗ ꯀꯩꯅꯣꯝ ꯃꯔꯩ ꯃꯆꯥ ꯑꯃ ꯇꯧꯅꯕꯗꯨꯅꯤ ꯆꯥꯛ ꯆꯥꯈꯤꯁꯤ ꯆꯥꯔꯁꯤꯒꯦ ꯊꯤꯔꯁꯤ ꯊꯤꯒꯩꯅꯨ ꯍꯥꯏꯕꯒꯨꯝꯕ ꯄꯨꯛ ꯍꯧꯒꯠꯂ ꯂꯥꯛꯄꯤꯗꯨꯅꯤ ꯑꯥꯗ ꯅꯣꯏ ꯅꯨꯄꯤꯁꯦ ꯑꯝꯇ ꯏꯃꯥ ꯏꯄꯥꯟꯁꯨ ꯌꯦꯡꯊꯣꯛꯎ ꯍꯣꯅ ꯏꯃꯥꯈꯩꯗꯨꯅ ꯍꯥꯏꯌꯦꯕ ꯁꯨꯃꯥꯏꯅ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯔꯛꯄ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝ ꯇꯧꯕ ꯄꯥꯡꯈꯟꯗ ꯈꯜꯂ ꯁꯨꯝꯕ ꯅꯨꯄꯤ ꯈꯔꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯩꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯌꯦꯡꯉꯣ ꯅꯨꯄꯥ ꯃꯌꯨꯝꯗꯩ ꯊꯣꯛꯂꯛꯄ ꯄꯣꯠꯇꯨꯕꯨ ꯃꯄꯥꯝꯗ ꯈꯥꯏꯅꯔ ꯂꯩꯔꯦ ꯍꯥꯏꯗꯤ ꯃꯄꯥꯝꯗꯩ ꯊꯣꯛꯂꯛꯄꯅꯦ ꯍꯥꯏꯔꯦ ꯃꯥꯏ ꯅꯨꯄꯥꯗꯣ ꯁꯨꯛꯄꯟ ꯄꯟꯗ꯭ꯔꯦ ꯑꯗꯩ ꯅꯨꯄꯥꯁꯨ ꯏꯉꯥꯡ ꯉꯥꯡꯗꯕꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯂꯨꯝꯁꯤꯜꯂꯒ ꯃꯃꯥꯏ ꯃꯃꯤ ꯃꯀꯣꯛ ꯃꯅꯥꯁꯦ ꯑꯗꯨꯝ ꯂꯨꯝꯁꯤꯜꯂꯒ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯗ ꯃꯥꯏ ꯋꯥꯈꯟꯗꯣ ꯑꯗꯨ ꯀꯩꯅꯣꯝꯃ ꯂꯥꯛꯏꯅꯦꯕ ꯃꯉꯣꯟꯗ ꯀꯣꯏ ꯆꯠꯀ ꯆꯠꯅꯤꯡꯉꯛꯄ ꯑꯗꯨꯝꯕ ꯂꯥꯛꯏꯅꯦꯕ ꯑꯗꯨꯝꯕ ꯂꯩ ꯌꯥꯝꯅꯀꯣ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯏꯃꯥꯈꯩꯗꯨꯒ ꯊꯦꯡꯅꯗꯅ ꯏꯃꯥꯈꯩꯗꯨꯅ ꯄꯣꯔꯛꯏꯗꯣ ꯐꯩꯌꯦꯕ ꯅꯨꯡꯗꯥꯡꯐꯧ ꯄꯥꯔꯀꯤꯡꯁꯤꯗ ꯁꯨꯝ ꯂꯩꯔꯦꯌꯦ ꯃꯥꯁꯦ ꯑꯗꯨꯒꯤ ꯏꯃꯥꯈꯩꯗꯨꯅ ꯂꯧꯁꯟꯕꯤꯕꯅꯦꯕ ꯑꯗꯣ ꯐꯠꯇꯕ ꯃꯤꯅ ꯊꯦꯡꯅꯈ꯭ꯔꯗꯤ ꯑꯗꯣ ꯄꯨꯔꯒ ꯆꯠꯄꯤꯔꯒ ꯊꯤꯟꯕꯤꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣꯒ ꯍꯥꯏꯔꯒ ꯅꯨꯄꯥ ꯅꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤꯀꯣ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝ ꯂꯨꯏꯌꯦꯕ ꯑꯗꯩꯗꯤ ꯃꯊꯪꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤꯅꯦ ꯃꯣꯏꯅꯤꯁꯦ ꯑꯉꯥꯡꯅꯦ ꯐꯖꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯒ ꯂꯧꯅꯈꯤꯕ ꯑꯣꯏꯌꯦꯕꯀꯣ ꯐꯖꯅ ꯅꯨꯡꯁꯤꯅꯔꯒ ꯑꯗꯨꯝ ꯂꯧꯅꯩ ꯑꯗꯨꯒ ꯃꯥꯁꯤꯅ ꯍꯥꯏꯁꯦ ꯅꯨꯄꯥꯁꯤꯅ ꯍꯥꯏꯁꯦ ꯀꯩꯅꯣ ꯆꯦꯟꯕꯗꯒꯁꯦ ꯃꯣꯏꯁꯦ ꯄꯤꯅꯗꯗꯅ ꯑꯃꯨꯛ ꯑꯅꯤꯔꯛꯀ ꯆꯦꯟꯁꯤꯟꯗꯅ ꯌꯥꯝ ꯄꯥꯝꯅꯒ ꯂꯧꯈ꯭ꯔꯤꯅꯤꯀꯣ ꯑꯗꯨꯒ ꯃꯣꯏꯁꯦ ꯁꯥꯒꯩꯁꯦ ꯄꯨꯂꯞ ꯄꯨꯜꯂꯦꯕ ꯅꯨꯄꯤ ꯃꯌꯨꯝꯒ ꯅꯨꯄꯥ ꯃꯌꯨꯝꯒꯁꯦ ꯁꯥꯒꯩ ꯄꯨꯜꯂꯗꯤ ꯌꯦꯛꯊꯣꯛꯑꯦ ꯃꯆꯤꯟ ꯃꯅꯥꯎ ꯇꯥꯔꯦꯗꯅ ꯑꯗꯨꯒ ꯃꯣꯏꯁꯦ ꯌꯥꯗꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇꯗꯅꯅꯦ ꯀꯣꯅꯨꯡꯒ ꯌꯧꯅꯗꯅ ꯍꯪꯅꯗꯅ ꯁꯥꯒꯩ ꯑꯣꯟꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯒꯣꯇ꯭ꯔ ꯑꯣꯟꯊꯣꯛꯑ ꯁꯣꯟꯕꯒ ꯍꯥꯏꯕꯗꯣ ꯁꯣꯟꯗꯅ ꯀꯣꯅꯨꯡꯗꯒ ꯀꯩꯅꯣ ꯉꯥꯃꯨ ꯊꯥꯕ ꯈꯣꯠꯄꯒ ꯌꯥꯝ ꯇꯧ ꯃꯥꯅꯦꯕ ꯑꯍꯜ ꯂꯃꯟꯒꯤ ꯑꯗꯨꯒꯁꯨ ꯇꯧꯔꯒ ꯎꯄꯥꯏ ꯂꯩꯇꯃꯤꯅ ꯅꯨꯄꯥ ꯃꯌꯨꯝꯁꯤ ꯏꯟꯊꯣꯔꯛꯑꯒ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯨꯍꯣꯡꯈꯤꯕ ꯑꯣꯏꯕꯖꯥꯠꯅꯦꯕ ꯑꯗꯩ ꯅꯨꯄꯥ ꯃꯌꯨꯝꯁꯨ ꯌꯥꯝ ꯋꯥꯕ ꯑꯁ ꯋꯥꯕꯗꯨꯕꯨꯅꯦ ꯃꯃꯥꯁꯤꯅ ꯃꯤꯒꯤ ꯊꯕꯛ ꯁꯨꯔ ꯆꯥꯕꯀꯣ ꯑꯗꯨꯒ ꯃꯄꯥꯁꯨ ꯂꯩꯇꯕ ꯃꯃꯥꯗꯨꯅ ꯃꯈꯨꯔꯥ ꯃꯇꯣꯟ ꯃꯌꯥꯝꯗꯨꯅ ꯌꯦꯡꯁꯤꯜꯂꯒ ꯃꯇꯦꯡ ꯄꯥꯡꯉ ꯍꯤꯡꯉꯛꯄ ꯑꯣꯏꯕꯖꯥꯠꯅꯦꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯃꯔꯤꯗꯣ ꯌꯥꯝ ꯋꯥꯅ ꯌꯣꯛꯄ ꯑꯗꯣ ꯃꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯗꯣꯔꯃꯤꯅꯅ ꯀꯥ ꯃꯆꯥ ꯑꯃ ꯁꯥꯕ ꯂꯨꯍꯣꯡꯕꯒꯤ ꯑꯃꯨꯛ ꯂꯥꯡꯕꯗꯗꯤ ꯂꯨꯄꯥ ꯂꯥꯛ 3-4ꯃꯨꯛꯁꯦ ꯃꯃꯥꯁꯦ ꯃꯤꯉꯣꯟꯗꯩ ꯂꯩꯇꯕ ꯃꯥꯅ ꯑꯗꯨ ꯄꯨꯕꯗ ꯁꯦꯟꯗꯣꯏ ꯍꯨꯟꯕꯗꯗꯤ ꯃꯥꯗꯤ ꯐꯔꯕ꯭ꯔꯥ ꯍꯥꯏꯔꯦꯕ ꯑꯗꯨꯗ ꯃꯆꯥ ꯅꯨꯄꯥꯒ ꯃꯧꯒꯁꯦ ꯁꯨꯝ ꯄꯪꯈꯠꯇ ꯈꯟꯅꯕꯗꯩ ꯃꯧꯁꯦ ꯃꯄꯥꯝ ꯆꯠꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯐꯝꯅꯕꯅꯦꯕ
ꯑꯗꯩ ꯃꯧꯁꯤꯅ ꯍꯥꯏꯌꯦ ꯅꯨꯄꯥꯁꯤ ꯋꯥꯉꯥꯡ ꯈꯔ ꯀꯜꯂꯦ ꯅꯨꯄꯥꯒꯤ ꯑꯃ ꯂꯩꯌꯦꯕ ꯃꯕꯨꯛꯇꯗꯤ ꯀꯩꯝꯇꯗꯤ ꯌꯥꯎꯗꯕ ꯑꯗꯨꯒ ꯋꯥꯉꯥꯡ ꯀꯟꯕ ꯃꯣꯏꯁꯦ ꯃꯌꯨꯝ ꯄꯥꯟꯕꯁꯦ ꯑꯗꯨꯝ ꯆꯍꯤ 2 ꯐꯥꯔꯦꯕ ꯑꯗꯣ ꯏꯆꯥ ꯄꯤꯔꯣꯏ ꯅꯪꯉꯣꯟꯗꯗꯤ ꯑꯉꯥꯡꯒꯤ ꯑꯁꯥꯗꯤ ꯈꯜꯂꯨꯔꯅꯨ ꯆꯠꯂꯣ ꯈꯥꯏꯅꯔꯁꯤ ꯅꯃꯥ ꯏꯀꯥꯏ ꯈꯪꯗꯕ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯦ ꯈꯪ ꯑꯗꯨꯝ ꯂꯩ ꯑꯉꯥꯡꯒꯤ ꯑꯁꯥꯗꯤ ꯎꯔꯨꯅꯨ ꯌꯦꯛꯅꯤꯅ ꯏꯕꯥꯅꯤꯁꯤ ꯅꯥꯎꯅꯤꯅ ꯑꯉꯥꯡ ꯁꯣꯏꯅꯥꯏꯕ ꯄꯣꯛꯂꯛꯀꯅꯤ ꯑꯗꯩ ꯅꯪ ꯂꯧꯔꯗꯤ ꯑꯩ ꯄꯨꯟꯁꯤ ꯇꯦꯜꯂꯅꯤ ꯅꯪ ꯆꯠꯈ꯭ꯔꯣꯒ ꯍꯥꯏꯔꯒ ꯃꯔꯤꯒꯁꯦ ꯊꯝꯅꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯅꯨꯄꯥꯁꯤꯅ ꯄꯨꯔꯥ ꯁꯛꯂꯣꯟ ꯑꯃ ꯂꯧꯔꯛꯑꯦꯕꯀꯣ ꯑꯗꯗꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯩ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯈꯤꯇꯪ ꯐꯕ꯭ꯔꯥ ꯌꯦꯡꯒꯦꯅꯅꯦ ꯁꯨꯝ ꯆꯒꯠ ꯆꯒꯠ ꯉꯪꯉꯃꯤꯅ ꯅꯩꯔꯃꯤꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯨꯄꯥꯅ ꯄꯥꯝꯗ꯭ꯔꯦꯒ ꯅꯩꯁꯜꯂ ꯂꯩꯕꯤ ꯑꯗꯨꯗꯨꯒ ꯁꯨꯝ ꯍꯥꯏꯔꯃꯤꯅ ꯑꯗꯩ ꯑꯉꯥꯡ ꯐꯪꯉꯤ ꯄꯤꯔꯣꯏ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯆꯞ ꯆꯥꯅ ꯉꯥꯡꯅ ꯊꯣꯛꯀꯦꯅ ꯃꯥꯁꯨ ꯃꯌꯨꯝ ꯆꯠꯄꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯋꯥꯀꯠꯁꯦ ꯊꯥꯡꯒꯠꯂꯛꯄꯅꯦꯕ ꯑꯗ ꯃꯥꯅ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯁꯨ ꯀꯧꯕ ꯂꯥꯛꯑꯣꯅ ꯐꯣꯟ ꯇꯧꯖꯥꯅꯦꯕ ꯅꯪꯅ ꯌꯨꯝ ꯆꯠꯅꯦ ꯆꯠꯈ꯭ꯔ ꯀꯩꯗꯧꯕꯩ ꯀꯧ ꯂꯥꯛꯇꯣꯏꯕꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯩ ꯑꯩꯁꯨ ꯏꯀꯥꯏꯕꯒꯤ ꯃꯌꯥꯝ ꯇꯧꯔꯒ ꯉꯥꯡꯅ ꯊꯣꯛꯀꯦ ꯃꯇꯨꯡ ꯅꯪꯅ ꯅꯩꯗꯅꯕꯅ ꯆꯠꯄꯅꯤ ꯑꯩ ꯈꯥꯏꯅꯔꯒꯦꯅ ꯆꯠꯄ ꯅꯠꯇꯦ ꯍꯥꯏꯕꯖꯥꯠꯅꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯩꯅ ꯅꯣꯡꯇ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯒ ꯇꯧꯔꯛꯏ ꯀꯩꯒꯤꯅꯣ ꯐꯣꯟꯒꯁꯦ ꯀꯛꯊꯠꯂꯛꯏꯗꯤ ꯋꯥꯏ ꯁꯪꯅ ꯂꯩꯅꯤꯡꯉꯦ ꯇꯧꯔꯛꯀꯅꯨꯒ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥꯁꯤꯅꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯐꯝꯃꯤꯟꯅꯔꯀꯥꯟꯗꯗꯤ ꯃꯥꯁꯨ ꯑꯗꯨꯝ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯑꯩ ꯑꯗꯨꯝ ꯄꯉꯥꯡ ꯉꯥꯡꯕꯅꯤ ꯄꯉꯥꯏ ꯍꯥꯏꯕꯅꯤ ꯁꯥꯎꯅꯤꯡꯗꯅ ꯍꯥꯏ ꯑꯗꯨꯝ ꯀꯩꯁꯨ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯃꯕꯨꯛꯇ ꯊꯣꯏꯗꯣꯛꯅ ꯂꯩꯇꯕ ꯑꯣꯏꯔꯝꯃꯦꯕ ꯅꯨꯄꯥꯒꯤ ꯉꯥꯒꯤ ꯄꯨꯡꯉꯥꯡ ꯉꯥꯡꯕꯁꯤꯗꯅꯦꯕ ꯅꯨꯄꯤꯅ ꯈꯥꯡꯉꯝꯖꯗ꯭ꯔꯤꯁꯦ ꯅꯪ ꯋꯥꯍꯩ ꯈꯣꯟꯗꯥꯗꯨꯗꯤ ꯀꯟꯃꯟꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯣꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯤ ꯀꯧꯕꯁꯨ ꯆꯠꯇꯦꯅ ꯑꯗꯩ ꯀꯩꯅꯣ ꯇꯧꯋꯦ ꯃꯅꯦꯝꯕꯣꯛ ꯍꯣꯏꯒꯗꯨꯕꯨꯗꯤ ꯀꯔꯤꯝ ꯀꯥꯏꯖꯗꯦꯕꯀꯣ ꯃꯣꯏꯅꯤꯁꯦ ꯄꯉꯥꯡꯗ ꯉꯥꯡꯅꯩ ꯑꯉꯥꯡꯅ ꯑꯩꯁꯨ ꯋꯥꯏ ꯃꯅꯦꯝꯕꯣꯛꯇꯨꯅꯒꯗꯤ ꯆꯥꯛꯀꯁꯦ ꯄꯨꯂꯞ ꯆꯥꯗꯅ ꯐꯅꯦꯛ ꯑꯔꯩꯕ ꯁꯦꯠꯍꯟꯗꯅ ꯌꯥꯝ ꯂꯨꯅ ꯇꯧꯖꯕꯖꯥꯠꯅꯦꯕ ꯅꯨꯄꯤꯗꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯗꯨꯝ ꯅꯨꯄꯥꯁꯤꯅ ꯍꯟꯖꯟꯅꯁꯤ ꯑꯗꯨꯝ ꯐꯖꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏ ꯅꯨꯄꯤꯗꯨꯅꯗꯤ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯑꯗꯨꯝ ꯂꯣꯏꯁꯟꯅꯧꯁꯨ ꯌꯥꯗ ꯑꯗꯩ ꯃꯣꯏꯅ ꯍꯥꯏ ꯃꯣꯏꯒꯤ ꯆꯥꯛ ꯊꯥꯛꯄꯤꯌꯨ ꯍꯥꯏ ꯑꯗꯩ ꯅꯨꯄꯥ ꯃꯌꯨꯝꯅ ꯍꯥꯏ ꯂꯨꯍꯣꯡꯕꯗ ꯄꯨꯊꯕ ꯄꯩꯁꯥ ꯌꯨꯝ ꯁꯥꯕꯗ ꯄꯨꯊꯕ ꯃꯣꯏꯅꯤ ꯂꯨꯍꯣꯡꯕꯩ ꯁꯤꯐꯧ ꯃꯤꯒꯤ ꯁꯦꯟꯗꯣꯏ ꯍꯨꯟꯕꯗ ꯀꯥꯏꯉꯩꯗ ꯀꯗꯥꯏꯗꯒꯤ ꯃꯥꯒꯤ ꯄꯩꯁꯥꯅꯣ ꯅꯣꯡꯃꯒꯤ ꯑꯌꯨꯛ ꯆꯥꯔꯒ ꯅꯨꯡꯗꯥꯡ ꯆꯥꯒꯗ꯭ꯔꯥ ꯆꯥꯔꯣꯏꯗ꯭ꯔꯥꯐꯥꯎ ꯈꯪꯗꯒꯩ ꯋꯥꯅ ꯂꯩꯔꯤꯕ ꯏꯃꯨꯡꯁꯤꯗ ꯑꯩꯈꯣꯏꯗꯒꯤ ꯄꯩꯁꯥ ꯍꯥꯏꯅꯦꯅ ꯍꯥꯏ ꯉꯝꯃꯤꯕ ꯅꯣꯏ ꯉꯛꯈ꯭ꯔꯦ ꯑꯗꯩ ꯃꯧ ꯅꯪ ꯏꯃꯥꯒꯤ ꯐꯤꯕꯝ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯏꯃꯥꯅ ꯃꯤꯒꯤ ꯊꯕꯛ ꯁꯨꯔ ꯍꯜꯂꯛꯑꯒ ꯅꯣꯡꯃꯒꯤ ꯇꯣꯂꯣꯞ ꯐꯧ ꯊꯥꯒꯤ ꯉꯥꯏꯕ ꯂꯧꯕ ꯉꯝꯗꯗꯅ ꯅꯣꯡꯃꯒꯤ ꯆꯍꯨꯝ ꯄꯤꯍꯜꯂꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯆꯦꯡ ꯌꯣꯝꯃ ꯄꯣꯔꯛꯑꯒ ꯏꯃꯥ ꯏꯆꯥ ꯊꯣꯡꯉꯒ ꯑꯩꯈꯣꯏꯁꯦ ꯅꯨꯡꯗꯥꯡꯁꯤꯅ ꯑꯌꯨꯛꯀꯤꯁꯨ ꯄꯨꯂꯞ ꯊꯣꯡꯖꯤꯜꯂꯒ ꯑꯃꯨꯛ ꯆꯥꯕ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯑꯌꯨꯛ ꯊꯣꯡꯕꯗꯣ ꯅꯨꯡꯗꯥꯡ ꯄꯨꯂꯞ ꯊꯣꯡꯖꯤꯜꯂ ꯅꯨꯡꯗꯥꯡ ꯆꯥꯕ ꯅꯠꯇ꯭ꯔꯥ ꯅꯣꯡꯃꯗ ꯆꯔꯥ ꯑꯃꯈꯛ ꯆꯥꯏ ꯅꯠꯇ꯭ꯔꯥ ꯅꯪ ꯑꯩꯉꯣꯟꯗꯕꯨ ꯅꯪꯅ ꯄꯩꯁꯥ ꯍꯥꯏꯅꯦꯅ ꯍꯥꯏ ꯉꯝꯃꯤꯗꯣ ꯑꯗꯨ ꯏꯆꯥ ꯐꯠꯇꯕꯁꯦ ꯑꯩ ꯋꯥꯔꯛꯀꯦ ꯃꯥ ꯄꯨꯡꯉꯥꯡ ꯉꯥꯡꯉꯤꯅꯤ ꯀꯩꯗꯧꯕꯒꯤ ꯑꯉꯥꯡ ꯌꯥꯎꯗꯅꯤ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯉꯜꯂꯤ ꯑꯩꯈꯣই ꯋꯥꯃꯟꯕꯒꯤ ꯈꯤꯇꯪ ꯂꯩꯈꯤꯁꯦꯅ ꯇꯧꯕꯅꯤ ꯅꯣꯏꯁꯨ ꯌꯥꯝ ꯑꯉꯥꯡꯅꯤ ꯆꯍꯤ ꯅꯕꯥꯅꯤꯃꯛ ꯀꯩꯅꯣ ꯅꯨꯄꯤꯗꯨꯁꯨ 20 ꯁꯨꯗ꯭ꯔꯤ ꯅꯨꯄꯥꯗꯨꯅ 12 ꯑꯗꯨꯃꯥꯏꯅ ꯅꯕꯥꯅꯤ ꯀꯌꯥꯝ ꯅꯨꯡꯁꯤꯅꯔꯒ ꯂꯧꯅꯔꯛꯏ ꯆꯦꯜꯂꯛꯏ ꯌꯦꯡꯉꯣ ꯊꯤꯟꯒꯦꯕꯧ ꯌꯥꯗꯗꯅ ꯅꯪꯅ ꯑꯗꯩ ꯅꯣꯏ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯒ ꯅꯪ ꯑꯍꯥꯟꯕꯩꯗꯣ ꯐꯥꯔ ꯄꯨꯈ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ ꯅꯠꯇ꯭ꯔꯥ ꯅꯪ ꯅꯊꯟꯗ ꯑꯗꯨꯒ ꯀꯌꯥꯝ ꯅꯨꯡꯁꯤꯅ ꯂꯥꯛꯑꯒ ꯈꯤꯇꯪ ꯉꯥꯡꯅꯕꯩꯕꯨꯅ ꯃꯅꯦꯝꯕꯣꯛꯇꯨꯅꯁꯨ ꯌꯥꯝ ꯍꯥꯏꯌꯦꯕ ꯑꯗꯨꯏꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯉꯥꯡ ꯈꯣꯟꯐꯝꯗꯣ ꯀꯟꯕꯅꯤꯅꯀꯣ ꯅꯉꯣꯟꯗꯩꯗꯤ ꯏꯆꯥꯗꯤ ꯅꯃꯪꯗ ꯃꯪꯉꯨꯔꯅꯨ ꯏꯆꯥꯗꯤ ꯄꯤꯔꯔꯣꯏꯒ ꯍꯥꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯗꯩ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯨꯄꯥꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯒ ꯆꯠꯇꯕꯤ ꯑꯗꯩ ꯐꯣꯟꯒꯁꯨ ꯂꯣꯏ ꯀꯛꯊꯠꯂꯒ ꯋꯥꯏ ꯁꯪꯅ ꯂꯩꯅꯤꯡꯉꯝꯅꯦꯒ ꯍꯥꯏꯕꯗꯨ ꯅꯨꯄꯤꯁꯦ ꯌꯧꯈ꯭ꯔꯦꯕ ꯋꯥꯈꯟꯁꯦ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯦ ꯌꯥꯝ ꯊꯣꯛꯅꯩꯌꯦꯕꯀꯣ ꯌꯥꯝ ꯊꯣꯛꯅꯩ ꯑꯗꯣ ꯃꯤꯒꯤ ꯃꯌꯨꯝꯗ ꯌꯨꯝ ꯄꯥꯜꯂꯨꯕ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯜꯂꯨꯕ ꯅꯨꯄꯤꯅ ꯃꯤ ꯃꯌꯨꯝꯗ ꯂꯩꯔꯨꯕꯅꯤꯅ ꯇꯣꯜꯂꯦ ꯅꯨꯡꯉꯥꯏꯇꯦꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯄꯗꯀꯣ ꯑꯗꯩ ꯁꯤ ꯋꯥꯔꯤꯁꯤꯃ ꯂꯩꯔꯦ ꯑꯗꯩꯗꯤ ꯃꯊꯪꯗꯅꯅꯦ ꯍꯧꯖꯤꯛꯁꯤꯗꯅꯦ ꯌꯥꯝ ꯑꯉꯛꯄ ꯀꯦꯁ ꯈꯔ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯄꯩꯁꯥꯁꯦ ꯍꯦꯛꯇꯅꯦ ꯃꯣꯏꯁꯦ 10% 15%ꯁꯦ ꯁꯦꯟꯗꯣꯏ ꯊꯥꯗꯣꯛꯅꯕ ꯑꯗꯨꯒ ꯍꯦꯛꯇ ꯌꯥꯝ ꯆꯥꯎꯅ ꯂꯨꯄꯥ 1,00,000 ꯑꯃ ꯄꯨ 10,000 ꯀꯥꯍꯧꯕꯤ 500,000 ꯄꯨꯔꯦ 50,000 ꯀꯥꯍꯧꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯄꯩꯁꯥꯁꯦ ꯊꯥꯗꯣꯛꯅꯕ ꯅꯣꯡꯃꯒꯤ 1,00,000 ꯑꯃ ꯄꯨꯕꯁꯦ ꯁꯤꯡꯗ꯭ꯔꯤꯐꯧ ꯅꯣꯡꯃꯒꯤ ꯂꯨꯄꯥ 500 ꯍꯨꯟꯕ ꯏꯟꯇꯔꯦꯁ ꯁꯤꯁꯦ ꯏꯟꯇꯔꯦꯁꯅꯦꯕ ꯁꯤꯡꯗ꯭ꯔꯤꯐꯧ ꯍꯨꯟꯗꯣꯏꯅꯦꯕ 500ꯁꯦ ꯀꯦꯄꯤꯇꯦꯜ ꯅꯠꯇꯦꯕ ꯅꯨꯡꯇꯤꯒꯤ ꯁꯨꯒꯨꯃꯥꯏꯅꯅꯦ ꯑꯗꯨꯒ ꯃꯔꯨꯞꯁꯦ ꯍꯧꯔꯦꯗꯅ ꯃꯔꯨꯞꯁꯦ ꯄꯨꯂꯞ ꯍꯧꯔꯒ ꯅꯣꯡꯃꯩ ꯈꯣꯝꯕꯤ ꯑꯗꯩ 50,000 ꯊꯥꯡꯕꯤ ꯅꯣꯡꯃꯩ ꯈꯣꯝꯒ 1,000 5,00,000 ꯇꯥꯕꯤ 10 ꯇꯥꯕꯤꯅ ꯍꯧꯔꯦꯗꯅꯀꯣ ꯑꯗꯨ ꯇꯧꯔꯒ ꯃꯣꯏꯁꯦ ꯃꯔꯨꯞꯁꯦ ꯐꯪꯅꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯌꯥꯔ 3 ꯌꯥꯎꯔꯦ 4 ꯌꯥꯎꯔꯦ 1 ꯐꯪꯉꯦ 2 ꯐꯪꯉꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯇꯣꯛꯊꯣꯛꯈꯤꯕꯤ ꯑꯗꯨꯒꯤ ꯄꯥꯅꯕꯤ ꯑꯗꯩ ꯄꯩꯁꯥꯁꯦ 1,00,000 ꯑꯃꯈꯛ ꯍꯥꯟꯅ ꯄꯨꯕꯗꯒꯤ 2 ꯍꯥꯞꯆꯜꯂꯣ 3 ꯍꯥꯞꯆꯜꯂꯣ 15,000 10 ꯁꯨꯈꯤꯕꯤ 20 ꯁꯨꯈꯤꯕꯤ ꯀꯣꯛꯀ ꯉꯥꯎꯋꯦ ꯄꯩꯁꯥꯁꯦ ꯄꯥꯅꯕꯗ
ꯁꯨꯒꯨꯝꯕꯒꯤ ꯌꯥꯝ ꯂꯥꯛꯑꯦꯕ ꯑꯗꯣ ꯁꯤꯁꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯧ ꯃꯆꯥ ꯌꯥꯝ ꯇꯧꯔꯤꯕ ꯑꯗꯣ ꯂꯩꯁꯥꯕꯤ ꯌꯥꯝ ꯉꯟꯅ ꯃꯔꯨꯞ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯕ ꯈꯤꯇꯪ ꯑꯄꯤꯛꯄ ꯃꯥꯅ ꯉꯝꯒꯗꯕ ꯁꯣꯏꯔꯁꯨ ꯐꯨꯒꯠꯄ ꯉꯝꯒꯗꯕꯗ ꯂꯛ ꯌꯦꯡꯉꯒ ꯃꯤ ꯌꯦꯡꯉ ꯑꯃꯅꯤꯒ ꯇꯧꯕꯗꯤ ꯌꯥꯏ ꯑꯁꯨꯛ ꯆꯥꯎꯕꯗꯤ ꯂꯩꯁꯥꯕꯤ ꯃꯣꯏꯅ ꯇꯧꯕ ꯍꯧꯅꯗꯦꯕ ꯃꯥ ꯄꯨꯊꯔꯦ ꯍꯥꯏꯔꯗꯤ ꯃꯔꯨꯞꯁꯤꯗ ꯀꯗꯥꯏꯗꯒꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯃꯦꯟꯈꯠꯇꯣꯔꯤ ꯑꯗꯩ ꯑꯃꯨꯛ ꯂꯩꯁꯥꯕꯤ ꯃꯆꯥꯅ ꯍꯧꯕ ꯃꯔꯨꯞꯇ ꯃꯃꯥ ꯃꯄꯥ ꯈꯪꯉꯤ ꯈꯪꯗꯦꯁꯨ ꯈꯪꯗꯦ ꯑꯗꯨ ꯂꯤꯁꯤꯡ ꯅꯣꯡꯃꯩ ꯈꯣꯝꯕꯤ ꯂꯥꯛ 5 ꯇꯥꯕꯤ 10 ꯇꯥꯕꯤꯒꯁꯦ ꯌꯥꯎꯔꯨ ꯌꯥꯕ ꯅꯠꯇꯦꯕ ꯑꯗꯩ ꯂꯩꯁꯥꯕꯤꯗꯨꯅ ꯂꯩꯁꯥꯕꯤ ꯑꯃꯅ ꯄꯩꯁꯥ ꯄꯨꯒꯦ ꯍꯥꯏꯕꯗ ꯍꯦꯛꯇ ꯑꯩ ꯕꯤꯖꯤꯅꯦꯁꯀꯤꯅꯤ ꯅꯣꯡꯃꯩ ꯑꯗꯨ ꯍꯨꯟꯒꯦ ꯑꯁ ꯅꯪ 10,000 ꯀꯨꯟꯊ꯭ꯔꯥ ꯈ ꯍꯧꯔꯣ ꯄꯥꯔꯁꯦꯟꯇꯦꯖ 15 ꯑꯣꯏꯒꯦ ꯂꯥꯛ 3 ꯄꯤꯌꯨ 4 ꯍꯥꯏꯌꯣ ꯄꯤꯌꯨ ꯍꯥꯏꯕꯗ ꯄꯤꯕ ꯌꯥꯕ ꯅꯠꯇꯦꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯍꯥꯏꯗꯣ ꯂꯦꯞꯄ ꯅꯠꯇ꯭ꯔꯤꯕ ꯃꯥꯒꯤ ꯐꯖꯅ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯑꯗꯩ ꯃꯧ ꯅꯍꯥꯗꯨꯅ ꯋꯥꯈꯜꯐꯧ ꯐꯖꯅ ꯃꯄꯨꯡ ꯐꯥꯔꯤꯗꯨꯅ ꯃꯔꯨꯞ ꯄꯪꯍꯧꯗ ꯍꯧꯔꯦ ꯑꯗꯩ ꯄꯩꯁꯥ ꯄꯨꯒꯦꯅ ꯑꯃꯗꯩ ꯑꯃꯨꯛ ꯄꯨꯁꯟ ꯑꯃꯗꯩ ꯑꯃꯨꯛ ꯂꯥꯛꯁꯟ ꯑꯗꯨꯗꯣ ꯄꯪꯄꯤ ꯄꯤꯕ ꯌꯥꯕ ꯅꯠꯇꯦꯕꯀꯣ ꯄꯩꯁꯥ ꯊꯥꯗꯣꯛꯏꯕ ꯀꯥꯡꯕꯨꯅ ꯁꯤꯁꯦ ꯃꯣꯏꯗꯤ ꯊꯥꯖꯍꯟꯗꯣꯏꯅꯤ ꯃꯇꯝ ꯈꯔꯗꯤ ꯁꯦꯟꯗꯣꯏ ꯍꯨꯜꯂꯛꯇꯣꯏꯅꯤ ꯑꯃ ꯇꯧꯗꯣꯏꯅꯤ ꯁꯦꯟꯗꯣꯏꯗꯣ ꯆꯥꯡ ꯅꯥꯏꯈꯠꯂꯛꯑꯗꯤ ꯄꯩꯁꯥ ꯍꯥꯞꯆꯤꯜꯂꯛꯇꯣꯏꯅꯤ ꯁꯤꯗꯩꯁꯤꯗ ꯂꯩꯁꯥꯕꯤ ꯃꯆꯥꯒꯤ ꯃꯧꯒꯤ ꯑꯁ ꯌꯥꯝ ꯂꯥꯛꯑꯦ ꯃꯣꯏꯁꯦ ꯀꯞꯅꯩꯀꯣ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯁꯨ ꯀꯩꯅꯣ ꯑꯃꯗꯒꯤ ꯃꯍꯥꯖꯣꯟ ꯑꯃꯗꯒꯤ ꯄꯨꯕ ꯃꯍꯥꯖꯣꯟ ꯍꯥꯏꯁꯤꯁꯨ ꯄꯩꯁꯥ ꯂꯩꯕ ꯅꯠꯇꯦ ꯃꯌꯨꯝ ꯁꯥꯒꯦꯅ ꯄꯩꯁꯥ ꯈꯔ ꯂꯥꯛ 10 ꯀꯨꯟ ꯂꯩꯕꯁꯤꯅ ꯀꯣꯟꯅꯔꯣꯏ ꯂꯥꯛ 50 ꯍꯨꯝꯐꯨ ꯆꯪꯅꯦꯅ ꯃꯥꯁꯨ ꯈꯔ ꯆꯥꯎꯊꯣꯛꯅꯕꯅ ꯃꯣꯏꯗ ꯊꯥꯗꯔꯒ ꯏꯟꯇꯔꯦꯁꯇꯨꯅ ꯃꯇꯝ ꯈꯤꯇꯪ ꯇꯥꯟꯒꯦ ꯃꯔꯨꯞ ꯌꯥꯎꯔꯒꯅ ꯏꯟꯇꯔꯦꯁꯇꯨ ꯃꯔꯨꯞ ꯍꯨꯜꯂꯒꯅ ꯊꯥꯗꯕ ꯑꯗꯩ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯅ ꯑꯃꯨꯛ ꯄꯨꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯅ ꯑꯃꯨꯛ ꯂꯩꯁꯥꯕꯤ ꯃꯆꯥ ꯇꯣꯝꯕꯣꯏ ꯑꯃꯒ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯣꯏ ꯈꯔ ꯄꯨꯔꯦ ꯄꯩꯁꯥꯁꯦ ꯃꯉꯣꯟꯗꯩ ꯑꯃꯨꯛ ꯃꯥꯅ ꯁꯣꯝꯗꯩ ꯁꯨꯝ ꯂꯧꯊꯔꯛꯄ ꯃꯣꯏꯅ 10ꯗ ꯄꯤꯒꯦ 15 ꯑꯣꯏꯔꯣ ꯄꯤꯔꯣ ꯂꯥꯛ 3ꯗꯤ ꯄꯤꯌꯣ ꯑꯩ ꯀꯔꯕꯥꯔꯁꯦ ꯆꯥꯎꯊꯣꯛꯀꯦ ꯅꯣꯡꯃꯩ ꯑꯗꯨ ꯍꯨꯟꯒꯦ ꯍꯥꯏ ꯃꯣꯏꯅ ꯍꯥꯏꯔꯤꯈꯩ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯁꯨ ꯄꯤꯔꯦ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯁꯨ ꯃꯍꯥꯖꯣꯟꯁꯦ ꯃꯥꯒꯤ ꯂꯩꯖꯕ ꯄꯩꯁꯥ ꯈꯔꯁꯦ ꯑꯃꯨꯛ ꯃꯥꯁꯨ ꯑꯃꯨꯛ ꯃꯍꯥꯖꯣꯟꯁꯤꯁꯨ ꯑꯃꯨꯛ ꯊꯥꯗꯣꯔꯛꯑꯦ ꯇꯧꯅꯗꯅꯅꯦ ꯑꯗꯩꯗꯤ ꯂꯥꯁꯇꯗꯤ ꯄꯩꯁꯥꯁꯦ ꯃꯥꯏ ꯇꯧꯔꯨꯕ ꯀꯔꯕꯥꯔꯁꯤꯡꯁꯦ ꯃꯥꯡꯅꯔꯛꯇꯅ ꯁꯦꯟꯗꯣꯏ ꯍꯨꯟ ꯉꯝꯗ꯭ꯔꯦ ꯁꯤꯡꯒꯠ ꯉꯝꯗ꯭ꯔꯦ ꯁꯨꯝ ꯄꯩꯁꯥꯗꯨꯅꯁꯨ ꯆꯥꯎꯁꯜꯂꯛꯑꯕꯅꯤꯅ ꯑꯗꯩ ꯄꯨꯊꯕꯅ ꯁꯦꯟꯗꯣꯏꯁꯦ ꯈꯔꯒ ꯍꯥꯞꯄꯣ ꯍꯥꯏꯔꯒ ꯂꯥꯛ ꯑꯃ ꯁꯦꯟꯗꯣꯏ ꯍꯨꯟꯒꯗꯕꯁꯤꯗꯅꯦ ꯂꯥꯛ ꯑꯃꯒ ꯍꯥꯞꯄꯣ ꯂꯥꯛ 2 ꯇꯤꯟꯖꯟꯕꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝ ꯌꯧꯈ꯭ꯔꯦꯕ ꯂꯥꯛ 50 ꯀꯨꯟꯊ꯭ꯔꯥ ꯌꯧꯅꯔꯛꯑꯒ ꯃꯣꯏꯁꯦ ꯀꯞꯅꯗꯅ ꯄꯨꯖꯥ ꯃꯦꯂꯥ ꯁꯥꯟꯅꯩꯌꯦꯕ ꯑꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯉꯥꯛꯇꯅꯤꯅ ꯃꯍꯥꯖꯣꯟꯗꯨꯅꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥꯗꯣ ꯐꯥꯖꯤꯜꯂꯅꯤ ꯍꯥꯏꯔꯦ ꯃꯥꯗꯤ ꯏꯀꯥꯏꯕꯅꯤꯅ ꯑꯩꯗꯤ ꯁꯤꯈ꯭ꯔꯅꯤ ꯍꯥꯏꯔꯦ ꯑꯗꯩ ꯑꯃꯨꯛ ꯀꯧꯈꯠꯅꯗꯅ ꯃꯣꯏ ꯃꯌꯥꯝꯁꯦ ꯐꯝꯗꯣꯛꯅꯍꯟꯗꯅ ꯇꯧꯋꯦꯕ ꯑꯗꯩ ꯁꯣꯝꯗꯅ ꯄꯨꯊꯔꯒ ꯂꯣꯠꯂꯒ ꯂꯩꯔꯕ ꯃꯤꯗꯨ ꯂꯥꯛ 50 ꯀꯨꯟꯊ꯭ꯔꯥꯗꯣ ꯀꯃꯥꯏꯅ ꯊꯧꯔꯨꯗꯣꯏꯅꯣꯕ ꯑꯗꯨꯗꯤ ꯂꯥꯁꯇꯗꯤ ꯀꯅꯥ ꯇꯥꯏ ꯂꯥ ꯇꯥꯏꯅ ꯌꯦꯡꯉꯣ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯁꯨ ꯃꯥꯁꯨ ꯁꯤꯔꯅꯤ ꯍꯥꯏꯔꯦ ꯃꯥꯅꯗꯤ ꯑꯃꯨꯛ ꯃꯤꯒꯤ ꯄꯩꯁꯥ ꯃꯍꯥꯖꯣꯟꯗꯨꯅꯗꯤ ꯃꯥꯁꯦ ꯀꯣꯏꯐꯥ ꯐꯥꯔꯒ ꯂꯩꯔꯦ ꯁꯤ ꯂꯨꯔꯗ꯭ꯔꯥ ꯁꯤꯅꯕ ꯌꯥꯎꯅꯔꯛꯀꯅꯦꯕ ꯑꯗꯨꯅ 10% 15%ꯗ ꯈꯔ ꯆꯥꯎꯊꯣꯛꯅꯕꯅꯤꯅ ꯄꯩꯁꯥ ꯊꯥꯗꯣꯛꯄꯁꯤꯁꯨ ꯊꯥꯗꯣꯛꯇꯕ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯀꯣꯟꯅꯗ꯭ꯔꯦ ꯑꯩ ꯑꯗꯨ 10%ꯁꯦ ꯂꯥꯛꯑꯗꯤ ꯑꯩꯒꯤ ꯀꯣꯟꯅꯅꯤꯅ ꯅꯦꯕ ꯃꯥꯁꯨ ꯀꯔꯣꯔꯄꯇꯤ ꯄꯥꯏꯔꯦ ꯅꯠꯇꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯗꯨ ꯍꯦꯟꯅ ꯂꯥꯛꯀꯅꯦꯅ ꯈꯤꯇꯪ ꯀꯥꯟꯅꯒꯗ꯭ꯔꯅ ꯇꯧꯕꯗ ꯄꯨꯡꯃꯥꯡ ꯁꯦꯜꯂꯦꯐꯥꯎ ꯌꯥꯎ ꯃꯥꯡꯕꯗꯣ ꯑꯗꯩ ꯑꯃꯨꯛ ꯑꯗꯨ ꯂꯧꯔꯒ ꯀꯔꯕꯥꯔ ꯇꯧꯅꯦꯅ ꯇꯧꯔꯤꯕ ꯄꯨꯕꯤꯔꯤꯕ ꯃꯤꯗꯨꯁꯨ ꯄꯨꯕꯤꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯧꯖꯤꯛꯁꯦ ꯃꯈꯟꯅꯤ ꯂꯥꯛꯏꯁꯦ ꯑꯩ ꯃꯈꯥꯗ ꯑꯉꯥꯡ ꯄꯥꯎ ꯂꯤꯖꯒꯦ ꯑꯩ ꯉꯥꯛꯇꯪ ꯕ꯭ꯔꯦꯛ ꯂꯧꯖꯔꯒ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯁꯦ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕꯅꯤꯅ ꯉꯁꯤ ꯑꯣꯖꯥꯅ ꯄꯨꯕꯤꯔꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯆꯠꯅꯔꯤꯕ ꯀ꯭ꯔꯥꯏꯝ ꯃꯆꯥ ꯃꯌꯥꯝꯗꯨꯅꯤ ꯑꯣꯖꯥꯅ ꯐꯨꯜ ꯑꯣꯏꯅ ꯂꯤꯗ꯭ꯔꯒꯁꯨ ꯃꯈꯜ ꯃꯊꯦꯜ ꯈꯔ ꯊꯝꯕꯤꯔꯤꯕꯁꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯍꯤꯟꯁ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯃꯌꯥꯝꯗ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯏꯁꯥꯗ ꯊꯣꯛꯄ ꯃꯇꯝꯗꯁꯨ ꯏꯁꯥꯗ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯀꯃꯥꯏꯅ ꯗꯤꯐꯦꯟ ꯇꯧꯍꯧꯒꯅꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯇꯥꯍꯧꯒꯅꯤ ꯍꯥꯏꯕꯗꯨꯃ ꯆꯦꯛꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯄꯤꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯉꯁꯤꯒꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯂꯤꯕꯤꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯒꯤ ꯃꯆꯥ ꯇꯥꯅ ꯃꯌꯥꯝ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯃꯦꯟꯁꯀꯤ ꯈꯨꯠꯊꯥꯡꯗ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯔꯛꯎ ꯍꯥꯏꯅ ꯊꯝꯖꯕꯒ ꯑꯩꯈꯣꯏ ꯃꯇꯥꯡ ꯑꯁꯤꯗ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ
ꯀꯛꯆꯤꯡ ꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯀꯛꯆꯤꯡ ꯅꯤꯡꯊꯧ ꯑꯇꯦꯅ ꯃꯉꯛ ꯀꯜꯂꯕꯗꯤ ꯐꯪꯄꯥꯛ ꯑꯁꯤꯅ ꯃꯉꯛ ꯁꯝꯗꯧ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯄꯨꯟꯗꯕ ꯍꯣꯠꯅꯁꯤꯕ ꯑꯩꯈꯣꯏ ꯏꯔꯩꯆꯥꯁꯤꯡ ꯑꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯜꯂꯕ ꯃꯇꯝꯗ ꯑꯋꯥꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯗꯒꯤ ꯇꯥꯟꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤꯕ ꯍꯤꯔꯥꯆꯟꯗ꯭ꯔ ꯐꯥꯕ ꯉꯝꯕ ꯃꯤꯗ ꯁꯅꯥ ꯂꯨꯄꯥ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯅꯤ ꯐꯝꯊꯣꯜ ꯆꯥꯎꯅ ꯍꯥꯞꯀꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯖꯦꯜꯂꯨ ꯇꯥꯏꯉꯣ ꯌꯥꯝꯕꯨꯡ ꯅꯆꯥꯁꯤꯡ ꯑꯁꯤꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯤꯒꯅꯤꯗꯣ ꯁꯅꯧꯇꯣꯟ ꯃꯩꯇꯩ ꯃꯆꯥ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯅꯌꯥꯝꯕꯨꯡꯅ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯁꯅꯥꯕꯨ ꯌꯥꯏꯉꯪꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯣꯏ ꯏꯇꯣꯟꯅ ꯇꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯏꯆꯥ ꯏꯕꯨꯡꯉꯣ ꯅꯇꯣꯟꯕꯨ ꯇꯨꯝꯗꯕ ꯃꯤ ꯍꯧꯗꯣꯟꯒꯦ ꯈꯟꯒꯅꯨ ꯐꯝꯕꯥꯜ ꯃꯤꯇꯥꯕ ꯃꯤ ꯑꯩ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯍꯤꯔꯥꯆꯟꯗ꯭ꯔꯅ ꯃꯤꯆꯦꯟ ꯑꯣꯏꯗꯨꯅ ꯏꯁꯥꯒꯤ ꯅꯥꯠ ꯆꯠꯅꯕꯤꯕꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯗꯨꯕꯨ ꯍꯦꯛ ꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯑꯁꯦ ꯊꯥꯈ꯭ꯔꯁꯅꯨ ꯏꯕꯨꯡꯁꯤꯗ ꯅꯆꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯕꯗꯤ ꯑꯋꯥꯁꯤꯡꯕꯨ ꯂꯩꯄꯥꯛꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯅꯆꯟꯕꯨꯁꯨ ꯂꯥꯟꯗ ꯌꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯖꯒꯦ ꯂꯥꯛꯆꯕꯅꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯑꯉꯝ ꯃꯊꯧꯁꯤꯡ ꯐꯥꯎꯕ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝ ꯊꯥꯗꯣꯛꯑꯒ ꯃꯌꯥꯡꯂꯝꯗ ꯆꯦꯟꯅꯈ꯭ꯔꯕ ब्रेक की मतुंग दा mayam bo amukana taram nokcheri mayam na yengbiri ba khoi gi ipo media na every Wednesday amadi Saturday da mayam gidam ta series na puthokcheri ba crime diaries humpu gani thoi suba episode yengbiri ba singbu break ki matung da taram na amuka han okcheri loina ekhoi gi break ki mamang da pizza ki ba wari sing da gi hints mayam da comments bibi raga ekhoi comments ki khothang da gi feedback ki khothang da gi mayam khana ne na si mayam gyan tamina si mayam awareness pimin la si amadi mayam educate tamina raga manipur da gi crime diaries ki khothang da gi mayam si ekhoi crime si mitigate tawmina bada ekhoi mayam si ekhoi amat to ina pullaga khudong chawda lomina raga crime si mitigate tawmina si haisum thamjaraga ekhoi makha cha tharak pa ekhoi break ki matung si iche da muka sinajage ekhoi break matung gi wari sina ne hojik se sana je arupada sana na khara kapaga pura sungdok tringai dine hoi khangdaba haipet test tawbadaju dum sana manba ai sana dum thakta tairabani kapabanina adumaina sigi sana je arupa thamambagi ne problem jam sauna thoi ko khadak toksin miram ado mawung khak laeba mana likse ahum poreba kanamtana adu do sana na te haiba ngamo pura sana maliko sana khak ni yom boy yomaga aduga ne mana mu koi mamana bi nung mawundong porakpa moje karba tawminaba adai mamana mu moigi mapamda thammuba mapangi mandom ja kaka da ko aduga di sanaje hallo ana haibsida adai di handaba sum hange haraga adai moju sanane dum leibanina adai koi salamina kai thosi masina sahi ani fare ena kai ba salubada di pura arupa oiramaba ko ka oiramaba dai di moje khanare duga adai sana thamba nupiduna amuk ama mangoda thamba iba adu amuk moi paisa je punaraga hajigi sana je thamdo sizinaro aina hallage pirak pajane ba mu mathang oiredana adu haina dana moi je kara yaunare hai mada ko khanna dana ta adu paisa du yamme ba amai tor kan dane hujik se mateng pangbiyon lae ba khoidamu adu kaisu akoina kari tawrudoino ba da moi je tawba yaba tawnarame nainarame adu nungdi yam nungaite ba adu sumaina hek sana arupa thamambagi su yam laeba sla kun gi thamamme tara gi thamamme gaina ne laeba siju yam section ningai ne ba adu jikti mapam gi makura mandom saduna de madi ngangbada loire nangna singadam ne na ade mai nu pana ju noina pam ga tor singo hare mapam na ju noi akoi gi mapam gi tawda puthabna te maugai mabungai na ko noi nu pa ga taw hare madi ngawra seleba ngang ada sida koina lupne na kari tawrodoino ba mi do phara khola ta koina pesa pi on tawru yaba nati ba pesa gi sung be matang ji koina chata banina hoi ba almai yam la e pesa gi je de amana ne mazu koi gi indom sa tu yam nungai te ai ko mioi ba ji yam lai re hen to e pa to e harga tawbudi khara khakta ne ba adu nataba magi na masa je
ꯃꯥꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄꯀꯣ ꯃꯆꯥꯁꯦ ꯌꯥꯝ ꯁꯦꯝꯖꯕ ꯃꯥꯁꯦ ꯑꯗꯨꯒ ꯃꯥꯅ ꯃꯆꯥꯁꯦ ꯊꯕꯛ ꯇꯧꯕ ꯄꯥꯝꯖꯕ ꯂꯥꯏꯔꯤꯛꯁꯨ ꯍꯩꯕ ꯍꯧꯖꯤꯛꯁꯦ ꯃꯆꯥꯁꯦ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯑꯗꯨꯒꯤ ꯊꯥꯕꯩꯅꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯖꯩꯀꯣ ꯑꯗꯨꯒ ꯃꯣꯏꯁꯦ ꯑꯃꯨꯛ ꯃꯆꯥ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯗꯨꯒꯤ ꯄꯩꯁꯥ ꯁꯤꯟꯕ ꯈꯣꯠꯄ ꯇꯧꯔꯒ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯕ ꯐꯥꯎ ꯆꯥꯗꯒꯩ ꯊꯕꯛ ꯃꯆꯥ ꯑꯃꯈꯛ ꯇꯧꯕꯅꯤꯅ ꯃꯥꯅ ꯇꯦꯛ 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 ꯃꯔꯨꯞ ꯊꯝ ꯈꯔ ꯌꯥꯎꯔꯒ ꯃꯆꯥꯅꯨꯄꯥꯁꯦ ꯃꯥꯁꯇꯔ ꯂꯣꯏꯔꯛꯑꯃꯤꯅ ꯍꯌꯦꯡ ꯊꯕꯛ ꯑꯝꯇꯗꯤ ꯇꯧꯍꯟꯒꯦ ꯈꯣꯠꯍꯟꯒꯦ ꯑꯗꯩ ꯃꯆꯥꯅꯨꯄꯥꯗꯨ ꯂꯨꯍꯣꯡꯉꯗꯤ ꯌꯨꯝꯁꯨ ꯁꯥꯗ ꯌꯥꯔꯣꯏ ꯒꯥꯅ ꯑꯗꯨꯝꯕꯩ ꯃꯥꯅ ꯄꯩꯁꯥꯁꯦ ꯌꯥꯝ ꯋꯥꯅ ꯁꯨꯝ ꯇꯦꯛ 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 ꯈꯔ ꯈꯛꯇꯒꯤ ꯃꯥꯅ ꯀꯔꯕꯥꯔ ꯃꯆꯥ ꯇꯧꯔꯒꯅꯦ ꯃꯥꯁꯦ ꯀꯥꯡꯒꯟ ꯌꯣꯟꯕ ꯈꯔ ꯆꯦꯟ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯌꯣꯟꯕ ꯈꯔ ꯆꯦꯟ ꯐꯅꯦꯛ ꯃꯨꯀꯥ ꯁꯨꯠ ꯀꯩꯀꯩ ꯌꯣꯟꯕ ꯈꯔ ꯆꯦꯟ ꯇꯧꯔꯒ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄꯅꯤꯀꯣ ꯃꯥꯏ ꯅꯨꯄꯥꯒꯤ ꯄꯩꯁꯥꯅ ꯃꯌꯨꯝ ꯄꯨꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯕꯗ ꯃꯥꯒꯤꯅ ꯑꯗꯨꯃꯥꯏꯅ ꯈꯔ ꯇꯨꯡꯁꯟꯖꯕ ꯑꯃꯨꯛ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯖꯕ ꯍꯣꯠꯅꯔꯒ ꯇꯦꯛ 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 ꯇꯦꯛꯇꯒꯤ ꯃꯥꯁꯦ ꯂꯥꯛ ꯑꯗꯨꯝ 10 ꯀꯩꯃꯨꯛꯁꯦ ꯄꯥꯏꯖꯔꯦꯕ ꯑꯗꯨꯒ ꯃꯥꯁꯦ ꯅꯨꯄꯤ ꯃꯣꯏꯒ ꯑꯗꯨꯝ ꯂꯣꯏꯅꯔꯤꯕꯅꯤꯀꯣ ꯑꯗ ꯃꯥꯅ ꯀꯩꯅꯣꯁꯦ ꯁꯅꯥ ꯑꯩꯈꯣꯏ ꯕꯤꯁꯀꯦꯠ ꯍꯥꯏꯇꯥꯔꯦꯅꯦ ꯕꯥꯔꯗꯣ ꯑꯃ ꯊꯝꯃꯝꯒꯦꯅ ꯊꯝꯃꯝꯕꯖꯥꯠꯅꯦ ꯑꯍꯥꯟꯕꯗ ꯕꯥꯔꯗꯨꯗ ꯂꯨꯄꯥ ꯂꯥꯛ 4ꯗ ꯊꯝꯃꯝꯕ ꯑꯗꯩ ꯃꯥꯅꯁꯨ ꯆꯦꯛ ꯇꯧꯔꯨꯕꯗ ꯁꯅꯥꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯝꯃꯦꯕ ꯑꯗꯩ ꯑꯃꯨꯛꯁꯨ ꯅꯨꯄꯤꯗꯨꯅ ꯕꯥꯔꯁꯦ ꯍꯟꯈ꯭ꯔꯒ ꯌꯣꯜꯂꯒ ꯏꯕꯥꯅꯤ ꯆꯠꯂꯨꯁꯤ ꯌꯣꯜꯂꯨꯁꯤ ꯑꯗꯨꯒ ꯅꯪꯁꯨ ꯑꯇꯣꯡꯕ ꯈꯥꯏꯕꯤꯔꯒꯦ ꯑꯩ ꯍꯜꯂꯒ ꯄꯨꯕꯗꯤ ꯉꯝꯗ꯭ꯔꯦꯅ ꯆꯠꯃꯤꯟꯅꯔꯨꯔꯒ ꯁꯦꯟꯗꯣꯡꯁꯦ 10,000ꯒ ꯈꯥꯏꯕꯤꯔꯝꯃꯦꯕ ꯈꯨꯗꯛꯇ ꯑꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄꯣꯔꯛꯀꯦꯀꯣ ꯕꯥꯔ ꯑꯩꯈꯣꯏꯗꯤ ꯅꯪꯅꯗꯕꯒꯤ ꯑꯃꯨꯛ ꯊꯝꯗꯣꯔꯛꯄꯅꯤ ꯑꯗꯨꯝ ꯄꯣꯔꯛꯀꯦ ꯑꯗꯨꯒ ꯑꯃꯨꯛ ꯌꯣꯟꯃꯤꯟꯅꯁꯤ ꯑꯗꯨꯒ ꯅꯪꯉꯅ ꯍꯥꯏꯕꯁꯦ ꯃꯥꯁꯨ ꯄꯩꯁꯥꯗꯣ ꯑꯁ ꯐꯔꯦ ꯑꯩꯁꯨ ꯏꯆꯥ ꯀꯩꯅꯣ ꯇꯧꯗꯣꯏꯃꯤꯅ ꯏꯆꯥꯒꯤ ꯊꯕꯛ ꯋꯥꯅꯣꯝꯒꯗꯕꯅꯤꯅ ꯇꯧꯔꯒ ꯇꯧꯕꯗ ꯕꯥꯔ ꯑꯃꯨꯛ ꯄꯨꯔꯛꯑꯦ ꯑꯗꯣ ꯃꯥꯁꯨ ꯑꯍꯥꯟꯕꯗ ꯑꯁꯦꯡꯕ ꯑꯣꯏꯈ꯭ꯔꯕꯅꯤ나 ꯌꯦꯡ ꯆꯠꯇ꯭ꯔꯦꯕ ꯑꯗꯩ ꯃꯊꯪꯗ ꯑꯃꯨꯛꯁꯨ ꯕꯥꯔ ꯑꯃꯒ ꯑꯃꯨꯛ ꯄꯣꯔꯛꯑꯦꯕꯀꯣ ꯑꯅꯤ ꯁꯨꯖꯜꯂꯛꯑꯦ ꯑꯗꯩ ꯍꯟꯗꯛ ꯌꯣꯟꯕꯗ ꯅꯪ ꯑꯗꯨꯝ ꯆꯠꯂꯗꯕꯅꯤꯀꯣ ꯏꯕꯥꯅꯤꯅꯅꯦ ꯑꯗꯩ ꯑꯃꯨꯛ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯕꯥꯔ ꯑꯃꯒ ꯑꯃꯨꯛ ꯄꯣꯔꯛꯑꯦꯕ ꯂꯥꯛ 4 ꯕꯥꯔ 3ꯁꯦ ꯊꯝꯕꯗꯒꯤꯗꯤ ꯅꯨꯄꯤꯁꯦ ꯂꯥꯛꯈꯤꯗ꯭ꯔꯦꯕ ꯅꯪ ꯁꯅꯥꯒꯩꯁꯦ ꯌꯣꯟꯊꯣꯛꯎꯔꯁꯤꯅꯦꯍꯦ ꯍꯥꯏꯅ ꯍꯥꯏ ꯉꯥꯏꯈꯣ ꯈꯔ ꯂꯩꯔꯒ ꯌꯣꯟꯒꯦ ꯁꯅꯥ ꯍꯧꯖꯤꯛ ꯖꯠ ꯇꯥꯡꯈꯠꯂꯛꯏ ꯍꯧꯖꯤꯛ ꯌꯣꯟꯊꯣꯛꯑ ꯄꯥꯝꯃꯨꯏ ꯃꯃꯜ ꯂꯦꯞꯇꯦ ꯁꯅꯥꯒꯤ ꯑꯗꯨꯅ ꯈꯤꯇꯪ ꯀꯥꯍꯟꯈꯤꯒꯦ ꯍꯥꯏꯕꯤ ꯊꯥ 3ꯗꯩ 4 5 ꯁꯨꯝ ꯇꯧꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯩꯗꯤ ꯀꯩꯅꯣꯅꯦ ꯅꯪꯕꯣ ꯅꯠꯇ꯭ꯔ ꯁꯦꯟꯗꯣꯏ ꯊꯤꯗꯣꯛꯎ ꯂꯥꯛꯑꯣ ꯑꯩꯁꯨ ꯁꯤꯅ ꯃꯔꯨꯞ ꯊꯥꯡꯕ ꯍꯨꯜꯂꯤꯃꯤ ꯈꯣꯠꯂꯤꯃꯤ ꯏꯆꯥ ꯅꯨꯄꯥ ꯃꯄꯥꯟ ꯂꯩꯕꯩ ꯄꯩꯁꯥ ꯊꯥꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤ ꯍꯥꯏꯕꯁꯤꯗ ꯌꯥꯗ꯭ꯔꯦꯕ ꯊꯥꯁꯦ 9 ꯐꯥꯖꯤꯜꯂꯛꯑꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯅꯪꯅ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯀꯥꯏꯊꯣꯛꯑꯅꯤꯀꯣ ꯁꯦꯟꯗꯣꯏ ꯊꯤꯗ꯭ꯔꯗꯤ ꯒꯥꯅ ꯃꯥꯁꯨ ꯈꯔ ꯂꯥꯎꯅꯔꯦ ꯆꯍꯤ ꯑꯃꯒ ꯊꯥ ꯑꯃꯅꯤꯃꯨꯛ ꯐꯥꯖꯤꯜꯂꯛꯑꯦꯕ ꯃꯁꯤ ꯀꯥꯏꯊꯣꯛꯑꯒꯦꯗ ꯍꯌꯦꯡ ꯄꯥꯟꯅꯔꯨꯕꯗ ꯑꯃꯨꯛ ꯁꯣꯏ ꯃꯥꯡꯉꯅꯤ ꯍꯥꯏꯐꯦꯠꯇꯪ ꯁꯤꯠꯄꯅ ꯀꯌꯥ ꯁꯤꯠꯂꯤꯅꯣ ꯄꯥꯊꯣꯛꯎꯔꯒꯦꯅ ꯆꯠꯄ ꯀꯥꯟꯗꯗꯤ ꯌꯦꯡꯉꯨꯕꯗꯗꯤ ꯑꯔꯨꯞꯄ ꯂꯣꯏ ꯑꯣꯏꯔꯝꯃꯦ ꯑꯁꯦꯡꯕ ꯑꯣꯏꯔꯝꯗ꯭ꯔꯦꯕ ꯍꯦꯛꯇ ꯃꯥꯁꯦ ꯉꯥꯎꯕꯅꯦ ꯋꯥꯈꯜꯁꯦ ꯍꯦꯛꯇ ꯑꯗꯨꯒꯗꯤ ꯆꯠꯂꯦ ꯊꯧꯔꯦ ꯈꯠꯅꯔꯦ ꯃꯣꯏꯁꯦ ꯂꯥꯎꯅꯔꯦ ꯃꯇꯝꯁꯦ ꯊꯥꯔꯦ ꯑꯁꯣꯝꯗꯁꯨ ꯅꯨꯄꯤꯗꯨꯁꯨ ꯀꯔꯕꯥꯔ ꯄꯨꯊꯔꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯕ ꯑꯗꯩꯗꯤ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏ ꯃꯁꯦꯟ ꯃꯥꯟꯅꯔꯒ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯑ ꯊꯝꯗꯣꯛꯑꯒ ꯃꯣꯏꯁꯦ ꯑꯃꯨꯛ ꯀꯔꯕꯥꯔꯁꯦ ꯑꯃꯃꯨꯛ ꯇꯧ ꯑꯗꯨ ꯇꯧꯔꯒ ꯍꯌꯦꯡ ꯑꯗꯨꯝ ꯍꯟꯁꯤ ꯀꯥꯟꯅꯗꯤ ꯈꯟꯕ ꯑꯔꯨꯞꯄꯗꯨꯅ ꯁꯅꯥꯗꯣ ꯂꯩꯇꯕꯅꯤꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯑꯔꯨꯞꯄꯗꯣ ꯊꯝꯃꯒ ꯑꯃꯨꯛ ꯍꯟꯁꯤ ꯈꯜꯂ ꯃꯣꯏꯒꯤ ꯀꯔꯕꯥꯔꯗꯨꯗꯤ ꯃꯣꯏꯅ ꯆꯦꯟꯒꯦ ꯇꯧꯔꯨꯕꯗ ꯃꯥꯡꯉꯕ ꯖꯥꯠꯅꯦꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅ ꯆꯍꯤ 4 ꯐꯥꯔꯒ ꯍꯧꯖꯤꯛꯁꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯔꯨꯞꯄ ꯕꯥꯔꯗꯣ ꯇꯥ ꯂꯩꯔꯦꯕ ꯄꯩꯁꯥꯗꯤ ꯂꯥꯛ 13 ꯆꯍꯤ 4 ꯂꯥꯛ 13ꯒꯤ ꯏꯟꯇꯔꯦꯁꯁꯦ ꯀꯌꯥꯝ ꯌꯥꯝꯃꯦ ꯏꯟꯇꯔꯦꯁꯇ ꯅꯠꯇꯦ ꯁꯦꯔꯞꯇꯨꯁꯨ ꯃꯥꯡꯉꯦ ꯃꯥꯗꯤ ꯄꯨꯔꯥ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯔꯦꯕ ꯋꯥꯅ ꯇꯨꯡꯁꯤꯟꯖꯔꯛꯄꯅꯤꯅ ꯑꯗꯨ ꯃꯆꯥꯅꯨꯄꯥꯗꯣ ꯊꯕꯛ ꯇꯧꯅꯕꯅ ꯍꯣꯠꯅꯖꯔꯒ ꯃꯆꯥꯅꯨꯄꯥꯗꯣ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏ ꯂꯩꯔꯦꯕꯀꯣ ꯑꯗꯨꯅ ꯃꯥꯏ ꯋꯥꯔꯤ ꯂꯤꯕ ꯂꯥꯛꯑꯝꯃꯤꯅꯦꯕ ꯁꯤꯁꯦ ꯉꯝꯒꯗ꯭ꯔꯥꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥꯒꯤ ꯀꯩꯁꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯝꯃꯣꯏ ꯅꯨꯄꯤꯗꯨꯁꯨ ꯍꯧꯖꯤꯛ ꯈꯥꯏꯅꯔꯦ ꯃꯌꯨꯝꯗꯁꯨ ꯂꯩꯇꯦ ꯍꯥꯏꯌꯦꯕ ꯑꯗꯨ ꯀꯗꯥꯏꯗ ꯊꯤꯔꯨꯗꯣꯏꯅꯣꯕ ꯑꯗꯨꯒ ꯃꯥꯗꯤ ꯋꯥꯈꯜꯁꯨ ꯂꯩꯃ ꯑꯣꯏꯍꯧꯔꯦꯕ ꯑꯗꯨꯅ ꯄꯩꯁꯥ ꯁꯥꯟꯅꯕꯁꯤꯗ ꯏꯁꯥꯐꯧ ꯏꯔꯟ ꯃꯥꯡꯕꯗꯩ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯏꯁꯥꯐꯧ ꯃꯥꯡꯈꯠꯅꯔꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯑꯃ ꯍꯧꯖꯤꯛꯁꯦ ꯃꯊꯧ ꯇꯥꯔꯦꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯑꯗꯨ ꯄꯩꯁꯥ ꯁꯥꯟꯅꯕꯁꯤꯗ ꯑꯗꯨ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯊꯪꯗꯅ ꯁꯤꯁꯦ ꯌꯥꯝ ꯅꯥꯇꯩ ꯆꯥꯗꯕ ꯊꯧꯗꯣꯛ ꯑꯃꯈꯛꯇꯅꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅꯅꯦ ꯁꯤꯅꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯊꯕꯛ ꯇꯧꯋꯦ ꯑꯗꯨꯒ ꯃꯣꯏꯅꯤꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯝꯃꯦꯕ ꯑꯗꯨꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯁꯦ ꯃꯥꯁꯦ ꯊꯕꯛ ꯃꯐꯝꯗ ꯑꯃꯨꯛ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯕ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯈꯔ ꯃꯥꯁꯦ ꯅꯥꯇꯩ ꯆꯥꯗꯦꯕ ꯅꯨꯄꯤꯁꯦ ꯀꯣꯏꯔꯒꯅꯦ ꯃꯥꯁꯦ ꯌꯥꯝ ꯐꯖꯗꯦꯕ ꯑꯩ ꯑꯗꯨꯝ ꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯅꯨꯄꯤꯁꯤꯡꯅ ꯑꯗꯨꯝ ꯋꯥꯔꯤ ꯂꯤꯕꯗ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯅꯨꯄꯤ ꯀꯣꯏꯕ ꯅꯨꯄꯥꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯃꯤꯟꯅꯔꯒꯅꯦ ꯑꯗꯨꯝ
ꯅꯨꯄꯤꯁꯦ ꯀꯣꯏ ꯈꯪꯉꯦ ꯃꯥꯏ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏꯕꯁꯤꯃꯛꯇꯕꯨ ꯅꯨꯄꯤꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯗꯕ ꯊꯃꯣꯏ ꯁꯣꯛꯄꯅꯦꯕ ꯋꯥꯔꯤꯁꯦ ꯂꯣꯟꯅ ꯁꯥꯔꯝꯕꯗꯒꯤ ꯉꯝꯃꯛꯇꯕ ꯑꯗꯨꯝ ꯐꯣꯡꯅ ꯁꯥꯒꯠꯂꯛꯄ ꯑꯗꯩ ꯅꯊꯧꯔ ꯀꯩ ꯂꯩ ꯅꯪ ꯂꯩꯅꯤꯡꯉ ꯂꯩꯌꯨ ꯆꯠꯅꯤꯡꯉ ꯆꯠꯈꯣ ꯍꯥꯏꯕ ꯑꯗꯩ ꯃꯥꯅ ꯍꯦꯛ ꯃꯣꯏ ꯁꯨꯝ ꯏꯀꯥꯏ ꯍꯪꯒꯣꯏꯗꯅ ꯍꯥꯏꯔꯕꯗꯀꯣ ꯁꯤꯁꯦ ꯍꯥꯏꯗ ꯌꯥꯗꯗꯅ ꯑꯩꯁꯦ ꯍꯥꯏꯔꯛꯑꯕꯅꯦꯕ ꯃꯣꯏ ꯑꯗꯨꯝ ꯌꯨꯝꯕꯥ ꯃꯔꯤ ꯊꯝꯅꯕ ꯃꯇꯝꯗ ꯃꯥꯒꯤꯅ ꯍꯦꯟꯅ ꯐꯖꯩ ꯑꯗꯨ ꯑꯗꯥꯅ ꯁꯨꯝꯕꯁꯦ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯃꯥꯁꯦꯀꯣ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯌꯦꯡꯉꯨꯅꯦ ꯇꯨ ꯅꯪꯁꯨ ꯌꯦꯡꯉꯨꯅꯦ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯑꯗꯨ ꯑꯗꯥꯅ ꯚꯤꯗꯤꯑꯣꯒꯁꯦ ꯐꯣꯇꯣꯒꯁꯦ ꯄꯨꯊꯣꯛꯑꯒ ꯌꯦꯡꯍꯟꯕꯤ ꯃꯥꯏ ꯅꯨꯄꯤꯁꯤꯗ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯃꯔꯤ ꯊꯝꯅꯔꯨꯕꯗꯣ ꯁꯤꯐꯧꯗꯅꯦ ꯃꯆꯥ ꯂꯩꯔꯕꯅꯤꯅ ꯈꯥꯏꯅꯕꯗꯣ ꯃꯤ ꯃꯥꯡꯗ ꯍꯟꯕ ꯏꯀꯥꯏꯕꯩ ꯈꯥꯡꯖꯩꯕ ꯅꯨꯄꯤꯈꯩꯅꯀꯣ ꯑꯗꯣ ꯅꯨꯄꯤꯗꯨꯅꯗꯤ ꯇꯨ ꯑꯩꯒ ꯅꯨꯄꯥ ꯑꯃꯒ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯨꯕꯒꯤꯅꯗꯤ ꯚꯤꯗꯤꯑꯣ ꯄꯨꯊꯣꯛꯎꯔꯗꯤ ꯃꯉꯛ ꯀꯛꯀꯦ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯊꯛꯇꯅ ꯆꯥꯗꯅ ꯃꯥꯁꯦ ꯅꯨꯄꯤ ꯀꯣꯏꯔꯒ ꯉꯥꯎꯁꯟꯅꯗꯅ ꯃꯥꯏꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯗ ꯍꯤꯡꯉꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯜꯂꯛꯑꯒꯅ ꯅꯨꯄꯤꯁꯤꯗꯅꯦ ꯅꯩꯕꯅꯦꯕ ꯃꯥꯅ ꯍꯦꯟꯅ ꯐꯖꯩ ꯃꯁꯛ ꯃꯥꯏ ꯃꯈꯨꯠ ꯃꯁꯥꯅ ꯍꯦꯟꯅ ꯐꯖꯩ ꯃꯥꯏ ꯃꯉꯛꯅ ꯍꯦꯟꯅ ꯉꯧꯏ ꯀꯦꯕ ꯃꯥꯅ ꯍꯦꯟꯅ ꯍꯩ ꯇꯧꯔꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯅꯩꯕꯤꯅꯦꯕ ꯑꯗꯩ ꯅꯨꯄꯥꯗ ꯃꯤꯗꯤ ꯑꯣꯏꯅꯕ ꯍꯩ ꯅꯪꯗꯤ ꯍꯩꯇꯦ ꯍꯥꯏꯕꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯥꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯁꯦ ꯄꯨꯊꯣꯛꯑꯒ ꯑꯗꯨꯝ ꯅꯩꯕ ꯑꯗꯩꯗ ꯐꯨꯕꯤ ꯃꯥꯅ ꯍꯥꯏꯕꯁꯦ ꯌꯥꯗ꯭ꯔꯒꯅ ꯐꯨꯕꯤ ꯌꯥꯝ ꯅꯥꯇꯩ ꯆꯥꯗꯕ ꯍꯥꯏꯕꯀꯣ ꯃꯥꯅ ꯑꯗꯨꯝꯕꯁꯦ ꯃꯥꯏ ꯃꯅꯤꯡ ꯊꯨꯡꯍꯟꯗ꯭ꯔꯒꯅ ꯐꯨꯕꯤ ꯑꯗꯩ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯣꯏꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯃꯥꯅ ꯑꯄꯥꯝꯕ ꯃꯇꯝꯗ ꯎꯅꯕꯗꯤ ꯐꯪꯗꯕꯅꯤ나 ꯃꯥꯒꯤ ꯅꯨꯄꯤꯁꯤꯗ ꯑꯄꯥꯝꯕꯁꯦ ꯍꯥꯏꯕꯗ ꯅꯥꯇꯩ ꯆꯥꯗ꯭ꯔꯕꯅꯤꯅ ꯅꯨꯄꯤꯁꯤꯅꯗꯤ ꯌꯥꯗ꯭ꯔꯦꯗꯅ ꯑꯗꯨꯝꯕꯒꯤ ꯉꯪꯅꯕꯤ ꯅꯩꯅꯕꯤ ꯑꯗ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯤꯁꯥꯡꯁꯤꯠꯅ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯃꯥꯁꯦ ꯑꯗꯨꯝ ꯅꯨꯄꯥꯁꯦ ꯆꯠꯈ꯭ꯔꯒ ꯃꯪꯉ ꯅꯨꯄꯤꯁꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯅ ꯃꯥꯁꯦ ꯋꯥꯈꯜꯁꯨ ꯏꯁꯣꯟ ꯁꯣꯟꯊꯔꯦ ꯃꯀꯣꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯩ ꯑꯃꯨꯛ ꯃꯥꯏ ꯊꯣꯡꯐꯝ ꯊꯣꯛꯄ ꯈꯔ ꯊꯣꯡꯉꯒ ꯊꯥꯛꯑꯒ ꯃꯆꯥꯈꯩ ꯁ꯭ꯀꯨꯜ ꯆꯠꯍꯜꯂ ꯃꯥꯁꯨ ꯄꯪꯇꯨꯝꯗ ꯇꯨꯝꯃꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯇꯨꯝꯕꯁꯦ ꯌꯥꯗꯗꯅ ꯃꯥꯁꯦ ꯇꯨꯝꯅꯕꯩ ꯒꯨꯂꯤ ꯆꯥꯈꯠꯂꯛꯑꯦ ꯅꯨꯄꯤꯁꯦꯀꯣ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦꯕ ꯌꯥꯝ ꯅꯥꯇꯩ ꯆꯥꯗꯕ ꯋꯥ ꯑꯃ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯇꯧꯕꯤꯒꯅꯨ ꯅꯨꯄꯤ ꯀꯣꯏꯕ ꯈꯣꯠꯄ ꯑꯩꯉꯣꯟꯗ ꯅꯩꯕꯁꯦ ꯇꯧꯕꯤꯒꯅꯨꯅ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯂꯩꯃꯤꯟꯅꯧ ꯑꯩ ꯌꯦꯡꯒꯦ ꯑꯗꯨ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯑꯗꯨꯏꯗꯤ ꯑꯩ ꯀꯣꯏꯔꯔꯣꯏꯒꯦ ꯍꯥꯏꯕ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯔꯤꯁꯤꯕꯣꯅ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣꯅ ꯅꯪꯒꯤꯗꯨꯕꯨ ꯁꯨꯝ ꯄꯪꯉꯥꯡ ꯉꯥꯡꯉꯤꯔ ꯀꯔꯤꯅꯣ ꯅꯠꯇꯦ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯑꯩ ꯀꯔꯤꯝ ꯍꯥꯏꯔꯣꯏ ꯑꯗꯨꯝ ꯍꯣꯇꯦꯜ ꯑꯃꯗ ꯆꯠꯁꯤ ꯑꯗꯨꯒ ꯅꯕꯥꯅꯤ ꯂꯩꯃꯤꯟꯅꯧ ꯑꯩ ꯑꯗꯨꯝ ꯌꯦꯡꯒꯦ ꯁꯤꯅꯦꯕ ꯃꯥꯅ ꯍꯥꯏꯁꯦ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯀꯔꯤꯅꯣꯅꯦꯅ ꯑꯉꯥꯎꯕꯗꯧꯅꯀꯣ ꯑꯗꯩꯗꯤ ꯁꯤꯁꯦ ꯑꯃꯨꯛ ꯑꯅꯤꯗ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯂꯤꯁꯥꯡꯁꯤꯅ ꯆꯍꯤ ꯑꯃꯅꯤꯁꯦ ꯑꯗꯨꯝ ꯍꯥꯏꯔ ꯂꯥꯛꯑꯕ ꯌꯨ ꯉꯥꯎꯗ꯭ꯔꯁꯨ ꯍꯥꯏꯕ ꯉꯥꯎꯔꯀꯥꯟꯗꯁꯨ ꯍꯥꯏꯕ ꯅꯣꯡꯉꯥꯜꯂꯒ ꯃꯥꯅꯅꯦ ꯅꯪꯅ ꯉꯔꯥꯡ ꯍꯥꯏꯔꯤꯗꯨꯕꯨ ꯍꯪꯉꯨꯔꯁꯨꯀꯣ ꯑꯁꯦꯡꯕꯩꯅꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯦꯛ ꯍꯥꯏꯕ ꯑꯩꯁꯨ ꯃꯌꯥꯝ ꯂꯩꯃꯤꯟꯅꯩꯅ ꯅꯨꯄꯤ ꯌꯥꯝꯃꯦ ꯑꯩꯗꯤ ꯂꯩꯃꯤꯟꯅꯩꯁꯦ ꯅꯪ ꯌꯦꯡꯅꯤꯡꯉꯁꯨ ꯆꯠꯎꯁꯤ ꯍꯦꯛꯇ ꯍꯥꯏꯕ ꯚꯤꯗꯤꯑꯣꯕꯨ ꯑꯩꯗꯤ ꯌꯦꯡꯍꯜꯂꯤꯗꯨꯗꯤ ꯑꯁꯦꯡꯕ ꯌꯦꯡꯒꯦꯁꯨ ꯌꯦꯡꯖꯧ ꯁꯤꯔ ꯂꯣꯏꯔꯦ ꯃꯩ ꯊꯥꯗꯣꯛꯑꯒ ꯆꯥꯛꯈ꯭ꯔꯗꯕ ꯍꯛꯆꯥꯡꯅꯤ ꯁꯤꯕꯨ ꯀꯩ ꯀꯥꯏꯒꯦ ꯍꯤꯡꯉꯤꯉꯩꯗ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯆꯧ ꯀꯣꯏꯖꯧ ꯍꯦꯛꯇ ꯍꯥꯏꯕ ꯀꯔꯤꯅꯣ ꯃꯥꯅ ꯉꯥꯡꯉꯤꯕ ꯋꯥꯁꯦꯅ ꯃꯥꯁꯦ ꯈꯜꯂꯦꯕ ꯑꯗꯩ ꯑꯃꯨꯛ ꯅꯪꯅ ꯑꯩ ꯗꯥꯏꯔꯦꯛ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯅꯝꯃꯛꯑꯣ ꯍꯥꯏꯕ ꯑꯗꯨꯒ ꯑꯩ ꯌꯦꯡꯒꯦ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯕ ꯅꯪꯅꯒ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯅꯪꯒ ꯀꯦꯅꯕ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦꯅ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯥꯅ ꯑꯩꯗꯤ ꯅꯨꯄꯥꯁꯨ ꯀꯣꯏꯗꯦ ꯑꯩꯗꯤ ꯑꯗꯣ ꯃꯤ ꯑꯃꯗ ꯍꯦꯛꯇ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯨ ꯌꯥꯒꯗ꯭ꯔꯥꯅ ꯅꯪ ꯍꯥꯟꯅ ꯀꯣꯏꯅꯔꯝꯕ ꯅꯨꯄꯥꯈꯩꯗꯣ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯣ ꯑꯗꯨꯝ ꯌꯥꯔꯛꯑꯗꯝꯃꯤ ꯑꯩꯁꯨ ꯍꯥꯟꯅ ꯀꯣꯏꯅꯔꯝꯕ ꯅꯨꯄꯤꯈꯩꯁꯦ ꯃꯦꯁꯦꯖ ꯊꯥꯖꯤꯟꯕꯗ ꯍꯜꯂꯛꯑꯒ ꯅꯦ ꯑꯩꯅ ꯀꯣꯏꯔꯤꯁꯦ ꯑꯅꯧꯕꯁꯨ ꯌꯥꯎꯏ ꯑꯗꯣ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯊꯥꯖꯤꯜꯂꯨ ꯀꯥꯟꯗ ꯑꯗꯨꯕꯨ ꯍꯦꯛ ꯃꯥꯅ ꯇꯥꯛꯄ ꯑꯗꯩ ꯑꯩ ꯇꯜꯂꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯅꯪ ꯍꯥꯟꯅ ꯀꯣꯏꯅꯔꯝꯕ ꯅꯨꯄꯥꯗꯣ ꯐꯦꯁꯕꯨꯛꯇ ꯄꯨꯊꯣꯔꯛꯑꯣ ꯑꯩ ꯃꯦꯁꯦꯟꯖꯔꯗ ꯊꯥꯕꯤꯒꯦ ꯑꯗꯨꯒ ꯑꯩꯅ ꯂꯣꯏ ꯊꯥꯒꯦ ꯑꯩꯅ ꯂꯣꯏ ꯅꯪ ꯁꯥꯒꯦ ꯀꯥꯏꯅꯀꯣ ꯑꯋꯣꯏꯕꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯇꯛꯁꯜꯂꯛꯄ ꯊꯑꯣꯏꯅ ꯑꯗꯣ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯗꯅ ꯏꯆꯦ ꯁꯤꯕꯨ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅ ꯃꯥꯁꯦ ꯇꯥꯟꯅꯔꯛꯏꯅꯦꯕ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯅꯪ ꯅꯣꯡꯃ ꯈꯟꯅꯔꯦ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯝꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯅꯪ ꯍꯣꯝꯗ ꯂꯥꯛꯑꯦꯅ ꯀꯧꯒꯦ ꯑꯗꯨꯒ ꯐꯖꯅ ꯉꯥꯡꯅꯁꯤ ꯑꯗꯨꯏ ꯃꯀꯣꯛ ꯈꯨꯆꯥꯛꯇꯨꯗꯤ ꯑꯩ ꯑꯝꯇ ꯊꯦꯡꯅꯗ꯭ꯔꯤ ꯂꯥꯛꯑꯣ ꯅꯪꯑꯅ ꯑꯩꯅ ꯍꯥꯏꯈꯤꯕ ꯁꯤꯅꯤ ꯃꯈꯜ ꯃꯈꯜꯒꯤ ꯀꯩꯅꯣꯅꯤ ꯊꯦꯡꯅꯔꯤꯁꯦ ꯑꯗꯒꯤ ꯁꯤꯒꯤ ꯏꯕꯦꯝꯃꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯆꯥ ꯑꯃꯅ ꯄꯣꯔꯒꯅꯦ ꯃꯆꯥ ꯑꯃꯅ ꯃꯈꯨꯠ ꯁꯝꯃꯒ ꯊꯦꯡꯉꯦ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄꯁꯦ ꯄꯨꯡ 10:30 ꯑꯗꯨꯋꯥꯏꯗꯅꯦ ꯅꯤꯡꯊꯝꯊꯥꯁꯤꯗ ꯏꯪꯈ꯭ꯔꯕꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯆꯥꯈꯩꯗꯨꯁꯨ ꯊꯛ ꯅꯤꯛꯑꯦ ꯍꯥꯏꯌꯦ ꯀꯣꯏꯆꯠ ꯁꯥꯟꯅꯔꯤ ꯍꯥꯏꯌꯦ ꯊꯣꯡꯒꯥꯟꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯆꯠꯂꯣ ꯅꯄꯥꯝ ꯆꯠꯈ꯭ꯔꯣꯁꯤꯅ ꯇꯥꯟꯕꯗ ꯃꯥꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯌꯨꯁꯦ ꯊꯛ ꯍꯜꯂꯛꯑꯒ ꯃꯥꯅ ꯐꯤ ꯁꯥꯔꯒꯅꯦ
ꯃꯣꯏ ꯏꯃꯨꯡꯒꯤ ꯆꯥꯕ ꯈꯣꯠꯄꯁꯨ ꯂꯣꯏ ꯇꯧꯖꯔꯕꯅꯦ ꯅꯨꯄꯥꯁꯤꯗꯒꯤ ꯃꯥ ꯂꯨꯄꯥ ꯑꯃꯐꯥꯎ ꯍꯦꯛ ꯂꯨꯍꯣꯡꯕꯗꯩ ꯂꯧꯗ꯭ꯔꯤꯌꯦ ꯄꯩꯁꯥꯁꯦ ꯂꯩꯇꯦꯗ ꯍꯥꯏꯕ ꯑꯗꯨ ꯃꯥꯅ ꯁꯤ ꯅꯨꯄꯥꯁꯤꯗꯤ ꯑꯣꯏꯔꯔꯣꯏꯅ ꯃꯆꯥ ꯌꯥꯎꯗ꯭ꯔꯤꯉꯩ ꯐꯤ ꯁꯥꯖꯔꯦ ꯍꯥꯏꯕ ꯑꯗꯨꯒ ꯃꯥꯅ ꯄꯣꯠꯌꯦꯡ ꯆꯥꯌꯦꯡ ꯂꯣꯏ ꯇꯧꯋꯦ ꯑꯗꯨꯃꯥꯏꯅ ꯊꯣꯡꯁꯦ ꯍꯦꯛ ꯂꯣꯟꯁꯤꯟꯕꯁꯦ ꯑꯗꯨꯝ ꯁꯤꯁꯦ ꯇꯣꯏꯔꯕꯅꯦ ꯑꯗꯩꯗꯤ ꯅꯨꯃꯤꯠꯁꯤꯁꯨ ꯃꯥ ꯑꯗꯨꯃꯥꯏꯅ ꯐꯨꯒꯩ ꯐꯨꯔꯒ ꯅꯃꯥꯏ ꯏꯀꯥꯏ ꯈꯪꯗꯕ ꯃꯤꯅ ꯆꯠꯂꯣ ꯍꯥꯏꯔ ꯆꯠꯇꯕ ꯅꯪ ꯀꯌꯥꯝ ꯂꯩꯅꯤꯡꯉꯤ ꯁꯤꯗ ꯍꯥꯏꯅ ꯇꯧꯔꯒꯅꯦ ꯇꯥꯟꯊꯣꯔꯛꯑꯦ ꯑꯩꯁꯦ ꯃꯄꯥꯟꯗ ꯂꯩ ꯍꯥꯏꯌꯦꯕ ꯑꯗꯨ ꯑꯩꯅ ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯔꯝ ꯀꯥꯟ ꯍꯟꯖꯟꯗꯣꯏꯕ ꯍꯥꯏꯌꯦꯕ ꯑꯗꯣ ꯅꯣꯡꯉꯥꯜꯂꯀꯥꯟ ꯆꯪꯗꯣꯏꯅꯦ ꯀꯩꯅꯣ ꯏꯕꯦꯝꯃ ꯀꯥꯂꯦꯟ ꯂꯣꯏꯗꯤ ꯐꯩ ꯅꯤꯡꯊꯝꯊꯥ ꯏꯪꯈ꯭ꯔꯕꯁꯤꯗꯕꯨ ꯑꯉꯥꯡꯈꯩꯗꯨꯒ ꯅꯪꯕꯨ ꯑꯗꯨꯗꯤ ꯏꯕꯦꯝꯃ ꯆꯞ ꯆꯥꯅ ꯉꯥꯡꯅ ꯊꯣꯛꯁꯤ ꯅꯪ ꯂꯥꯛꯑꯣ ꯍꯥꯏꯈꯤꯕ ꯑꯩꯅꯀꯣ ꯑꯗꯨꯃꯥꯏꯅꯅꯤ ꯁꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ ꯌꯦꯡꯉꯣ ꯑꯗꯨꯒ ꯁꯥꯊꯤꯕ ꯃꯌꯥꯝꯁꯦ ꯁꯨꯝꯕꯁꯦ ꯌꯥꯝ ꯂꯩꯕ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯒꯗꯤ ꯉꯜꯂꯤꯉꯩ ꯃꯇꯝ ꯃꯥꯅ ꯄꯩꯁꯥ ꯈꯔ ꯊꯣꯛꯇ꯭ꯔꯤꯉꯩꯁꯦ ꯅꯨꯄꯥꯁꯦ ꯄꯩꯁꯥ ꯍꯦꯛ ꯅꯤꯔꯨꯕꯗ ꯄꯩꯁꯥ ꯊꯥꯏ ꯄꯩꯁꯥ ꯂꯣꯏ ꯂꯣꯏꯁꯜꯂꯦ ꯉꯍꯥꯟꯒꯤ ꯄꯩꯁꯥꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯅꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯩ ꯃꯅꯦꯝꯕꯣꯛꯅꯒꯁꯦ ꯉꯝꯗ꯭ꯔꯦ ꯃꯤꯔꯦꯝ ꯊꯛꯑꯦ ꯐꯝ ꯆꯥꯔꯒ ꯂꯩ ꯆꯥꯛ ꯑꯃꯨꯟꯕ ꯄꯨꯊꯣꯔꯛꯄ ꯉꯥꯏꯔꯒ ꯂꯩ ꯋꯥꯏ ꯇꯩꯕ ꯋꯥꯏ ꯁꯤꯠꯄ ꯆꯥꯛ ꯈꯔ ꯊꯣꯡꯉꯒ ꯌꯥꯔꯗ꯭ꯔꯥ ꯑꯗꯨ ꯀꯥꯏꯅ ꯃꯅꯦꯝꯕꯣꯛꯁꯤꯅ ꯏꯁꯧꯒ ꯂꯥꯡꯕꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣ ꯃꯥꯏ ꯃꯀꯨꯕꯣꯛꯇꯨꯅ ꯉꯥꯡꯉꯦꯗꯅ ꯃꯅꯦꯝꯕꯣꯛꯇ ꯃꯧꯁꯤꯅ ꯀꯔꯤ ꯁꯨꯔꯨꯗꯣꯔꯤ ꯃꯁꯥꯁꯨ ꯋꯥꯏ ꯁꯪꯗ꯭ꯔꯦ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯑꯩꯈꯣꯏ ꯏꯆꯥ ꯏꯃꯧꯕꯨ ꯑꯩꯈꯣꯏꯅ ꯊꯥꯛꯇꯅ ꯀꯅꯥ ꯊꯥꯛꯇꯣꯏꯅꯣꯅ ꯅꯪ ꯂꯧꯁꯜꯂꯣ ꯍꯦꯛꯇ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯃꯅꯦꯝꯕꯣꯛꯁꯨ ꯃꯀꯨꯕꯣꯛꯁꯨ ꯈꯠꯅꯕ ꯑꯗꯨꯃꯥꯏꯅꯅꯦ ꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩꯅ ꯅꯪ ꯅꯨꯡꯉꯥꯏꯇꯦ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯃꯤꯕꯨ ꯑꯗꯨꯃꯥꯏꯅ ꯍꯤꯡꯕ ꯍꯧꯅꯗꯦꯅ ꯑꯩ ꯍꯥꯏꯈꯤꯕꯀꯣ ꯑꯗꯩ ꯅꯨꯄꯤꯁꯤꯡꯁꯤꯅ ꯇꯧꯔꯤꯁꯦ ꯃꯌꯨꯝꯗ ꯃꯁꯥꯅꯅꯦ ꯑꯗꯨꯝ ꯄꯨꯔോ ꯆꯥꯖꯕ ꯅꯨꯄꯥꯅꯁꯨ ꯑꯣꯠꯄ ꯑꯗꯣ ꯊꯥꯗꯣꯛꯑꯝꯃꯒ ꯍꯦꯛ ꯂꯥꯛꯑꯦ ꯅꯨꯄꯥ ꯌꯥꯎꯗꯅ ꯍꯤꯡꯕꯗ ꯏꯁꯣꯟ ꯁꯣꯟꯊꯕ ꯑꯩꯁꯨ ꯅꯨꯄꯥ ꯂꯩꯇ꯭ꯔꯦꯀꯣ ꯃꯤꯅ ꯎꯁꯤꯜꯂꯛꯑꯔꯣꯏꯀꯣ ꯑꯗꯩ ꯃꯤꯅꯒꯁꯦ ꯁꯣꯔꯣꯛ ꯆꯠꯂ ꯌꯦꯡꯉꯛꯑꯕꯣꯏꯗ ꯅꯤꯡꯕ ꯃꯥꯁꯦ ꯈꯥꯏꯅꯔꯕꯅꯤ ꯑꯅ ꯍꯥꯏꯅꯔꯝꯃꯗ꯭ꯔꯥ ꯑꯗꯩ ꯑꯩꯁꯨ ꯎꯁꯤꯠꯄꯤꯔꯛꯑꯔꯣꯏꯀꯣ ꯃꯤꯅ ꯀꯥꯏꯅ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯌꯨꯝ ꯑꯣꯏꯅ ꯄꯥꯟꯗ꯭ꯔꯕ ꯄꯨꯟꯁꯤꯁꯦ ꯄꯨꯟꯁꯤ ꯑꯣꯏꯅ ꯍꯤꯡꯗ꯭ꯔꯕ ꯑꯗꯩ ꯅꯨꯄꯤꯗꯣ ꯆꯠꯈ꯭ꯔꯦ ꯃꯥꯏ ꯅꯨꯄꯤꯗꯣ ꯂꯩꯀꯥꯏꯅ ꯍꯥꯏꯅꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯗꯩ ꯀꯗꯥꯏꯗ ꯑꯩ ꯂꯩꯔꯨꯅꯤ ꯏꯆꯥꯈꯩꯁꯤꯒ ꯑꯩꯅ ꯏꯄꯥꯝꯗꯁꯨ ꯇꯜꯂꯤ ꯀꯥꯏꯅ ꯁꯨꯃꯥꯏꯅꯅꯦ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟ ꯊꯣꯛꯄ ꯉꯝꯗꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯦꯟꯖꯈ꯭ꯔꯖꯅꯣꯅ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯂꯦꯟꯕ ꯌꯥꯝ ꯌꯥꯎꯔꯤꯀꯣ ꯁꯨꯃꯥꯏꯅ ꯈꯪꯐꯝ ꯈꯪꯗꯅ ꯑꯗꯩ ꯑꯃꯅ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯍꯟꯗꯛꯅꯦ ꯑꯩꯅ ꯌꯥꯝ ꯊꯥꯒꯠꯄ ꯀꯩꯅꯣ ꯑꯃꯈꯛ ꯌꯥꯎꯔꯦ ꯅꯨꯄꯥ ꯑꯃꯈꯛ ꯀꯣ ꯃꯥꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯐꯣꯟꯁꯦ ꯇꯧꯔꯛꯑꯦ ꯁꯤꯒꯨꯝꯕ ꯑꯉꯥꯡꯁꯤꯡ ꯅꯨꯄꯥꯁꯦ ꯑꯦꯋꯥꯔꯗ ꯄꯤꯕ ꯌꯥꯏ ꯏꯆꯦ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯏꯆꯦꯒꯤ ꯍꯣꯝꯗ ꯊꯝꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯔꯛꯑꯦ ꯑꯗ ꯄꯩꯁꯥ ꯀꯌꯥ ꯂꯧꯏ ꯊꯥꯒꯤ ꯍꯥꯏ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯁꯤꯗꯤ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯋꯥꯔꯦ ꯅꯥꯔꯦꯅ ꯂꯩꯐꯝꯅꯤ ꯑꯗꯨꯅ ꯀꯩꯗꯧꯕꯩ ꯄꯩꯁꯥ ꯂꯧꯗꯣꯏꯅꯣ ꯊꯝꯃꯨ ꯑꯗꯣ ꯀꯔꯤꯒꯤꯅꯣꯅꯦ ꯊꯝꯗꯣꯏꯕꯣ ꯍꯪꯉꯦꯕ ꯑꯩꯅꯀꯣ ꯁꯤꯗꯤ ꯃꯥꯏ ꯅꯨꯄꯥꯒ ꯈꯠꯅꯔꯦ ꯈꯣꯠꯂꯦ ꯃꯥꯏ ꯅꯨꯄꯥꯅ ꯑꯣꯠꯂꯦ ꯍꯥꯏꯔ ꯂꯥꯛꯄꯅꯦ ꯑꯗꯣ ꯅꯪꯅ ꯑꯣꯏꯅ ꯍꯥꯏꯔꯛꯏꯁꯤ ꯀꯔꯤꯒꯤꯅꯣꯅ ꯑꯩꯅ ꯍꯥꯏꯌꯦꯕ ꯑꯗ ꯃꯥꯅ ꯍꯥꯏꯔꯛꯑꯦꯕ ꯏꯆꯦ ꯃꯥꯁꯦ ꯃꯀꯣꯛꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯨꯝ ꯏꯃꯨꯡ ꯃꯅꯨꯡ ꯀꯩ ꯂꯩꯃꯤꯟꯅꯕꯗ ꯃꯉꯣꯟꯗ ꯐꯖꯅ ꯇꯧꯕꯤꯗꯕ ꯑꯗꯨꯝꯕꯗꯒꯤ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯀꯣꯛꯁꯦ ꯑꯗꯨꯅ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦꯅ ꯇꯧꯔꯦ ꯑꯗꯣ ꯑꯩꯁꯨ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯏꯆꯦ ꯍꯣꯏꯗꯨꯗ ꯑꯩ ꯅꯨꯄꯤꯅꯤ ꯏꯆꯥ ꯃꯣꯏꯁꯦ ꯑꯉꯥꯡ 2 ꯂꯩꯔꯦꯕ ꯑꯉꯥꯡ 2 ꯂꯩꯔꯕꯅꯤ ꯏꯆꯦ ꯀꯥꯏꯅꯔꯨꯕ ꯍꯨꯟꯗꯣꯛꯎꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯩ ꯏꯆꯥꯒꯤ ꯃꯥꯅ ꯁꯣꯏꯈꯤꯕꯗ ꯑꯩ ꯏꯆꯥꯒꯤ ꯃꯃꯥ ꯂꯩꯔꯣꯏꯗꯣꯏꯅꯤ ꯑꯗꯣ ꯑꯩꯁꯨ ꯏꯆꯦ ꯃꯥꯁꯨ ꯀꯔꯕꯥꯔ ꯈꯔ ꯀꯣꯏꯆꯦꯟ ꯆꯦꯟꯖꯕꯖꯥꯠꯅꯤ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯑꯗꯨꯅ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯁꯜꯂꯛꯀꯅꯤ ꯑꯗ ꯑꯉꯥꯎꯕꯤ ꯍꯥꯏꯔꯦ ꯅꯣꯏꯅ ꯃꯥꯅ ꯑꯗꯩꯗꯤ ꯀꯩꯅꯣ ꯃꯧ ꯑꯍꯟ ꯑꯗꯨ ꯍꯥꯏꯔꯦ ꯑꯗ ꯍꯥꯏꯔꯦꯅ ꯍꯦꯛꯇ ꯇꯧꯏ ꯑꯗꯣ ꯃꯣꯏꯅꯁꯨ ꯐꯖꯅ ꯂꯣꯏꯅꯕꯤꯗ꯭ꯔꯦ ꯂꯣꯏꯅꯕꯕꯨꯗꯤ ꯑꯗꯣ ꯑꯩꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯏꯆꯦꯒꯤꯗ ꯃꯥꯁꯦ ꯏꯆꯦꯒꯤꯗ ꯊꯤꯟꯕꯤꯌꯨꯗ ꯍꯥꯏꯔꯦ ꯑꯗꯩ ꯃꯄꯥꯝꯗꯁꯨ ꯃꯧ ꯀꯩ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯅꯌꯨꯝ ꯄꯥꯟꯕꯗꯤ ꯍꯩꯇ꯭ꯔꯒ ꯑꯗꯨꯗꯣ ꯍꯦꯛ ꯉꯥꯡꯁꯤꯜꯂꯛꯄ ꯑꯗꯨꯅ ꯑꯩ ꯀꯅꯥꯝꯐꯥꯎ ꯂꯩꯇꯦꯅ ꯇꯧꯏ ꯏꯆꯦ ꯄꯨꯕꯤꯔꯛꯎ ꯍꯥꯏꯕꯀꯣ ꯂꯥꯛꯑꯦ ꯃꯆꯥ 2ꯗꯣ ꯄꯨꯔ ꯂꯥꯛꯑꯦ ꯑꯃꯗꯤ ꯈꯤꯇꯪ ꯆꯥꯎꯔꯦ ꯑꯃꯗꯨꯗꯤ ꯌꯥꯝ ꯄꯤꯛꯏ ꯆꯍꯤ 2 ꯉꯥꯏꯔꯤꯕ ꯂꯥꯛꯑꯦ ꯑꯗ ꯃꯥꯁꯦ ꯋꯥꯔꯤꯁꯦ ꯂꯤꯌꯦꯕꯀꯣ ꯑꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯅꯨꯄꯤꯗꯨꯅ ꯋꯥꯔꯤꯗꯣ ꯐꯖꯅ ꯂꯤꯕꯗꯣ ꯍꯩꯇꯕꯩ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯁꯨꯝ ꯇꯧꯋꯦꯕ ꯑꯗ ꯑꯗꯨꯝ ꯋꯥꯔꯤ ꯃꯥꯏ ꯅꯨꯄꯥꯅ ꯂꯤꯔꯤꯉꯩꯁꯤꯗ ꯃꯥꯁꯦ ꯍꯥꯟꯅ ꯑꯃꯨꯛ ꯌꯦꯡꯈꯠꯄ ꯍꯥꯏꯅ ꯑꯃꯨꯛ ꯈꯔ ꯇꯧ ꯑꯗꯒꯤꯗꯤ ꯁꯨꯝ ꯇꯧꯋꯦꯕ ꯃꯥꯁꯦ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯃꯥꯏ ꯃꯑꯣꯡꯗꯨꯗ ꯏꯕꯦꯝꯃ ꯅꯪꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯦꯅ ꯍꯥꯏ ꯃꯣꯏꯅ ꯃꯁꯤ ꯑꯉꯥꯎꯕꯤꯁꯦ ꯃꯁꯤ ꯉꯥꯎꯔꯕꯅꯤ ꯑꯉꯥꯎꯕꯤ ꯂꯩꯐꯝ ꯅꯠꯇꯦ ꯆꯠꯂꯣ ꯍꯥꯏ ꯁꯤ ꯉꯥꯎꯔꯝꯃꯤ ꯑꯉꯥꯎꯕꯤ ꯍꯥꯏ ꯁꯤꯁꯦ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ
ꯑꯩ ꯑꯗꯨꯒ ꯃꯥꯅ ꯏꯕꯨꯡꯉꯣ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯀꯔꯤꯅꯣꯅ ꯑꯩꯅ ꯍꯪꯉꯦꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯍꯧꯗꯣꯏꯃꯤꯅ ꯂꯣꯏꯅꯗꯣꯏꯃꯤꯅ ꯑꯗꯨꯒꯤꯗ ꯃꯥꯁꯦ ꯃꯉꯣꯟꯗ ꯍꯦꯛ ꯊꯥꯒꯠꯄꯤꯔꯕ ꯍꯔꯥꯎꯋꯦ ꯑꯁ ꯅꯪꯅ ꯇꯧꯕꯁꯦ ꯐꯖꯩ ꯅꯪꯁꯦ ꯐꯖꯩꯕꯣ ꯑꯁ ꯅꯪꯅ ꯊꯣꯡꯕꯁꯦ ꯍꯥꯎꯏꯕꯣ ꯑꯅ ꯑꯗꯩ ꯁꯤ ꯇꯧ ꯂꯣꯏ ꯌꯥꯕꯅꯦ ꯑꯗꯨꯒ ꯍꯥꯎꯇꯦꯍꯦ ꯅꯪ ꯊꯣꯡꯕꯁꯦ ꯅꯪꯁꯦ ꯑꯍꯜ ꯑꯣꯏꯁꯜꯂꯝꯃꯦꯅꯦ ꯅꯪꯁꯦ ꯅꯁꯛ ꯊꯤꯖꯜꯂꯦꯉꯣ ꯅꯪꯁꯦ ꯅꯌꯥꯡ ꯀꯪꯖꯜꯂꯦ ꯁꯨꯃꯥꯏꯅ ꯍꯦꯛ ꯃꯉꯣꯟꯗ ꯑꯗꯨꯝꯕ ꯍꯥꯏꯕꯁꯤꯅꯅꯦ ꯅꯨꯃꯤꯠꯁꯤꯃ ꯑꯗꯨꯝ ꯁꯨꯛꯊ ꯂꯩꯈꯤꯗꯣꯏꯕ ꯄꯥꯁ ꯇꯧꯕ ꯌꯥꯗꯕ ꯑꯗꯩ ꯃꯤꯅ ꯑꯉꯥꯎꯕꯤ ꯁꯣꯅꯣꯛꯈ꯭ꯔꯦ ꯃꯁꯤ ꯉꯥꯎꯔꯝꯃꯤ ꯑꯉꯥꯎꯕꯤ ꯃꯥꯟꯗ ꯌꯦꯡꯉꯨ ꯇꯧꯏꯁꯦ ꯍꯥꯏꯕꯁꯦ ꯂꯣꯏꯔꯦ ꯃꯥ ꯌꯥꯝ ꯁꯥꯎꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯦ ꯊꯝꯕꯤꯔꯝꯃꯣꯅ ꯃꯆꯥꯅꯨꯄꯥꯗꯨꯒ ꯑꯄꯤꯛꯄꯗꯨꯗꯤ ꯊꯝꯃꯝꯃꯣ ꯑꯆꯧꯕꯗꯨꯗꯤ ꯃꯥꯅ ꯄꯨꯈ꯭ꯔꯒꯦ ꯃꯥꯁꯨ ꯑꯉꯥꯡꯐꯥꯎ ꯂꯩꯇꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯆꯧꯕꯗꯨꯗꯤ ꯑꯗꯨꯝ ꯄꯩꯈꯥꯁꯨ ꯂꯣꯏꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯃꯤꯅ ꯑꯗꯨꯝ ꯃꯕꯣꯏꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩꯌꯦꯅꯀꯣ ꯑꯗꯨꯃꯥꯏꯅ ꯊꯝꯃꯝꯃꯦꯕ ꯑꯗꯩ ꯃꯧꯁꯦ ꯃꯣꯏꯒꯤꯁꯦ ꯑꯅꯧꯕ ꯑꯃ ꯂꯥꯛꯄꯖꯥꯠꯅꯦꯕ ꯑꯗꯨꯒꯤꯁꯨ ꯃꯧ ꯑꯅꯧꯕꯤꯗꯨ ꯃꯣꯏꯒꯩ ꯍꯦꯛ ꯂꯩꯃꯤꯟꯅꯕ ꯆꯥꯃꯤꯟꯅꯕ ꯑꯗꯩ ꯃꯧ ꯑꯅꯧꯕꯤꯗꯨ ꯍꯦꯛ ꯊꯥꯒꯠꯄ ꯐꯖꯗ꯭ꯔꯥ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯦ ꯍꯦꯟꯖꯜꯂꯛꯄꯖꯥꯠꯅꯦꯕꯀꯣ ꯑꯗꯩ ꯑꯋꯨꯟꯄꯣꯠꯀꯁꯦ ꯃꯥꯒꯤꯅ ꯌꯥꯝꯃꯤ ꯑꯗꯨ ꯑꯗꯥꯒ ꯍꯥꯏꯕꯁꯦꯀꯣ ꯑꯗꯩ ꯑꯁ ꯑꯩꯈꯣꯏ ꯃꯧꯅ ꯊꯣꯡꯉꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯆꯥꯛ ꯆꯥꯔꯕ ꯏꯅꯦ ꯆꯥꯔꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯑꯁ ꯀꯩꯅꯣ ꯇꯧꯋꯦ ꯏꯔꯣꯜꯂꯦ ꯀꯥꯡꯍꯧ ꯑꯩꯈꯣꯏ ꯃꯧ ꯑꯅꯧꯕꯤꯅ ꯇꯧꯋꯦ ꯍꯥꯎꯕꯅ ꯂꯣꯏꯔꯦ ꯁꯣꯝꯗ ꯃꯥꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯦ ꯑꯗꯩꯗꯤ ꯑꯩꯅ ꯃꯥꯁꯦ ꯏꯕꯦꯝꯃ ꯅꯪ ꯍꯌꯦꯡꯗꯤ ꯄꯨꯡ ꯑꯗꯨꯛꯇ ꯍꯧꯒꯠꯂꯨꯀꯣ ꯆꯥꯛ ꯊꯣꯡꯉꯨꯀꯣ ꯏꯟꯖꯥꯡꯁꯦ ꯁꯨꯃꯥꯏꯅ ꯊꯣꯡꯉꯨꯀꯣ ꯂꯣꯏ ꯊꯣꯡꯉꯦ ꯍꯥꯎꯋꯦ ꯑꯁ ꯍꯥꯎꯋꯦ ꯅꯪ ꯊꯣꯡꯕ ꯏꯟꯖꯥꯡꯁꯦ ꯑꯗꯨꯝ ꯍꯥꯎꯈ꯭ꯔꯦꯗ ꯍꯔꯥꯎꯋꯦꯕ ꯑꯁꯦꯡꯕꯩ ꯍꯥꯎꯕ꯭ꯔꯥ ꯏꯆꯦꯅ ꯇꯧꯋꯦꯕꯀꯣ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃ ꯅꯪ ꯑꯗꯨ ꯁꯦꯝꯕꯗ ꯌꯥꯝ ꯄꯛꯆꯩꯅꯦ ꯍꯥꯏꯁꯦ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕꯈꯩꯁꯦ ꯑꯩꯈꯣꯏ ꯃꯥꯟꯅꯔꯦꯕꯀꯣ ꯐꯖꯗ꯭ꯔ ꯃꯥ ꯁꯤ ꯐꯨꯔꯤꯠꯁꯦꯒ ꯍꯥꯏ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯖꯩꯌꯦꯕ ꯁꯨꯃꯥꯏꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝ ꯈꯟꯖꯜꯂ ꯂꯩꯔꯦ ꯈꯤꯇꯪ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯔꯗꯤꯅꯦ ꯁꯤꯁꯦ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯅꯅꯦ ꯂꯣꯏꯅꯕꯤꯕꯩ ꯃꯈꯥ ꯄꯣꯜꯂꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯌꯥꯝ ꯊꯥꯒꯠꯄꯤꯕ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒꯗꯤ ꯃꯣꯏꯁꯦ ꯄꯪꯉꯥꯎ ꯅꯨꯡꯉꯥꯏꯅꯦꯕ ꯑꯗꯣ ꯃꯥ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦ ꯑꯩꯈꯣꯏꯗ ꯑꯗ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯔꯤꯗꯤꯅꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯃꯥꯅ ꯀꯅꯥꯝꯅꯗꯤ ꯌꯦꯡꯉꯣ ꯅꯨꯄꯤꯁꯦ ꯉꯥꯎꯔꯦ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯗꯤ ꯃꯤꯔꯥꯏꯗꯅ ꯑꯇꯣꯞꯄ ꯀꯣꯏꯗꯅ ꯑꯗꯩ ꯑꯉꯥꯎꯕꯤꯗꯨ ꯐꯨꯗꯅ ꯃꯄꯥꯝ ꯊꯥꯗꯅ ꯇꯧꯋꯦꯕ ꯃꯥꯅ ꯌꯦꯡꯉꯣꯅꯦ ꯉꯥꯎꯔꯁꯨ ꯑꯩꯒꯤꯗꯤ ꯅꯨꯄꯤꯅꯤ ꯃꯥ ꯁꯣꯏꯕꯗ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥ ꯂꯩꯔꯣꯏꯗꯣꯏꯅꯤ ꯍꯥꯏꯗꯤ ꯃꯥꯅꯒ ꯇꯥꯟꯅꯔꯛꯑꯒ ꯐꯣꯟ ꯇꯧꯔ ꯃꯥꯏ ꯅꯨꯄꯤꯗꯣ ꯊꯤꯟꯖꯔꯛꯏꯕ ꯁꯨꯃꯥꯏꯅ ꯃꯥꯏ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯀꯥꯏꯅꯕ ꯌꯥꯗꯦ ꯈꯪ ꯂꯧꯁꯜꯂꯨꯔꯗꯤꯅ ꯈꯪꯉꯤꯕ ꯑꯗꯨꯒꯤ ꯑꯉꯥꯡꯗꯣ ꯃꯗꯣ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯀꯧꯔꯦ ꯗꯥꯏꯇ ꯂꯧꯕ ꯅꯨꯄꯥ ꯀꯧꯔꯦꯕ ꯃꯥꯏ ꯅꯨꯄꯤꯗꯣ ꯉꯥꯎꯔꯦ ꯍꯥꯏꯔꯁꯨ ꯃꯤꯒ ꯃꯤꯃꯥꯟꯅꯗꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝꯕꯗꯒꯤ ꯁꯨꯝ ꯍꯦꯟꯖꯟꯈ꯭ꯔꯒ ꯁꯨꯝ ꯀꯣꯛ ꯂꯩꯈꯠꯈꯤꯕ ꯌꯥꯎꯋꯦꯕ ꯉꯥꯎꯕ ꯍꯥꯏꯁꯦ ꯉꯁꯤ ꯍꯦꯛꯇ ꯒ꯭ꯌꯥꯟ ꯈꯪꯃꯥꯡ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯑꯗꯨꯗꯤ ꯍꯥꯏꯕꯗꯤ ꯈꯔꯒꯤ ꯋꯥꯅꯦꯕ ꯑꯗꯨꯒ ꯉꯁꯤ ꯍꯦꯛꯇ ꯉꯔꯥꯡ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯦ ꯉꯁꯤ ꯃꯤꯀꯞ ꯊꯣꯛꯄꯗ ꯉꯥꯎꯔ ꯀꯣꯏꯆꯠ ꯆꯠꯂꯦ ꯍꯥꯏꯕ ꯑꯝꯇ ꯅꯠꯇꯦꯀꯣ ꯇꯞꯅꯅꯤꯀꯣ ꯑꯩ ꯁꯤ ꯌꯥꯝ ꯊꯦꯡꯅꯔꯦ ꯆꯍꯤ ꯑꯩꯈꯣꯏꯗ 7-9ꯒꯤ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯀꯣꯛ ꯈꯤꯇꯪ ꯂꯩꯈꯠꯂꯤ ꯍꯥꯏꯕꯁꯦ ꯄꯨꯔꯥ ꯉꯥꯎꯔꯀꯥꯟꯗ ꯄꯣꯔꯛꯑꯦ ꯁꯣꯔꯣꯛ ꯇꯥꯔꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯏꯀꯣ ꯃꯤꯐꯧ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯃꯃꯥ ꯃꯄꯥꯐꯧ ꯑꯗꯩꯗꯤ ꯍꯧꯖꯤꯛꯀꯤꯗꯨ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯨꯅ ꯇꯧꯕꯤꯔꯒ ꯃꯥꯁꯦ ꯂꯩ ꯉꯟꯇꯥꯒ ꯍꯧꯒꯠꯂꯦ ꯃꯥꯁꯨ ꯑꯗꯩ ꯀꯦꯁꯀ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄ ꯑꯗꯩ ꯍꯣꯝꯗ ꯆꯪꯉꯛꯄꯈꯩ ꯃꯥꯏ ꯅꯨꯄꯥ ꯂꯥꯛꯑ ꯃꯔꯩ ꯇꯧꯅꯔ ꯄꯨꯈꯤꯕꯒꯁꯦ ꯃꯥꯁꯦ ꯃꯥꯁꯦ ꯀꯩꯅꯣ ꯅꯨꯡꯗꯥꯡꯗꯗꯤ ꯌꯥꯝ ꯁꯥꯟꯅꯖꯩꯕꯀꯣ ꯃꯥꯗꯤ ꯖꯣꯒ ꯌꯥꯝ ꯇꯧꯖꯩꯕꯀꯣ ꯏꯁꯩꯒ ꯊꯥꯔ ꯐꯣꯟꯗꯨꯗ ꯀꯩꯅꯣꯒꯁꯦ ꯌꯥꯝ ꯆꯣꯡꯉꯦꯕ ꯑꯦꯔꯣꯕꯤꯛꯀꯁꯦ ꯑꯗꯨꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯍꯦꯛ ꯁꯦꯠꯆꯩ ꯖꯣꯀꯤꯡꯒꯀꯣ ꯁꯨꯃꯥꯏꯅ ꯀꯨꯝꯃꯛꯇꯣꯏꯅꯦ ꯐꯨꯔꯤꯠꯈꯥꯎꯒꯁꯦ ꯖꯣꯀꯤꯡꯒꯁꯦ ꯁꯨꯃꯥꯏꯅ ꯇꯨꯄꯤ ꯎꯞꯁꯜꯂꯒꯀꯣ ꯌꯦꯡ ꯂꯩꯗꯣꯏꯅꯦꯕ ꯑꯗꯩ ꯆꯠꯈ꯭ꯔꯀꯥꯟꯗ ꯃꯤꯈꯩꯁꯦꯀꯣ ꯃꯣꯏ ꯉꯁꯥꯏꯗꯨ ꯌꯥꯅꯤꯡꯗꯦꯗ ꯃꯣꯏ ꯋꯥꯉꯥꯡꯗꯨ ꯌꯥꯅꯤꯡꯗꯦꯗ ꯀꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯃꯤ ꯂꯥꯛꯏꯕ ꯃꯌꯥꯝ ꯀꯩ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯃꯥꯁꯦ ꯆꯦꯟꯊꯔꯛꯇꯣꯏꯅꯦ ꯃꯤ ꯑꯃ ꯂꯥꯛꯈ꯭ꯔꯗꯤ ꯏꯆꯦ ꯑꯩ ꯋꯥꯔꯤ ꯇꯥꯕ ꯌꯥꯕ ꯅꯠꯇ꯭ꯔꯣꯅ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯖꯩꯌꯦꯕ ꯏꯆꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩ ꯃꯥꯅꯒ ꯅꯣꯛꯇꯅ ꯐꯣꯟ ꯇꯧꯕ ꯃꯥꯏ ꯅꯨꯄꯥꯅꯒ ꯀꯣ ꯏꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯈꯔ ꯀꯨꯏꯅ ꯊꯝꯖꯒꯦꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯃꯤꯒꯤ ꯋꯥꯔꯤꯒꯗꯣ ꯇꯥꯔ ꯁꯨꯝ ꯁꯤꯡꯉꯛꯇꯣꯏꯅꯦ ꯑꯗꯩ ꯋꯥꯈꯜ ꯑꯗꯨꯝ ꯃꯥ ꯂꯣꯏꯅ ꯆꯦꯟꯖ ꯇꯧꯔꯛꯇꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤꯅꯦ ꯋꯥꯈꯜ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯁꯤꯡꯁꯦ ꯂꯥꯛꯄꯤꯌꯨ ꯁꯤꯗꯤ ꯃꯌꯥꯝꯒꯤ ꯂꯩꯐꯝꯅꯤ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯇꯤꯟꯐꯝ ꯏꯄꯥꯛ ꯑꯃꯈꯛꯅꯤ ꯂꯩꯀꯣꯜ ꯑꯃꯈꯛꯇꯅꯦꯕꯀꯣ ꯃꯥꯏ ꯅꯨꯄꯥꯅ ꯑꯣꯠꯄꯁꯨ ꯂꯥꯛꯀꯅꯤ ꯑꯗꯩ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯨ ꯂꯥꯛꯀꯅꯤ ꯃꯤꯔꯣꯟꯕꯤ ꯊꯥꯁꯨꯕꯁꯨ ꯂꯥꯛꯀꯅꯤ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯇꯤꯟꯐꯝ ꯏꯄꯥꯛ ꯑꯃꯈꯛꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏ ꯍꯥꯏꯅ ꯊꯝꯃꯕꯅꯤ ꯂꯥꯛꯎ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯐꯥꯎꯗꯤ ꯑꯩ ꯑꯗꯨꯝ ꯍꯣꯠꯅꯔꯝꯒꯦꯀꯣ ꯑꯗꯩ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯑꯩꯅ ꯌꯥꯝ ꯊꯥꯒꯠꯆꯔꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯊꯕꯛꯁꯦ ꯌꯥꯝꯅ ꯑꯩꯅ ꯇꯧꯕ ꯉꯝꯒꯅꯤꯅ ꯑꯩꯅ ꯆꯣꯡꯊꯣꯛꯏꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯑꯣꯏꯔꯣ ꯈꯨꯡꯒꯪ ꯃꯥꯏꯀꯩꯒꯤ ꯑꯣꯏꯔꯣ ꯑꯗꯩ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟ ꯂꯝꯗ
ꯂꯩꯕ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯂꯦꯞꯄꯤꯔꯦ ꯆꯨꯡꯁꯤꯟꯅꯗꯅ ꯁꯤꯗꯩꯁꯤꯗ ꯇꯥꯗꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤꯅ ꯀꯩ ꯍꯥꯞꯀꯠꯂꯛꯄ ꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯃꯥꯅ ꯀꯔꯤ ꯊꯦꯡꯅꯈ꯭ꯔꯦꯅ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯈ꯭ꯔꯦꯅ ꯑꯩꯅ ꯁꯤꯃ ꯄꯥꯡꯕꯤꯌꯨ ꯍꯦꯛꯇ ꯆꯦꯟꯁꯤꯟꯅꯔꯛꯏ ꯄꯥꯡꯕꯤ ꯁꯤꯗꯗꯤ ꯑꯩ ꯊꯕꯛ ꯇꯧꯕ ꯀꯤꯗꯦ ꯃꯌꯥꯝꯅꯁꯨ ꯐꯖꯅ ꯂꯦꯞꯄꯤꯔꯒꯕꯨ ꯑꯩꯅ ꯀꯩꯗꯧꯕꯩ ꯊꯕꯛ ꯇꯧꯕ ꯀꯤꯗꯣꯏꯅꯣꯕ ꯑꯩ ꯑꯃꯅ ꯁꯤꯟꯐꯝ ꯊꯣꯛꯄ ꯊꯤꯜꯂꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯅꯗꯤ ꯍꯥꯏ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯁꯦ ꯃꯤꯅꯨꯡꯁꯤ ꯂꯩꯇꯦ ꯑꯗꯨ ꯂꯩꯇꯦ ꯑꯁ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯤꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯌꯥꯝ ꯂꯩ ꯄꯩꯁꯥ ꯄꯥꯏꯕ ꯃꯔꯝ ꯆꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯃꯔꯝ ꯆꯥꯕꯗ ꯃꯔꯝꯕꯨ ꯆꯥꯔꯕ ꯍꯦꯛꯇ ꯄꯥꯡꯕ ꯆꯦꯜꯂꯛꯑꯒꯀꯣ ꯁꯤꯗꯩ ꯑꯃꯨꯛ ꯗꯣꯛꯇꯔ ꯑꯗꯩ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤ ꯄꯣꯡꯉꯒ ꯊꯣꯏꯔ ꯃꯣꯏꯁꯦ ꯀꯥꯔꯗ ꯒꯦꯠ ꯐꯥꯎ ꯃꯄꯥꯟ ꯊꯣꯛꯄꯤꯕ ꯅꯠꯇꯦ ꯊꯣꯡꯒꯥꯟꯗꯩ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯂꯩꯀꯥꯏꯒꯤꯗꯤ ꯄꯣꯠ ꯂꯩꯕꯤꯕ ꯅꯠꯇꯦ ꯑꯁ ꯂꯥꯛꯑꯒ ꯆꯦꯜꯂꯛꯑꯒ ꯃꯇꯦꯡ ꯄꯥꯡꯉꯔꯤꯕ ꯑꯁ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤ ꯑꯗꯨꯅꯗꯤ ꯂꯩꯔꯤꯕ ꯁꯣꯊꯔꯤꯕ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯑꯩꯅ ꯁꯤꯜꯂꯒ ꯄꯥꯡꯍꯧꯕ ꯃꯌꯥꯝꯅ ꯄꯤꯕꯤꯔꯛꯏꯕ ꯆꯦꯡ ꯆꯥꯛ ꯑꯂꯨ ꯆꯦꯡꯋꯥꯏ ꯍꯋꯥꯏ ꯆꯦꯡꯋꯥꯏꯁꯤꯅꯀꯣ ꯀꯣꯝ ꯁꯥꯕ ꯂꯣꯏꯁꯜꯂꯦ ꯑꯁꯤꯗ ꯂꯩꯕ ꯆꯟꯗ꯭ꯔꯦ ꯑꯃꯒ ꯑꯃꯨꯛ ꯁꯥꯗꯣꯛꯆꯒꯦ ꯍꯥꯏꯕꯗ ꯑꯗꯨꯝ ꯄꯥꯡꯉꯛꯀꯅꯤ ꯑꯩꯁꯨ ꯉꯝꯕꯈꯩ ꯇꯧꯖꯔꯝꯒꯦ ꯑꯗ ꯃꯌꯥꯝꯅꯁꯨ ꯂꯦꯞꯄꯤꯌꯨ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯌꯥꯝꯒꯤ ꯄꯨꯟꯐꯝ ꯇꯥꯟꯅꯐꯝ ꯈꯟꯅꯐꯝ ꯑꯋꯥꯕ ꯃꯌꯥꯝꯒꯤꯁꯨ ꯆꯪꯉꯛꯐꯝ ꯑꯗꯩ ꯑꯔꯩꯕ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯐꯝ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯖꯒꯥ ꯑꯃ ꯑꯣꯏꯔꯦ ꯏꯇꯤꯟꯐꯝ ꯃꯌꯥꯝꯒꯤꯀꯣ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯍꯥꯏꯕꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦ ꯑꯗꯨꯒ ꯑꯃꯈꯛꯅꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯤꯁꯨ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯉꯥꯎꯔꯦ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯃꯤ ꯃꯀꯣꯛꯀꯁꯦ ꯄꯣꯠꯇ ꯍꯣꯠꯄ ꯃꯁꯥ ꯏꯔꯨꯖꯅꯤ ꯀꯦꯅꯤ ꯐꯤ ꯁꯦꯠꯀꯅꯤ ꯆꯥꯛ ꯆꯥꯅꯤ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦ ꯍꯥꯏꯌꯦ ꯃꯥꯒꯤ ꯀꯦꯁꯁꯦ ꯐꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯕꯗꯀꯣ ꯑꯗꯣ ꯃꯧꯅ ꯍꯥꯟꯅꯦ ꯑꯗꯣ ꯃꯥꯁꯦ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤꯒꯦ ꯍꯥꯏꯕꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯨꯄꯥꯁꯤꯒ ꯈꯠꯅꯕꯗ ꯌꯥꯝ ꯅꯧꯔꯤꯉꯩ ꯃꯆꯥꯒ ꯄꯤꯛꯏꯉꯩꯗꯅꯦ ꯃꯆꯥꯁꯨ ꯑꯃꯈꯛꯇꯅꯦ ꯄꯤꯛꯏꯉꯩꯗ ꯃꯄꯥꯝꯁꯤꯅ ꯍꯥꯏꯕꯗꯀꯣ ꯃꯣꯏ ꯄꯨꯂꯞ ꯐꯝꯕꯗ ꯑꯗꯨꯝ ꯍꯥꯏꯕꯅꯦ ꯎ ꯊꯛꯑꯦꯅ ꯄꯨꯈꯠꯂꯛꯑꯦ ꯍꯥꯏꯌꯦ ꯗꯥꯛꯇꯔꯗ ꯑꯗꯨꯗꯩ ꯃꯣꯏ ꯆꯦꯜꯂꯒ ꯂꯥꯏ ꯀꯟꯅꯩ ꯍꯥꯏ ꯑꯗꯩ ꯃꯇꯩ ꯃꯅꯥꯎ ꯁꯥꯎꯅꯕꯩ ꯈꯠꯅꯕꯩ ꯊꯛꯄꯅꯦ ꯍꯥꯏ ꯑꯗꯨꯒ ꯑꯗꯨꯝꯗꯤ ꯂꯩ ꯅꯨꯄꯥ ꯃꯌꯨꯝꯗꯩ ꯄꯨꯔꯛꯄꯅꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯗꯨꯝ ꯆꯠꯀꯦꯅ ꯑꯗꯨꯝ ꯆꯠꯈꯤꯕ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕꯩ ꯊꯛꯄꯗꯣ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯃꯥꯁꯦ ꯈꯔ ꯅꯥꯕ ꯈꯣꯠꯄ ꯑꯩ ꯀꯣꯛꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯇꯨꯝꯕꯁꯦ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨꯝ ꯉꯥꯡꯊꯣꯔꯛ ꯁꯛꯇꯣꯔꯛꯄꯗ ꯀꯣꯛ ꯈꯤꯇꯪ ꯀꯩꯅꯣꯝ ꯇꯧꯔꯛꯄꯁꯦ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯇꯥꯔꯛꯄꯅꯦꯕ ꯃꯇꯥꯡ ꯆꯥꯗꯕꯗ ꯍꯦꯛ ꯋꯥ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯀꯣ ꯑꯗꯨꯝꯕ ꯐꯤꯖꯦꯠ ꯆꯥꯛꯁꯦꯠꯃꯛꯇ ꯁꯦꯠꯂꯁꯨ ꯃꯌꯥꯝꯒ ꯃꯥꯟꯅꯔꯛꯇꯕ ꯀꯦꯅꯤ ꯈꯣꯠꯅꯤ ꯈꯪꯉꯛꯇꯕ ꯑꯩꯈꯣꯏꯒꯤ ꯏꯐꯛ ꯐꯛꯆꯟꯕ ꯃꯥꯏꯊꯣꯡ ꯑꯃ ꯂꯥꯛꯑꯦꯕ ꯈꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯝꯕꯅꯦ ꯍꯥꯏꯌꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯈꯣꯡꯅ ꯅꯨꯡꯗꯥꯡꯗꯒꯁꯦ ꯃꯣꯏꯕꯨ ꯍꯦꯛ ꯆꯦꯜꯂꯛꯄꯤ ꯁꯦꯟꯗꯟꯒ ꯄꯥꯏꯔꯒꯀꯣ ꯑꯌꯨꯛ ꯉꯟꯇꯥꯗꯒꯁꯦ ꯍꯦꯛ ꯆꯦꯜꯂꯛꯄꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯒ ꯍꯧꯔꯛꯏ ꯍꯥꯏ ꯂꯩꯇꯕꯩ ꯖꯥꯠꯇ ꯅꯨꯄꯥ ꯃꯌꯨꯝꯁꯤꯁꯨꯅꯦ ꯉꯁꯤ ꯍꯧꯖꯤꯛ ꯁꯨꯔ ꯍꯧꯖꯤꯛ ꯆꯥꯕ ꯂꯩꯇꯕ ꯑꯗꯨꯅ ꯑꯝꯇ ꯂꯥꯏꯌꯦꯡꯉꯦ ꯍꯥꯏꯕꯁꯦ ꯂꯥꯏꯌꯦꯡꯕꯁꯦ ꯉꯝꯗꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅꯅꯦ ꯁꯥꯎꯔꯒꯅꯦ ꯃꯤꯅ ꯑꯗꯨ ꯍꯥꯏꯔꯦꯅ ꯄꯣꯠ ꯆꯩꯒꯁꯦ ꯏꯃꯨꯡꯁꯦ ꯍꯦꯛꯇ ꯊꯨꯒꯥꯏꯕꯗꯅꯦ ꯆꯐꯨ ꯌꯥꯡꯒꯁꯦ ꯑꯝꯇ ꯂꯩꯇꯦ ꯑꯗꯩ ꯅꯣꯡꯃꯅ ꯑꯃꯨꯛ ꯍꯦꯛꯇ ꯃꯩꯁꯦ ꯐꯤꯔꯣꯜ ꯂꯣꯏꯅꯃꯛꯁꯦ ꯄꯨꯊꯣꯛꯑ ꯃꯩ ꯊꯥꯗꯣꯏꯅꯦ ꯃꯤꯅ ꯃꯉꯣꯟꯗ ꯍꯦꯛ ꯃꯥꯅ ꯊꯣꯛꯎꯕꯗ ꯑꯉꯥꯎꯕꯤ ꯑꯗꯨ ꯍꯦꯛ ꯍꯥꯏꯔꯛꯄꯁꯦ ꯂꯛꯅꯔꯛꯄꯁꯦ ꯑꯗꯩꯅꯦ ꯃꯆꯥꯈꯩꯒꯤ ꯁꯦꯟꯗꯟꯕꯨ ꯍꯦꯛ ꯇꯣꯡꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯆꯥꯕꯨ ꯀꯤꯗꯅꯅꯦ ꯂꯣꯠꯂꯦ ꯀꯥꯡꯒꯗ ꯃꯥꯅ ꯑꯃꯨꯛ ꯁꯥꯎꯔꯛꯄꯁꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅꯒ ꯈꯥꯝ ꯉꯝꯗꯦ ꯁꯨꯃꯥꯏꯅ ꯅꯨꯄꯥꯁꯤꯁꯨ ꯌꯥꯝ ꯋꯥꯅꯗꯤ ꯂꯣꯏꯅꯔꯛꯑꯕ ꯑꯗꯩ ꯂꯥꯏꯌꯦꯡꯕꯁꯦ ꯑꯃꯨꯛ ꯆꯠꯂꯦꯗꯅ ꯆꯠꯁꯤ ꯌꯥꯗꯕ ꯑꯗꯩ ꯑꯃꯨꯛ ꯍꯤꯗꯥꯛꯁꯦ ꯆꯥꯎ ꯌꯥꯗꯕ ꯑꯗꯩ ꯅꯨꯄꯥꯗꯨꯁꯨ ꯁꯨꯗꯕꯁꯨ ꯌꯥꯗꯦ ꯆꯥꯗꯕꯁꯨ ꯌꯥꯗꯦ ꯅꯣꯡꯃꯅ ꯐꯤꯔꯣꯜ ꯂꯣꯏ ꯃꯩ ꯊꯥꯗꯣꯛꯑ ꯂꯩꯔꯝꯒꯅꯤ ꯅꯣꯡꯃꯅ ꯀꯣꯠꯂꯤ ꯑꯔꯩꯕꯈꯩ ꯊꯨꯒꯥꯏꯔꯝꯒꯅꯤ ꯑꯗꯩ ꯅꯣꯡꯃꯅ ꯃꯄꯥꯝꯗ ꯂꯥꯛꯑꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯑꯃꯨꯛ ꯂꯧꯔꯨꯅꯤ ꯑꯗꯩ ꯃꯣꯏꯁꯨ ꯁꯣꯝꯗ ꯈꯥꯡꯕꯗꯣ ꯉꯝꯗ꯭ꯔꯕꯅꯤꯅꯅꯦ ꯒꯥꯔꯤ ꯑꯃ ꯇꯧꯔꯒꯅꯦ ꯅꯣꯏꯔꯣꯝꯗ ꯃꯇꯝ ꯈꯔ ꯊꯝꯃꯣꯅ ꯃꯄꯥꯝꯗ ꯑꯃꯨꯛ ꯊꯣꯡꯒꯥꯟꯗ ꯊꯥꯗꯔꯝꯒꯅꯤ ꯃꯄꯥꯝꯁꯤꯅꯁꯨ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯊꯣꯡꯒꯥꯟꯗ ꯊꯥꯗꯔꯝꯃꯤꯁꯦꯅ ꯃꯄꯥꯝꯗ ꯑꯃꯨꯛ ꯈꯔ ꯂꯩꯔꯦ ꯑꯁꯣꯝꯗ ꯑꯃꯨꯛ ꯆꯦꯟꯈꯤꯕ ꯑꯁꯣꯝꯗ ꯂꯩꯔꯦ ꯃꯄꯥꯝꯗ ꯑꯃꯨꯛ ꯆꯦꯜꯂꯛꯄ ꯑꯁ ꯃꯣꯏꯁꯦ ꯉꯥꯎꯔꯦꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯁꯦ ꯃꯣꯏꯅ ꯅꯨꯄꯥ ꯃꯌꯨꯝꯁꯤꯅ ꯑꯆꯥꯄꯣꯠ ꯈꯔ ꯄꯥꯏꯍꯜꯂꯒ ꯊꯣꯡꯒꯥꯟꯗ ꯊꯥꯗꯔꯝꯃꯦ ꯅꯨꯄꯤꯁꯦꯅ ꯎꯁꯤꯠꯇꯕꯅꯤ ꯐꯖꯅ ꯍꯥꯏꯔ ꯈꯣꯠꯂ ꯊꯤꯟꯖꯜꯂꯛꯄꯁꯨ ꯅꯠꯇꯦ ꯀꯕꯣꯛ ꯑꯃ ꯄꯥꯏꯍꯜꯂꯒ ꯊꯣꯡꯒꯥꯟꯗ ꯈꯔ ꯊꯤꯜꯂꯛꯄꯗꯤ ꯃꯣꯏꯅ ꯊꯤꯜꯂꯛꯏ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯏ ꯃꯣꯏꯅ ꯅꯨꯄꯤꯁꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯨ ꯌꯥꯝ ꯋꯥꯕ ꯃꯄꯥꯝꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯥꯈꯩ ꯑꯃ ꯁꯦꯡꯅ ꯈꯥꯏꯗꯣꯛꯅꯔꯒꯦ ꯃꯥꯒꯤ ꯂꯥꯏꯌꯦꯡꯕꯩ ꯄꯩꯁꯥ ꯄꯤꯍꯟꯕꯤꯌꯣꯅ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯐꯝꯃꯤꯟꯅꯔꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯗꯤ 10,000 ꯍꯥꯏꯔꯨꯅꯨ 1,000 ꯑꯃꯐꯥꯎ ꯄꯨꯊꯣꯛ ꯉꯝꯗꯕ ꯅꯨꯄꯥꯅꯦ ꯃꯥꯅꯒ ꯂꯨꯄꯥ 1,000 ꯄꯨꯒꯦ ꯍꯥꯏꯕꯗ ꯀꯅꯥꯝ ꯄꯤꯕꯤꯔꯛꯀꯗꯕ ꯂꯩꯇꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯇꯧꯏ ꯑꯗ ꯅꯨꯄꯥ ꯃꯌꯨꯝꯗꯨꯁꯨ ꯄꯨꯂꯞ ꯄꯤꯕꯁꯨ ꯉꯝꯗꯦ ꯃꯄꯥꯝꯗꯨꯁꯨ ꯋꯥꯏ ꯑꯗꯨꯗꯤ ꯊꯥꯡ ꯆꯠ ꯇꯧꯅꯔꯣ ꯂꯥꯏꯌꯦꯡꯕꯗꯤ ꯂꯥꯏꯌꯦꯡꯉꯁꯤ ꯃꯄꯥꯝꯅ ꯗꯥꯏꯇ ꯂꯧꯔꯣ ꯍꯥꯏꯔꯒ ꯊꯥꯒꯤ 5,000 5,000 ꯄꯤꯔꯣ ꯑꯅ ꯍꯥꯏꯔꯒ
ꯑꯗꯨꯃꯥꯏꯅ ꯂꯥꯏꯌꯦꯡꯕ ꯍꯧꯍꯜꯂꯦꯕ ꯑꯗꯣ ꯄꯤꯔꯛꯇ꯭ꯔꯦ ꯄꯩꯁꯥ ꯑꯃꯨꯛ ꯐꯣꯟ ꯇꯧꯅꯅꯤ ꯑꯗꯩ ꯂꯥꯏꯌꯦꯡꯕ ꯍꯧꯈ꯭ꯔꯦ ꯁꯣꯝꯗ ꯑꯅꯤꯔꯛ ꯄꯩꯁꯥ ꯄꯤꯈ꯭ꯔꯦ ꯃꯣꯏꯅ ꯄꯤꯔꯛꯏꯕ 5,000ꯗꯨꯅꯗꯤ ꯀꯣꯟꯅꯕ ꯅꯠꯇꯦ ꯁꯣꯝꯅꯁꯨ ꯍꯥꯞꯄꯤꯅꯦ ꯂꯩꯅꯗꯕꯒꯤꯅꯦꯕ ꯑꯗꯨ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯑꯦꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯅꯨꯄꯥ ꯃꯌꯨꯝꯅ ꯑꯁ ꯑꯅꯤꯃꯛ ꯅꯨꯄꯥꯗꯨꯁꯨ ꯋꯥꯔꯤꯅꯤ ꯃꯄꯥꯝꯁꯨ ꯋꯥꯏ ꯌꯦꯡꯉꯣ ꯃꯤ ꯑꯃꯅ ꯋꯥꯈꯜ ꯇꯥꯔꯛꯇ꯭ꯔꯒꯗꯤ ꯀꯌꯥꯗ ꯊꯤꯅ ꯋꯥꯔꯤꯅꯣꯕ ꯂꯣꯏꯅꯃꯛ ꯆꯦꯟꯅꯕ ꯁꯨꯃꯥꯏꯅ ꯌꯥꯝ ꯊꯤꯅꯅꯦ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯊꯣꯛꯑꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯗꯣ ꯃꯥꯗꯣ ꯄꯨꯔꯥꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯆꯠꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯝꯕ ꯋꯥꯈꯜ ꯄꯨꯔꯥꯅ ꯍꯦꯛ ꯇꯥꯗ꯭ꯔꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅꯁꯨ ꯑꯃꯨꯛ ꯁꯦꯟꯅꯕ ꯂꯩꯃꯤꯟꯅꯕꯗ ꯌꯥꯔꯣꯏꯕꯀꯣ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯣ ꯃꯥꯅ ꯀꯩꯅꯣꯝ ꯇꯧꯔꯝꯃꯣ ꯑꯗꯩ ꯃꯥꯁꯦ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯣ ꯑꯗꯨꯃꯛꯇꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯗꯥꯏꯇ ꯂꯧꯕ ꯉꯝꯖꯗꯦꯕꯀꯣ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯥꯏ ꯃꯥꯏ ꯁꯦꯟꯅꯕ ꯅꯠꯇꯅ ꯑꯗꯣ ꯑꯩꯒꯤ ꯏꯃꯥꯁꯦ ꯄꯨꯔꯥ ꯉꯥꯎꯔꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯁꯨ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯦꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯅ ꯁꯨꯔꯒ ꯆꯥꯕꯅꯦ ꯑꯩꯁꯨ ꯍꯣꯠꯅꯕ ꯉꯝꯃꯛꯇ꯭ꯔꯦꯅ ꯁꯤꯗ ꯂꯩꯍꯟꯕ ꯌꯥꯒꯗ꯭ꯔꯥ ꯍꯪꯉꯛꯄꯁꯨ ꯌꯥꯎꯋꯦꯕꯀꯣ ꯃꯈꯟ ꯃꯈꯟꯅꯤ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯑꯃꯈꯛꯅꯅꯦ ꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯁꯤꯃꯅ ꯑꯔꯣꯏꯕ ꯑꯣꯏꯖꯔꯒꯦꯀꯣ ꯋꯥꯔꯤꯁꯦ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯃꯃꯥ ꯑꯃꯈꯛꯅ ꯅꯣꯡꯃ ꯉꯟꯇꯥ ꯂꯥꯛꯑꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯄꯨꯔꯥ ꯃꯣꯏꯒꯤ ꯍꯤꯡꯒꯣꯜ ꯕꯟꯗꯣꯞ ꯊꯝꯃꯒꯅꯦ 1,00,000 ꯆꯪꯅ ꯃꯆꯥꯁꯦ ꯂꯥꯏꯌꯦꯡꯉꯦ ꯃꯆꯥ ꯅꯨꯄꯤꯁꯦ ꯈꯔ ꯉꯟꯅ ꯃꯌꯨꯝ ꯄꯥꯜꯂꯦ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯒ ꯃꯕꯥꯅꯤꯁꯦ ꯌꯥꯝ ꯈꯠꯅꯕ ꯃꯥꯏ ꯅꯨꯄꯥꯁꯨ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯅ ꯑꯗꯩ ꯅꯪꯅ ꯀꯣꯏꯔꯗꯤ ꯑꯩꯁꯨ ꯀꯣꯏꯒꯦꯅ ꯃꯥꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯃꯦꯁꯦꯖꯀ ꯊꯥꯅꯗꯅ ꯇꯧꯕꯗꯩ ꯐꯥꯏꯌꯦꯅ ꯐꯨꯗꯠꯅꯗꯅ ꯈꯠꯅꯗꯅ ꯅꯨꯄꯥꯁꯤꯅꯅꯦ ꯅꯨꯄꯤꯁꯤꯗ ꯃꯀꯣꯛꯁꯤꯗ ꯌꯥꯝ ꯊꯤꯟꯈꯤꯕ ꯐꯨꯕ ꯈꯣꯠꯄꯁꯤꯗ ꯀꯤꯟꯅ ꯀꯣꯛꯇ ꯌꯥꯝ ꯐꯨꯈꯤꯕꯁꯦ ꯌꯥꯝ ꯁꯣꯛꯄꯗꯣ ꯑꯗꯨꯒꯗꯤ ꯑꯗꯨꯃꯥꯏꯅꯅꯦ ꯅꯨꯄꯤꯁꯦ ꯈꯔ ꯁꯨꯝ ꯅꯥꯔꯛꯄ ꯑꯃꯨꯛ ꯃꯄꯥꯝꯗ ꯂꯥꯏꯌꯦꯡ ꯍꯟꯖꯟꯅꯩ ꯐꯨꯕꯁꯤꯗꯅꯦ ꯃꯤꯐꯨ ꯆꯥꯐꯨꯁꯦ ꯊꯤꯅ ꯐꯨꯔ ꯑꯗꯨꯝ ꯊꯥꯔꯛꯄ ꯑꯗꯩ ꯏꯃꯥ ꯑꯩ ꯄꯨꯔꯥ ꯇꯥꯔ ꯂꯩꯔꯦ ꯏꯃꯥ ꯑꯩ ꯂꯧ ꯂꯥꯛꯑꯣ ꯑꯩ ꯍꯧꯒꯠꯄꯐꯥꯎ ꯉꯝꯗ꯭ꯔꯦꯅ ꯃꯃꯥꯁꯤꯅ ꯆꯠꯄꯐꯥꯎ ꯍꯦꯛ ꯇꯥꯔ ꯂꯩꯔꯝꯃꯦ ꯃꯆꯥꯅꯨꯄꯤꯁꯦ ꯑꯗꯨꯃꯥꯏꯅꯐꯥꯎ ꯄꯣꯔꯛꯈꯤꯕ ꯃꯥꯅ ꯑꯗꯨꯒꯗꯤ ꯑꯃꯨꯛꯇꯤ ꯌꯥꯝ ꯁꯥꯊꯤꯅ ꯐꯨꯕꯗꯒꯤꯅꯦ ꯏꯌꯣ ꯅꯥꯌꯣ ꯇꯧꯗꯅ ꯗꯥꯛꯇꯔꯗ ꯄꯨꯈꯠꯂꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒꯤ ꯅꯥꯕꯁꯤꯗꯗꯤꯅꯦ ꯌꯥꯝ ꯊꯤꯅ ꯅꯥꯔꯦ ꯅꯨꯄꯤꯁꯦ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯋꯥꯟꯊꯔꯒ ꯂꯩꯕꯗꯒꯤ ꯃꯣꯏ ꯃꯤ ꯃꯌꯥꯝꯅ ꯄꯥꯎ ꯃꯣꯏ ꯂꯩꯀꯥꯏꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯄꯤꯔꯛꯄ ꯑꯗꯗꯤ ꯃꯥꯅ ꯆꯠꯂꯒꯅꯦ ꯅꯨꯄꯤ ꯃꯃꯥꯁꯤꯅ ꯂꯧꯔꯨꯔꯒ ꯗꯥꯛꯇꯔꯗ ꯄꯨꯈꯠꯂꯦꯕ ꯑꯗꯨꯗꯩ ꯑꯗꯨꯝ ꯃꯆꯥꯅꯨꯄꯤꯁꯦ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯋꯥ ꯉꯥꯡꯕꯁꯨ ꯊꯣꯛꯇ꯭ꯔꯦ ꯄꯨꯔꯥꯅꯦ ICUꯗ ꯑꯣꯏꯅ ꯊꯥ ꯑꯃꯨꯛ ꯄꯨꯔꯥ ICUꯗ ꯂꯩ ꯍꯥꯏ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯁꯨꯛꯂꯥꯛ ꯂꯥꯛꯇꯦ ꯃꯃꯥꯁꯤꯁꯨ ꯃꯄꯥꯁꯨ ꯂꯩꯈꯤꯗꯕ ꯑꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧ ꯂꯩ ꯍꯥꯏꯕ ꯀꯝꯄꯅꯤꯒꯤꯀꯣ ꯃꯣꯏꯁꯨ ꯋꯥꯕ ꯀꯅꯥꯝ ꯂꯩꯇꯕ ꯑꯗꯨꯅꯅꯦ ꯃꯆꯥꯅꯨꯄꯤꯒꯤ ꯅꯥꯕ ꯍꯣꯠꯅꯔꯤꯉꯩꯗ ꯀꯦꯁ ꯅꯨꯡ ꯆꯦꯟꯒꯗꯕ ꯑꯗꯩ ꯁꯥꯒꯩꯁꯨ ꯄꯤꯛꯄ ꯁꯤꯁꯦ ꯌꯥꯝ ꯋꯥꯏꯀꯣ ꯑꯗꯨꯅꯅꯦ ꯃꯣꯏꯒꯤꯅꯦꯅ ꯀꯔꯤ ꯅꯣꯏꯅ ꯂꯥꯛꯇꯣꯏ ꯀꯩꯒꯤꯅꯣꯅ ꯃꯃꯥꯗꯨꯅ ꯑꯉꯥꯡ ꯃꯆꯥꯗꯣ ꯁꯦꯕꯥ ꯇꯧꯔꯁꯨ ꯆꯦꯟꯗꯅ ꯈꯣꯠꯇꯅ ꯇꯧꯔꯨꯒꯗꯕꯁꯦ ꯑꯗꯩ ꯅꯤꯉꯣꯜ ꯌꯥꯝꯕꯒꯁꯦ ꯑꯃꯔꯣꯝꯗ ꯀꯥꯟꯅꯒꯖꯥꯅꯤꯀꯣ ꯃꯄꯥꯝꯒꯤ ꯅꯤꯉꯣꯜ ꯌꯥꯝꯕꯒꯁꯤꯗꯤ ꯍꯨꯞꯇꯅ ꯂꯥꯛꯑꯦꯕ ꯅꯤꯉꯣꯜ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯥꯒꯤꯁꯨ ꯃꯃꯥꯁꯤꯁꯨ ꯃꯊꯟꯇ ꯑꯗꯩ ꯃꯧꯄꯥ ꯅꯨꯄꯥ ꯑꯃ ꯂꯩꯕꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯧꯁꯤꯅ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯒ ꯍꯤꯡꯒꯣꯜ ꯁꯝꯕꯟꯁꯦ ꯂꯣꯏ ꯌꯣꯟꯊꯣꯛꯑꯝꯃꯦꯕ ꯃꯄꯥꯝꯗꯒꯤꯅꯦꯅ ꯃꯥꯒꯤ ꯊꯣꯛꯂꯛꯀꯗꯕ ꯃꯤꯁꯨ ꯂꯩꯇ꯭ꯔꯕ ꯅꯨꯄꯥ ꯃꯌꯨꯝꯁꯨ ꯑꯃꯨꯛ ꯃꯤ ꯂꯩꯇꯕ ꯃꯣꯏꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅꯅꯦ ꯃꯥꯁꯤꯅ ꯃꯆꯥꯁꯤꯗ ꯍꯤꯡꯉꯗꯤꯅ ꯂꯥꯏꯌꯦꯡꯕ ꯌꯥꯕꯁꯦ ꯂꯥꯏꯌꯦꯡꯉꯦ ꯄꯨꯔꯥ ICUꯗꯩ ꯑꯃꯨꯛ ꯏꯟꯊꯣꯔꯛꯑꯦ ꯑꯗꯨꯒꯅꯦ ꯋꯥ ꯉꯥꯡꯕꯁꯨ ꯊꯣꯛꯇꯕꯤ ꯆꯥꯕꯁꯨ ꯅꯣꯁ ꯐꯤꯗꯤꯡ ꯇꯧꯔ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯤ ꯃꯃꯥꯁꯤꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯀꯣ ꯑꯗꯒꯤ ꯊꯣꯛꯂꯛꯑꯦ ꯑꯃꯨꯛ ꯍꯧꯒꯠꯄ ꯆꯠꯄ ꯂꯦꯞꯄ ꯀꯔꯤꯝ ꯉꯝꯗ꯭ꯔꯕꯅꯦ ꯑꯗꯩ ꯍꯤꯗꯥꯛꯀ ꯀꯩ ꯀꯥꯞꯄ ꯈꯣꯠꯄꯁꯦ ꯄ꯭ꯔꯤꯡ ꯑꯅꯅꯦ ꯃꯈꯣꯡꯁꯦ ꯀꯥꯎꯔꯛꯄ ꯈꯣꯠꯂꯛꯄ ꯇꯧꯕꯁꯦ ꯐꯥꯖꯤꯜꯂꯤꯃꯦ ꯄꯨꯟꯁꯤꯜꯂꯤꯃꯦ ꯑꯗꯩ ꯑꯃꯨꯛꯁꯨ ꯃꯈꯣꯡ ꯃꯈꯨꯠꯀ ꯀꯩ ꯃꯤꯑꯣꯏꯕꯒꯤ ꯀꯩꯅꯣꯁꯦ ꯂꯣꯏ ꯁꯤꯊꯈꯤꯗꯅ ꯍꯧꯒꯠꯄ ꯂꯦꯞꯄ ꯐꯥꯎ ꯉꯝꯗ꯭ꯔꯕ ꯑꯗꯨꯁꯦ ꯌꯥꯝ ꯋꯥꯅꯅꯦ ꯇꯧꯔꯀꯥꯟꯗ ꯂꯥꯏꯌꯦꯡꯉꯀꯥꯟꯗ ꯊꯥ 6ꯁꯦ ꯄꯨꯔꯥ ꯍꯣꯁꯄꯤꯇꯥꯜ ꯄ꯭ꯔꯥꯏꯚꯦꯠꯅꯤꯀꯣ ꯁꯤꯗ ꯂꯩ ꯑꯗꯨꯒꯅꯦ ꯇꯞꯅ ꯍꯧꯒꯠꯄ ꯑꯃꯨꯛ ꯇꯝꯃꯦ ꯑꯦꯛꯁꯔꯁꯥꯏꯖꯁꯦ ꯈꯔ ꯐꯔꯛꯑꯀꯥꯟꯗꯀꯣ ꯑꯗꯨꯀꯥꯟꯗꯗꯤ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯂꯥꯛꯇꯅ ꯃꯥꯁꯦ ꯁꯤꯅ ꯏꯃꯥꯅꯤ ꯍꯥꯏꯕꯁꯦ ꯊꯥ 3 ꯁ꯭ꯋꯥꯏꯗ ꯈꯪꯉꯛꯑꯦ ꯍꯥꯏꯌꯦꯕ ꯀꯞꯄꯦ ꯍꯥꯏ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯅꯨꯃꯤꯠꯁꯦ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯔꯒꯅꯦ ꯌꯥꯝ ꯋꯥꯅ ꯀꯧꯕ ꯉꯝꯗꯅ ꯂꯨꯝ ꯂꯥꯎꯅ ꯏꯃꯥꯅ ꯀꯧꯔꯛꯑꯦ ꯍꯥꯏꯕ ꯃꯥꯁꯦ ꯃꯄꯤꯁꯤꯅ ꯄꯨꯡ ꯊꯜꯂꯒ ꯑꯁ ꯃꯃꯥꯁꯤꯅ ꯂꯤꯕꯗꯅꯦ ꯑꯩ ꯇꯥꯕꯒ ꯉꯝꯗꯦꯀꯣ ꯑꯗꯩꯗꯤ ꯇꯞꯅ ꯑꯃꯨꯛ ꯑꯦꯛꯁꯔꯁꯥꯏꯖꯁꯦ ꯗꯣꯛꯇꯔꯅ ꯍꯧꯒꯠꯄ ꯍꯥꯟꯅ ꯇꯝꯁꯤꯅ ꯑꯃꯨꯛ ꯇꯝꯃꯦ ꯑꯗꯩꯗꯤ ꯈꯣꯡꯁꯦ ꯊꯥꯡꯕ ꯊꯣꯛꯇꯕ ꯁꯤꯁꯦ ꯑꯃꯨꯛ ꯊꯥꯡꯕꯁꯦ ꯑꯃꯨꯛ ꯂꯣꯏꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯂꯣꯏ ꯍꯩꯈ꯭ꯔꯕ ꯄꯣꯠꯇꯣ ꯃꯃꯥꯗꯨꯅ ꯍꯩꯅꯥꯅ ꯇꯝꯃꯛꯄ ꯑꯗꯨꯃꯥꯏꯅ ꯃꯀꯣꯛꯇꯩ ꯍꯧꯔꯦꯕ ꯃꯆꯥꯗꯣ ꯑꯃꯨꯛ ꯅꯧꯅ ꯄꯣꯛꯄꯗꯧꯅ ꯋꯥꯈꯜ ꯑꯉꯥꯡꯁꯦ ꯋꯥꯈꯜ ꯇꯥꯗꯅ ꯇꯥꯔꯛꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯥꯔꯛꯑꯦꯀꯣ ꯑꯗꯩꯗꯤ ꯆꯥꯕ ꯊꯛꯄ ꯍꯩꯇꯅ ꯄꯣꯛꯂꯛꯏꯀꯣ ꯅꯣꯁ ꯐꯤꯗꯤꯡꯒ ꯀꯩꯗꯣ ꯂꯧꯊꯣꯛꯑꯒ ꯈꯤꯇꯪ ꯑꯃꯨꯛ ꯏꯟꯕ ꯍꯧꯔꯦꯀꯣ ꯑꯗꯨꯃꯨꯛ ꯇꯝꯃꯦ ꯂꯦꯞꯄ ꯑꯃꯨꯛ ꯇꯝꯃꯛꯇ꯭ꯔꯥ ꯑꯉꯥꯡꯁꯦ ꯐꯝꯕ ꯑꯃꯨꯛ
ꯂꯦꯞꯄ ꯆꯠꯄ ꯂꯣꯏꯅ ꯃꯀꯣꯛꯇꯩ ꯍꯧꯔꯦ ꯃꯥꯏ ꯃꯆꯥꯁꯦ ꯑꯅꯤꯔꯛ ꯄꯣꯛꯑꯦ ꯍꯥꯏꯔꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗꯅꯦ ꯇꯧꯔꯒ ꯄꯨꯊꯔꯛꯑꯦ ꯃꯌꯨꯝꯗ ꯑꯗꯨꯗꯤ ꯍꯤꯡꯒꯣꯜ ꯕꯟꯗꯣꯞ ꯊꯝꯃꯨꯕꯗꯨꯒꯤ ꯁꯦꯟꯗꯣꯏ ꯊꯧꯒꯠꯂꯛꯑꯦ ꯃꯥꯁꯦ ꯃꯆꯥꯗꯨꯗꯤ ꯁꯦꯕꯥꯁꯨ ꯇꯧꯔꯦ ꯃꯥꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯍꯦꯜꯄꯔ ꯑꯣꯏꯔ ꯆꯠꯄ ꯑꯗꯨꯒꯤ ꯑꯃꯨꯛ ꯆꯦꯟꯕ ꯃꯆꯥꯅꯨꯄꯤꯁꯦ ꯀꯩ ꯇꯧꯔꯝꯒꯗꯒꯦꯅ ꯑꯃꯨꯛ ꯋꯥꯕꯗꯅꯦ ꯑꯗꯨꯗ ꯃꯥꯅꯅꯦ ꯀꯦꯁ ꯅꯨꯡ ꯇꯧꯕꯁꯨ ꯑꯩ ꯄꯥꯝꯗꯦ ꯅꯣꯏ ꯄꯩꯁꯥꯁꯦ ꯈꯤꯇꯗꯤ ꯍꯟꯖꯟꯕꯤꯌꯨ ꯅꯣꯏ ꯍꯟꯖꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯌꯥꯗꯕ ꯀꯣꯔꯠꯇ ꯑꯣꯏꯅ ꯇꯧꯔꯛꯑꯣ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯔꯛꯑꯣꯅꯀꯣ ꯑꯗꯩꯗꯤ ꯃꯣꯏꯁꯦ ꯃꯥꯅ ꯑꯃꯨꯛ ꯀꯣꯔꯠꯇ ꯇꯧꯔꯦꯕ ꯀꯣꯔꯠꯇ ꯇꯧꯔꯀꯥꯟꯗ ꯀꯣꯔꯠꯀꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯁꯥꯡꯕꯅ ꯑꯗꯨꯝ ꯇꯧ ꯂꯩꯕꯒꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤ ꯌꯥꯕ꯭ꯔꯥ ꯂꯥꯛꯑꯦꯕ ꯑꯗꯨꯕꯨ ꯀꯣꯔꯠꯇ ꯍꯦꯛ ꯀꯦꯁ ꯇꯧꯅꯈꯤꯕꯁꯦ ꯑꯩꯈꯣꯏꯅ ꯄꯥꯏꯁꯟꯕ ꯌꯥꯗꯦꯕ ꯁꯤ ꯅꯤꯌꯝꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯀꯔꯥꯏ ꯃꯣꯏꯁꯦ ꯀꯦꯁꯁꯦ ꯀꯨꯏꯅ ꯑꯃꯨꯛ ꯂꯦꯞꯊꯣꯛꯅꯔꯨꯔꯦꯕ ꯆꯍꯤ 2 ꯍꯧꯈ꯭ꯔꯦꯀꯣ ꯃꯆꯥꯗꯨꯗꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯏꯁꯣꯟ ꯁꯣꯜꯂꯒ ꯄꯨꯔꯥ ꯃꯤꯑꯣꯏꯕꯒꯤ ꯀꯩꯅꯣꯁꯤꯗꯤ ꯀꯜꯂ ꯈꯣꯠꯂ ꯄꯥꯡꯒꯟꯗꯨꯗꯤ ꯂꯩꯇ꯭ꯔꯦ ꯈꯣꯠꯄ ꯆꯠꯄ ꯂꯦꯞꯄ ꯇꯣꯏꯂꯦꯠ ꯐꯥꯎ ꯆꯠꯄ ꯃꯥꯡꯒꯣꯟ ꯐꯥꯎ ꯊꯣꯛꯄꯗꯤ ꯉꯝꯕ ꯃꯆꯥꯗꯨꯗꯤ ꯃꯥꯡꯉ ꯇꯥꯔ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯂꯤꯒꯦꯜ ꯑꯦꯗꯚꯥꯏꯖꯔ ꯀꯩꯒ ꯇꯥꯟꯅꯔꯒ ꯃꯥꯏ ꯄꯩꯁꯥꯗꯨꯗꯗꯤ ꯅꯨꯄꯥꯗꯨꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯃꯆꯥꯒ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯄ꯭ꯔꯣꯁꯦꯁꯇꯣ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯍꯧꯖꯤꯛꯁꯦ ꯇꯥꯟꯅꯩꯌꯦꯕ ꯎꯀꯤꯜꯗ ꯑꯩꯅ ꯊꯥꯏꯌꯦꯕ ꯁꯤꯅꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯉꯣꯗ ꯐꯨꯕꯗ ꯁꯨꯃꯥꯏꯅ ꯉꯥꯎꯕ ꯌꯥꯎꯈꯠꯂꯛꯑꯕꯅꯤꯀꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯉꯁꯤꯗꯤ ꯋꯥꯔꯤꯁꯦ ꯑꯩ ꯁꯤꯗ ꯂꯣꯏꯁꯟꯖꯒꯦ ꯑꯗꯨꯒ ꯑꯩꯅ ꯀꯩꯅꯣꯗꯣ ꯉꯥꯍꯥꯃꯨꯛ ꯂꯥꯎꯊꯣꯛꯆꯈꯤꯕ ꯁꯤꯡꯗꯣ ꯑꯌꯥꯝꯕ ꯂꯣꯏ ꯁꯨꯖꯜꯂꯛꯑꯦ ꯊꯤꯟꯕꯤꯔꯛꯑꯦ ꯑꯗꯣ ꯂꯥꯏꯒꯤ ꯀꯣꯟ ꯈꯤꯇꯪꯈꯛ ꯉꯥꯏꯔꯦ ꯂꯥꯏꯒꯤ ꯗꯨꯛ ꯀꯠꯄꯩ ꯈꯤꯇꯪ ꯁꯥꯡꯕ ꯀꯩꯅꯣꯗꯣ ꯑꯗꯨ ꯁꯃꯨꯛꯇꯣ ꯑꯗꯨꯒ ꯄ꯭ꯂꯦꯠ ꯈꯨꯖꯥꯏ ꯃꯆꯥ ꯙꯨꯞ ꯌꯨꯡꯅꯕ ꯑꯗꯨꯗꯣ 2 ꯑꯃꯗꯤ ꯊꯤꯟꯕꯤꯔꯛꯑꯒꯦ ꯍꯥꯏ ꯑꯗꯨꯒ ꯈꯔ ꯑꯃ ꯀꯩꯅꯣ ꯈꯤꯇꯪ ꯑꯃꯒ ꯋꯥꯠꯂꯦ ꯑꯗꯨꯗꯣ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯂꯥꯏꯒꯤ ꯀꯣꯟꯁꯦꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯍꯣꯝꯒꯤ ꯋꯥꯜ ꯈꯥꯕ ꯈꯣꯠꯄꯒꯤ ꯈꯔ ꯄꯥꯡꯅꯔꯛꯄꯅꯦꯕ ꯑꯗꯣ ꯑꯩꯅ ꯉꯁꯤꯗꯤ ꯑꯩ ꯔꯤꯄꯣꯔꯠꯇꯣ ꯂꯧꯈꯠꯂꯛꯇ꯭ꯔꯦ ꯑꯩ ꯃꯊꯪꯗ ꯂꯥꯎꯊꯣꯛꯆꯔꯒꯦ ꯑꯗꯩ ꯀꯃꯦꯟ ꯀꯩꯁꯨ ꯑꯩꯗꯤ ꯉꯁꯤꯗꯤ ꯍꯟꯗꯛꯁꯦ ꯈꯔ ꯀꯩꯅꯣꯁꯦ ꯕꯣꯔꯗꯤꯡ ꯍꯧꯔꯝꯗꯥꯏ ꯃꯌꯥꯝ ꯅꯛꯁꯜꯂꯛꯄꯒꯤ ꯅꯪꯅꯔꯛꯇꯕꯒꯤ ꯆꯤꯜꯂꯦ ꯑꯗꯩ ꯍꯣꯝꯒꯤꯁꯨ ꯑꯥꯗ ꯏꯚꯦꯟ ꯇꯧ ꯏꯃꯣꯏꯅꯨꯒꯤ ꯀꯨꯏꯁꯜꯂꯛꯇꯕꯒ ꯑꯗꯨꯅ ꯑꯩꯁꯦ ꯑꯗꯨꯒꯤꯁꯨ ꯌꯦꯡꯉꯛꯇ꯭ꯔꯦ ꯃꯊꯪ ꯄꯨꯂꯞ ꯄꯥꯊꯣꯛꯆꯔꯒꯦ ꯀꯃꯦꯟꯁꯨ ꯄꯪꯍꯣꯡ ꯍꯣꯡꯕ ꯅꯠꯇꯕꯅꯤꯅ ꯌꯥꯝ ꯂꯤꯛꯄꯅꯤꯅꯀꯣ ꯁꯅꯥꯗꯪ ꯄꯤꯕꯤꯔꯛꯄꯅꯤꯅ ꯄꯨꯂꯞ ꯄꯥꯊꯣꯛꯑꯁꯨ ꯉꯝꯃꯅꯤ ꯀꯤꯕꯤꯗ꯭ꯔꯦ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯡꯕꯗ ꯇꯧꯗꯣꯏꯕ IS ꯕꯣꯔꯗꯤꯡ ꯀꯨꯏꯁꯜꯂꯛꯇ꯭ꯔꯦꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯀꯩꯅꯣ ꯀ꯭ꯂꯥꯁ 3ꯗꯒꯤꯅ 2ꯗꯒꯤ ꯌꯥꯎꯋꯦ 2ꯒꯤ ꯑꯉꯥꯡ ꯑꯗꯣ 2ꯗꯒꯤ ꯑꯗꯨꯝ 8 ꯐꯥꯎꯁꯦ ꯑꯗꯨꯝ ꯊꯥꯖꯟꯕꯤꯔꯛꯎ ꯏꯆꯥ ꯅꯨꯄꯤꯒꯤꯀꯣ ꯅꯨꯄꯤ ꯈꯛꯇꯒꯤ ꯑꯣꯏꯕꯅꯤ나 ꯑꯗꯣ ꯍꯧꯖꯤꯛ ꯑꯦꯗꯃꯤꯁꯟ ꯇꯧꯗ꯭ꯔꯤꯕ ꯁꯤꯡ ꯑꯅꯧ ꯑꯅꯧꯕ ꯑꯗꯨꯝ ꯃꯊꯪ ꯇꯥꯔꯒ ꯊꯦꯡꯅ ꯇꯥꯕ ꯄꯥꯎ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯁꯦ ꯇꯥꯗꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨꯒꯤ ꯑꯗꯩ ꯈꯔ ꯂꯩꯔꯒ ꯆꯠꯀꯦꯅ ꯁꯨꯝ ꯄꯥꯛꯊꯣꯛ ꯆꯥꯝꯕ ꯑꯗꯩ ꯑꯉꯥꯡ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯑꯒ ꯇꯧꯒꯦꯅ ꯂꯥꯛꯅꯕ ꯍꯧꯖꯤꯛꯇꯤ ꯑꯦꯛꯖꯥꯝ ꯂꯣꯏ ꯍꯥꯏꯗꯣꯛꯑꯕꯅꯤꯅ ꯑꯗꯨꯝꯕꯁꯨ ꯂꯥꯛꯅꯔꯤ ꯑꯗꯣ ꯑꯗꯨꯝ ꯈꯔꯒ ꯂꯥꯛꯁꯟꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯃꯄꯨꯡ ꯐꯥꯅ ꯈꯤꯇꯪ ꯇꯧꯅꯤꯡꯉꯦ ꯊꯕꯛꯇꯣ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯌꯥꯝꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯗꯁꯨ ꯁꯤꯟꯕꯗ ꯍꯌꯦꯡ ꯇꯨꯏꯁꯟꯒꯤ ꯄꯩꯁꯥ ꯄꯤꯊꯣꯛꯈꯤꯕ ꯈꯣꯠꯈꯤꯕ ꯑꯩꯈꯣꯏꯗꯁꯨ ꯆꯥꯕꯩ ꯐꯛꯄꯩ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯑꯍꯦꯟꯕ ꯊꯕꯛ ꯇꯧꯅꯤꯡꯕꯁꯦ ꯈꯤꯇꯪ ꯅꯤꯡꯕ ꯊꯨꯡꯕ ꯋꯥꯠꯂꯦꯕ ꯑꯩꯅ ꯁꯥꯇ꯭ꯔꯗꯣ ꯑꯗꯨꯝ ꯌꯥꯝꯗ꯭ꯔꯕꯗ 60 ꯃꯨꯛꯇꯤ ꯁꯨꯍꯟꯅꯤꯡꯉꯦꯕꯀꯣ ꯍꯧꯖꯤꯛꯁꯦ 40 ꯃꯨꯛꯄꯨꯗꯤ ꯁꯨꯔꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯌꯥꯏꯔꯤꯄꯣꯛꯀꯤ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯂꯩꯖꯕ IS ꯕꯣꯔꯗꯤꯡ ꯀꯣ ꯁꯤꯗꯤ ꯅꯨꯄꯤ ꯅꯨꯄꯥ ꯄꯨꯂꯞ ꯇꯝꯃꯤ ꯀ꯭ꯂꯥꯁ 3ꯗꯒꯤꯅ 9 ꯐꯥꯎ ꯁꯤꯁꯨ ꯌꯥꯏꯄꯣꯛ ꯃꯥꯏꯀꯩꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯑꯗꯨꯝ ꯐꯣꯟ ꯇꯧꯕꯤꯔꯛꯏꯀꯣ ꯑꯗꯣ ꯁꯤ ꯕꯣꯔꯗꯤꯡꯁꯤꯃꯁꯨ ꯌꯥꯏꯄꯣꯛ ꯃꯥꯏꯀꯩꯒꯤ ꯑꯩꯅ ꯑꯉꯥꯡ ꯃꯈꯣꯡ ꯁꯦꯡꯅ ꯁꯦꯝꯖꯒꯦꯅ ꯑꯩꯅ ꯇꯧꯖꯈꯤꯕꯅꯤ ꯑꯗꯣ ꯌꯥꯏꯄꯣꯛ ꯃꯥꯏꯀꯩꯒꯤ ꯃꯔꯨꯑꯣꯏꯅ ꯃꯈꯣꯡ ꯁꯦꯡꯅ ꯁꯦꯝꯕꯤꯅꯤꯡꯕ ꯀ꯭ꯂꯥꯁ 3ꯗꯒꯤꯅꯀꯣ ꯀ꯭ꯂꯥꯁ 6 7 ꯐꯥꯎꯒꯤ 9 ꯐꯥꯎꯗꯤ ꯊꯝꯃꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ 6 7 ꯐꯥꯎꯒꯤ ꯑꯉꯥꯡ ꯃꯈꯣꯡ ꯁꯦꯡꯅ ꯁꯦꯝꯕꯤꯅꯤꯡꯕ ꯄꯦꯔꯦꯟꯁꯁꯤꯡ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯨꯝ ꯊꯥꯖꯟꯕꯤꯔꯛꯎ ꯁꯤꯃꯇꯪꯁꯨ ꯑꯩ ꯍꯥꯏꯖꯒꯦꯀꯣ ꯑꯗꯣ ꯀꯩꯅꯣꯁꯦ ꯑꯗꯒꯤ ꯍꯦꯜꯄꯔꯁꯨ ꯑꯗꯨꯝ ꯂꯥꯛꯏ ꯑꯗꯨꯝ ꯁꯤꯟꯕ ꯂꯦꯞꯇ꯭ꯔꯤ ꯃꯄꯥꯟꯒꯤꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯑꯗꯣ ꯑꯩꯅ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯁꯨ ꯑꯗꯨꯝ WhatsAppꯇ ꯊꯥꯖꯟꯕꯤꯔꯛꯎ ꯑꯩꯈꯣꯏꯁꯦ ꯁꯤꯗ ꯍꯦꯜꯄꯔ ꯄꯥꯝꯃꯤ ꯁꯤ ꯂꯝꯗꯅꯤ ꯃꯄꯥꯟꯗ ꯑꯣꯏꯔꯁꯨ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯌꯥꯗ ꯑꯣꯏꯔꯁꯨ ꯑꯗꯩ ꯂꯩꯁꯥꯕꯤ ꯀꯣꯂꯦꯖ ꯇꯝꯃꯤꯕ ꯀꯣꯂꯦꯖ ꯂꯣꯏꯔꯕꯐꯥꯎ ꯑꯩꯈꯣꯏ ꯊꯕꯛ ꯁꯤꯟꯕꯤꯌꯣꯅ ꯍꯦꯜꯄꯔꯒꯤ ꯂꯥꯛꯑꯦ ꯃꯧ ꯅꯍꯥꯁꯤꯡ ꯌꯥꯝ ꯂꯥꯛꯑꯦ ꯑꯗꯣ ꯃꯣꯏꯁꯨ ꯑꯩꯅ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯦ ꯍꯥꯏꯔꯁꯨ WhatsAppꯇ ꯑꯩ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯑꯣꯏꯅ ꯇꯧꯖꯒꯦ ꯃꯄꯥꯟꯗ ꯑꯣꯏꯅ ꯇꯧꯖꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯌꯨꯝ ꯄꯥꯜꯂꯦ ꯄꯥꯟꯗ꯭ꯔꯤ ꯑꯩ ꯁꯨꯃꯥꯏꯅ ꯀꯥꯏꯅꯔꯒ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯊꯥꯕꯤꯔꯛꯎ ꯃꯦꯁꯦꯖ ꯑꯩ ꯇꯛ ꯇꯛ ꯁꯤꯟꯗꯣꯛꯑꯒ ꯏꯁꯜꯂ ꯊꯝꯃꯦꯕ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯔꯛꯄꯗꯨꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯐꯣꯟꯗꯣ ꯀꯃꯥꯏꯅ ꯇꯧꯕ ꯀꯩꯗꯧꯕꯅ ꯇꯧꯕꯗꯨꯅ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯍꯜ ꯃꯌꯥꯝꯁꯨꯅꯦ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯁꯨ ꯌꯥꯎꯏ ꯑꯗꯩ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯒ ꯃꯆꯥ ꯃꯃꯧ ꯂꯩꯔꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯑꯃꯨꯛ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯔꯤꯕꯁꯨ ꯌꯥꯎꯏ ꯁꯤꯁꯨ ꯑꯗꯨꯝ ꯍꯦꯜꯄꯔ ꯑꯣꯏꯒꯦꯅ ꯑꯍꯟ ꯆꯍꯤ 55ꯒꯤ ꯃꯊꯛ 50ꯒꯤ ꯃꯊꯛꯁꯨ ꯌꯥꯝ ꯂꯥꯛꯑꯦꯕ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯋꯥꯅ ꯁꯦꯟꯁꯦ ꯇꯥꯟꯐꯝ ꯂꯩꯇꯗꯅ ꯄꯩꯁꯥꯗꯨ ꯊꯣꯛꯂꯛꯇ꯭ꯔꯕꯅꯤꯅ ꯃꯆꯥ ꯃꯧꯁꯨ ꯂꯣꯏ ꯋꯥꯕꯅꯤꯅ ꯈꯤꯇꯪ ꯑꯩꯅ ꯏꯃꯨꯡꯗꯨꯒꯤ ꯊꯕꯛ ꯈꯔ ꯁꯨꯔ ꯄꯩꯁꯥ ꯈꯔ ꯐꯪꯕꯗꯨꯅ ꯏꯆꯥ ꯏꯃꯧꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯃ ꯊꯣꯛꯅꯔꯛꯏ ꯊꯣꯛꯇꯦ ꯑꯩꯈꯣꯏꯒꯤ
khara nungaiba mi di watpa mi gi mateng darkar oibadusu magesu mi kauba adai aiji khara di ware adudi mi gi mateng ju aina pangba ai gi ju tolop sabirakpana mateng ne se amagi mateng amana pangna bane ba ko kai gi mapang na pi na tang na pi mapang kai na tang adu ne ba adu sumaina loi hona mina ji koi mam je ko adu se khara jar ga inga sigi loi san jar thaga cheri ozabo aduki matik ngasi di ozana makhal mathel kaya ama pubiduna akhoi gi ngasi gi episode akhoi gi ipo media na series 9 every Wednesday and Saturday da puthok cheri ba crime diaries humpuni thoi suba akhoi gi episode sida ozana makhal mathel gi wari matik kaya ama thambiri basi akhoi hojik mak akhoi Manipur society da thokriba crime amadi akhoi na tawriba crime macha dagi kya muk wahan khibage amadi makhoigi akhoigi punsida su makhoigi punsida soinaiba ohenba haibadi akhoigi mirol tahandaba kaya amasu yaukraba kaya amagi wari kaya ama yauri siga matangsa ojasina akhoina thambiriba wari matek mayam sidagi mayam wakhal tawminaraga suksoi soidana comments amam thambira u haibadi akhoigi comments mayam dudagi akhoina hojik ingna comments amam tangmaru oba mayam ama akhoigi wari singsida yawbanina miss tawhanjaning de mayam gi wakhalon mayam gi feedback mayam gi comments tuna su akoina khanane nazaraga akoisi hena gyan taminaba khunai si afaba ma puraknaba gi damakta mayam gi akoi comments su yamna mak mathau tabanina akoi hana su mamang da phongdok chagrabani ozana su comments sina akoi gi thawai oijaribani haiduna comments sina akoi da duki matik akoi da su thona pangal pibi banina akoina su comment se han nijabani waro biroi loina mayam akhoigi crime diaries punu sibiba mayam busu akoina yamna thaga chaba amade akoina su aduki matik yam lumna thamjaba adugumlaba thawai gi mani gumba ngaktani aduga akhoigi Manipur da leiriba crime singsi Manipur haibasi adumak chawba mafam nattabanina akoina amaga sandoknaraga every nook and corner da akoina awareness amadi crime se mitigate tobagi 50-60% di irai laina akoigi crime diaries tagi mayam si cover up tongmina si amadi Manipur khunai sida afaba lingzen manaba akoigi crime hanthaba crime leitaba amadi yamni healthy society mu oibada mayam gi su chawrba akoigi khudol du tambiu haina thamjaraga ngasi gi onadi ipo media na mayam gi damakta series 9 na every Wednesday amadi Saturday da mayam gi damakta crime diaries haidana puduna lakcheri bangasi gi humpuni thoi suba episode singdagi matam mase su loisilak labina kainina bagi athangni jari pina birasi